Hello, good evening to all of you. Taiko, screen share urak naam ta habiro to horse. Oui, sir. Koina na hande to risi unit number 1 teaching aptitude ni ko si jin to risi. Ada ngasi gina class manga su boy duni. Ihana mada koin to gisi teaching gi maram to gre. Ne mathang da learning gi maram to gre. Adagi mathang da learner characteristic gi maram to gre sina 1 sina 2 sina 3. Dengarang 4 si factor affecting teaching gi to gre. Asina 5 si je ko. Method of teaching in institute higher education higher learning ko. Teacher centered versus learner centered method ko. Aduga offline versus online method ko. Aduga sigi online method ta koina som praba aduga mock saibja. Si tonganba class ama do in tawje ko topu ko pujala ko. Sida ngasigi class manga subje tawni aduga sigi class ki ahum je somne som praba ne mocks ne ko si tongana tawni ko sim lere. Aduga sida ani mo wali ko. Teaching support system ko si na hana hapek torakom di tawgrami sida yawgrami ko. Teaching ida koina support material je si yawgrami to sida khara detail oina mun nangni traditional modern ICT based samana kitang detail mun nangni aduga topada evaluation system to ko sida mun nangni aduga topa out of syllabus to oiba aduga khara nangni koina memory gumba koina ade cognition gumba aduga khara topa khara nangni ko aduga si posam le aduga sigi som praba moksa si koina website tagi refer to ko hena kana gani ko dui botuma hape yengi ko aduna ngasi gi de koina tawdi jo koina method of teaching in institute of higher learning have sida teacher centered versus learner centered method sida online offline versus online method ko si ne ko nang sigi oina ina dui pose ko si lai aduna hujiki haigiba koina syllabus to adu sida lai ko sida ire ko method of teaching in institute of higher learning teacher centered versus learner centered method ko aduga offline versus online method ko smile lai aduga koina samjo laga kona method of teaching haraga samana sigi pot lai bi ai ko si lai sida ihan ambada koina hobu matamda teaching method habam jang method of teaching natraga koina teaching method haje kaino habam jang ko si ihan amba line dum ire koina teaching method natraga koina method of teaching haje kaino habam koina like takpa matamda magi general principles khara ko general principles pedagogy amasung management strategy ja si me amjin punjan baje koina method of teaching natraga teaching method haga khane ko koina like takpa matamda si orona koina classroom da la ani ko classroom instruction taw matamda mangonda takpada sinaiba koina general principles pedagogy amasung management strategy si umje punjala koina teaching method na method of teaching je samai haigani ko si bojim khunjam biro aduga koina method of teaching na teaching method se koina kayam important ogi ha kan koina koina like takpagi objective am sengoni ko objective am sengoni nan mangsu ne nagarami yana ma class teaching ni da koina instructional objective kai le ko dugi objective to hek sema matum da si koina method se si yam da le koina nan mamang mang da ne nagi matum da koina magi para mana da matum da koina teaching gi method se koina makhan makhan mayam sidagi koina suitable oba khallaga teaching method se sina gadami ga dai technique mayam sina gadami adumai hagi mayam do adui poju ngasi gi teaching method se da ko ana sina gadami har ki mayam do sida loi laktuni ko pibu laire aduga koina institute of higher learning da ko institute of higher learning hai ta de koina si je ko institute of higher learning hai ta de koina colleges ka university ga je se koina institute of higher learning ko sina koina higher studies hai ta re ko higher studies da laiba koina sigi institute je ko koina colleges and universities ta moigi method ani ko sida extreme moiba method ani means koina amana method se ani le ko extreme moiba method ani le si method se le ko amana teacher centered method hai ba amana learner centered method hai ba ko koina dum yam chamna dum khai ko teacher centered hai ta de koina ozana role je yam chawra ko ozana mayai da le ba ha ko koina ki sigi method of teaching ji da ko learner center hai ta de koina satra sina mayai da le ba satra sigi hena mangonda koina tawriba teaching method se mangonda focus pi buduni ko ado samain taw koina two extreme case samaina lebi ai ko si posin khunjam be ko aduga sigi ani se lere ado sigi ani je koina two extreme approach ni ko amana yamna keno to ba
ꯍꯥꯏꯗꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯦꯛꯁꯇ꯭ꯔꯤꯝ ꯑꯣꯏꯅ ꯂꯩꯅꯕ ꯄꯣꯠꯇꯨꯅꯤ ꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯑꯃ ꯂꯩꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯊꯥꯔꯠ ꯃꯦꯊꯠ ꯑꯃ ꯂꯩ ꯊꯥꯔꯠ ꯃꯦꯊꯠꯁꯤꯅ ꯑꯩꯈꯣꯏꯅ ꯃꯤꯛꯁ ꯑꯦꯄ꯭ꯔꯣꯆ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯅꯤꯃꯛꯁꯦ ꯑꯗꯨꯝ ꯄꯨꯟꯁꯤꯟꯕꯀꯣ ꯑꯩꯈꯣꯏꯅ ꯇꯤꯆꯔ ꯁꯦꯟꯇꯔꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯂꯔꯅꯔ ꯁꯦꯟꯇꯔꯁꯨ ꯑꯣꯏꯕ ꯑꯅꯤꯃꯛ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯟꯕꯁꯦ ꯑꯩꯈꯣꯏꯅ ꯃꯤꯛꯁ ꯃꯦꯊꯠ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯃꯦꯊꯠꯁꯦ ꯑꯍꯨꯝ ꯊꯣꯛꯅ ꯑꯣꯏꯅ ꯅꯩꯅꯕ ꯌꯥꯏꯀꯣ ꯁꯤ ꯄꯣꯠꯁꯤ ꯂꯩꯔꯦ ꯑꯗ ꯁꯤꯗ ꯇꯦꯕꯜ ꯑꯃ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯃꯦꯊꯠ ꯑꯣꯐ ꯏꯟꯁꯇ꯭ꯔꯛꯁꯟ ꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯦꯊꯠꯇ ꯃꯁꯤꯡ ꯃꯌꯥꯝ ꯊꯤꯉꯝꯗꯅ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯈꯔ ꯈꯛꯇꯅꯤꯀꯣ ꯁꯤꯗ ꯈꯪꯒꯠꯂꯤꯁꯦꯀꯣ ꯁꯤ ꯀꯂꯝ ꯀꯩꯅꯣ ꯑꯍꯨꯝ ꯄꯤꯔꯦꯀꯣ ꯏꯌꯥꯅꯕꯒꯤ ꯀꯂꯝꯗ ꯑꯩꯈꯣꯏꯅ ꯇꯤꯆꯔ ꯁꯦꯟꯇꯔ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯀꯣ ꯇꯤꯆꯔ ꯁꯦꯟꯇꯔ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯑꯣꯔ ꯇꯤꯆꯔ ꯁꯦꯟꯇꯔ ꯑꯩꯈꯣꯏꯅ ꯃꯦꯊꯠ ꯍꯥꯏꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯂꯥꯔꯖ ꯒ꯭ꯔꯨꯞ ꯃꯦꯊꯠꯅꯦꯕ ꯑꯩꯈꯣꯏꯅ ꯇꯤꯆꯔ ꯁꯦꯟꯇꯔ ꯃꯦꯊꯠꯇꯗꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ ꯃꯌꯥꯝꯗ ꯇꯥꯛꯄꯒꯤ ꯄꯣꯠꯇꯣ ꯑꯣꯏꯔꯛꯀꯅꯦꯕ ꯁꯤꯃꯨꯛ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇ꯭रीम ꯀꯦꯁꯇ ꯑꯩꯈꯣꯏꯅ ꯂꯔꯅꯔ ꯁꯦꯟꯇꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯂꯥꯏꯁ ꯃꯦꯊꯠ ꯏꯟꯗꯤꯕꯤꯖꯨꯋꯦꯂꯥꯏꯁ ꯃꯦꯊꯠ ꯑꯣꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ ꯑꯃꯃꯝꯒꯤ ꯂꯔꯅꯔꯗꯨꯒꯤ ꯃꯥꯒꯤ ꯅꯤꯠꯁ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯑꯗꯨꯗꯣ ꯄꯤꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯂꯥꯏꯁ ꯃꯦꯊꯠ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯁꯤ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯃꯔꯛꯇ ꯂꯩꯕꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯃꯤꯛꯁ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯅꯤꯃꯛ ꯑꯣꯏꯗꯣꯏꯅꯤ ꯇꯤꯆꯔ ꯁꯦꯟꯇꯔꯁꯨ ꯈꯔ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯂꯔꯅꯔ ꯁꯦꯟꯇꯔꯁꯨ ꯑꯅꯤꯃꯛ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇ꯭रीम ꯑꯅꯤꯁꯤꯒꯤ ꯂꯩꯕꯗꯒ ꯑꯩꯈꯣꯏꯅ ꯁ꯭ꯃꯣꯜ ꯒ꯭ꯔꯨꯞꯇ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯒꯅꯦꯕ ꯍꯥꯏꯗꯤ ꯌꯥꯝꯁꯨ ꯆꯥꯎꯗꯕ ꯑꯗꯨꯒ ꯑꯃꯈꯛꯇꯪꯁꯨ ꯑꯣꯏꯗꯕꯀꯣ ꯃꯌꯥꯏꯗ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯂꯩꯒꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯦꯊꯠ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏꯅ ꯊꯣꯛꯑꯦꯀꯣ ꯑꯃꯅ ꯇꯤꯆꯔ ꯁꯦꯟꯇꯔ ꯑꯃꯅ ꯃꯤꯛꯁ ꯀꯣ ꯑꯃꯅ ꯂꯔꯅꯔ ꯁꯦꯟꯇꯔ ꯁꯨꯃꯥꯏꯅ ꯊꯣꯛꯑꯦ ꯑꯗꯨꯗ ꯇꯤꯆꯔ ꯁꯦꯟꯇꯔꯒꯤꯗ ꯁꯤꯗ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯈꯔ ꯄꯤꯔꯦ ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯂꯩ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯂꯦꯛꯆꯔ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯂꯦꯛꯆꯔꯗꯨꯅꯤꯀꯣ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯇꯤꯝ ꯇꯤꯆꯤꯡ ꯀꯣ ꯁꯤ ꯀꯣꯟꯅ ꯃꯈꯥꯗ ꯅꯩꯅꯔꯛꯁꯤꯀꯣ ꯑꯗꯩ ꯃꯊꯪꯗ ꯇꯤꯚꯤ ꯑꯣꯔ ꯚꯤꯗꯤꯑꯣ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯀꯣ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯇꯤꯆꯔ ꯁꯦꯟꯇꯔꯗ ꯑꯣꯏꯕ ꯌꯥꯏ ꯒꯤ ꯃꯈꯥꯗ ꯂꯩ ꯑꯗꯨ ꯃꯊꯪꯗ ꯗꯥꯏꯂꯣꯖꯤꯛ ꯇꯤꯆꯤꯡ ꯑꯦꯟ ꯗꯥꯏꯔꯦꯛ ꯇꯤꯆꯤꯡ ꯀꯣ ꯁꯨꯃꯥꯏꯅ ꯁꯤ ꯃꯔꯤꯁꯦ ꯑꯩꯈꯣꯏꯅ ꯇꯤꯆꯔ ꯁꯦꯟꯇꯔꯒꯤ ꯑꯩꯈꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯃꯦꯊꯠ ꯉꯥꯛꯇꯅꯤꯀꯣ ꯑꯗꯩ ꯑꯇꯣꯞꯄꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯃꯤꯛꯁ ꯏꯁꯇ꯭ꯔꯦꯇꯦꯖꯤꯗ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯃꯣꯜ ꯒ꯭ꯔꯨꯞꯇ ꯇꯥꯛꯀꯗꯕ ꯀꯩꯅꯤꯀꯣ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯀꯣ ꯁꯦꯃꯤꯅꯥꯔ ꯄꯦꯅꯦꯜ ꯗꯤꯁꯀꯁꯟ ꯕꯦꯟꯁꯇ꯭ꯔꯣꯃꯤꯡ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯑꯣꯔ ꯃꯦꯊꯠ ꯀꯣ ꯑꯗꯨ ꯃꯊꯪꯗ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯁ ꯀꯦꯁ ꯁ꯭ꯇꯗꯤ ꯔꯣꯜ ꯄ꯭ꯂꯦ ꯑꯗꯨꯒ ꯁꯤꯃꯨꯂꯦꯁꯟ ꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯀꯣ ꯁꯤꯒꯤ ꯇꯔꯥꯁꯦ ꯑꯩꯈꯣꯏꯅ ꯃꯤꯛꯁꯇ ꯆꯤꯡꯕ ꯌꯥꯏꯀꯣ ꯃꯤꯛꯁ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯇꯤꯆꯔ ꯁꯦꯟꯇꯔꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯂꯔꯅꯔ ꯁꯦꯟꯇꯔꯁꯨ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯆꯤꯡꯕ ꯌꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯌꯥꯝꯅ ꯑꯦꯛꯁꯇ꯭रीम ꯀꯦꯁꯇ ꯑꯩꯈꯣꯏꯅ ꯂꯔꯅꯔ ꯁꯦꯟꯇꯔ ꯑꯣꯏꯕꯗꯗꯤ ꯑꯩꯈꯣꯏꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯂꯥꯏꯁ ꯃꯦꯊꯠ ꯀꯣ ꯑꯩꯈꯣꯏꯅ ꯂꯔꯅꯔꯗꯨꯒꯤ ꯑꯃꯃꯝꯒꯤ ꯇꯥꯏꯞꯇ ꯑꯌꯥꯝꯕ ꯂꯥꯛꯑꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯁ ꯄꯤꯕꯀꯣ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯁ ꯑꯁꯥꯏꯟꯃꯦꯟ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯀꯣ ꯀꯦꯁ ꯁ꯭ꯇꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄ꯭ꯌꯨꯇꯔ ꯑꯦꯁꯤꯁꯇꯦꯟ ꯂꯔꯅꯤꯡ ꯑꯗꯒꯤ ꯏꯟꯇꯔꯦꯛꯇꯤꯞ ꯚꯤꯗꯤꯑꯣ ꯑꯣꯄꯟ ꯂꯔꯅꯤꯡ ꯀꯣ ꯄꯔꯁꯣꯅꯦꯂꯥꯏꯁ ꯁꯤꯁꯇꯦꯝ ꯑꯣꯐ ꯏꯟꯁꯇ꯭ꯔꯛꯁꯟ ꯀꯣ ꯑꯗꯨꯒ ꯍꯦꯔꯤꯁꯇꯤꯛ ꯃꯣꯗꯦꯜ ꯀꯣ ꯁꯤꯒꯤ ꯇꯔꯥꯁꯦ ꯁꯤ ꯆꯤꯡꯕ ꯌꯥꯏ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯒꯗꯕ ꯑꯃ ꯂꯩꯀꯣ ꯁꯤꯗ ꯑꯅꯤꯃꯛꯇ ꯌꯥꯎꯕ ꯈꯔ ꯌꯥꯎꯕꯅꯤꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯁꯦ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯁꯤꯗ ꯀꯦꯁ ꯁ꯭ꯇꯗꯤꯀꯣ ꯁꯤ ꯌꯥꯎꯏꯀꯣ ꯑꯗꯩ ꯁꯤꯗꯁꯨ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯁꯤꯁꯨ ꯑꯅꯤꯃꯛ ꯌꯥꯎꯕꯅꯤꯀꯣ ꯁꯤ ꯑꯅꯤꯃꯛ ꯑꯗꯨꯝ ꯌꯥꯎꯏ ꯑꯅꯤꯃꯛꯇ ꯑꯗꯨꯝ ꯍꯥꯞꯄꯤꯀꯣ ꯑꯗꯣ ꯁꯤ ꯑꯅꯤꯃꯛꯇ ꯌꯥꯎꯕꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕꯅ ꯑꯩꯈꯣꯏꯅ ꯂꯔꯅꯔꯒꯤꯅꯣ ꯀꯔꯝꯕꯅ ꯃꯤꯛꯁꯀꯤꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯁꯤꯡꯗꯣ ꯁꯥꯇ꯭ꯔꯒꯤ ꯃꯁꯤꯡꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯑꯃꯈꯛꯇꯪ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯂꯔꯅꯔ ꯁꯦꯟꯇꯔ ꯑꯣꯏꯒꯗꯕꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯑꯃꯗꯒꯤ ꯍꯦꯟꯕ ꯑꯩꯈꯣꯏ ꯁ꯭ꯃꯣꯜ ꯒ꯭ꯔꯨꯞ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯤꯛꯁ ꯁꯦꯟꯇꯔꯗ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯣꯏꯒꯗꯕꯅꯤꯀꯣ ꯁꯤꯅꯤ ꯁꯤꯗ ꯑꯍꯨꯝꯃꯛ ꯑꯩꯈꯣꯏꯅ ꯃꯥꯟꯅꯕ ꯌꯥꯎꯔꯤꯁꯦ ꯁꯤ ꯄꯣꯠꯁꯦ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏ ꯗꯤꯁꯀꯁ ꯇꯧꯔꯁꯤꯀꯣ ꯑꯗꯣ ꯁꯤꯗ ꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯀꯣ ꯍꯥꯟꯅ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯍꯪꯉꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯪꯉꯤꯕꯒꯤ ꯄꯣꯠꯁꯦ ꯈꯔ ꯍꯟꯊꯔꯦ ꯑꯗꯣ ꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯁꯤ ꯃꯥꯒꯤ ꯄꯤꯔꯝꯃꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃ ꯅꯝꯕꯔ ꯋꯥꯟ ꯈꯪꯒꯗꯕꯅꯤ ꯁꯤꯒꯤ ꯃꯦꯊꯠ ꯃꯌꯥꯝꯁꯦꯀꯣ ꯁꯤꯗ ꯃꯦꯊꯠ ꯃꯌꯥꯝ ꯄꯤꯔꯦ ꯃꯦꯊꯠ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯤꯔꯝꯃꯤꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯑꯗꯨꯒ ꯃꯥꯒꯤ ꯂꯤꯃꯤꯇꯦꯁꯟ ꯅꯠꯇ꯭ꯔꯒ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯦꯁꯇꯣ ꯑꯗꯨ ꯍꯥꯟꯅ ꯌꯥꯝ ꯍꯪꯉꯝꯃꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯍꯪꯈꯤꯗ꯭ꯔꯦꯀꯣ ꯑꯗꯨꯒꯤ ꯁꯤꯒꯤꯗꯣ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃꯀꯣ ꯁꯤꯒꯤ ꯂꯔꯅꯤꯡ ꯇꯤꯆꯤꯡ ꯃꯦꯊꯠ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯌꯦꯡꯒꯗꯕꯅꯤꯀꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯀꯣꯏꯁꯟ ꯀꯨꯟꯃꯉꯥ ꯂꯧꯈꯠꯄ ꯃꯇꯝꯗꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛꯇꯒꯤ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯤꯀꯣ ꯁꯤ ꯄꯣꯠꯁꯤꯅ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛꯀꯤ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯅꯣꯏ ꯈꯤꯇꯪ ꯃꯨꯟꯅ ꯇꯥꯁꯟꯕꯤꯔꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛꯀꯤ ꯇꯧꯕ ꯃꯇꯝꯗ ꯈꯪꯕ ꯉꯝꯅꯕꯀꯣ ꯁꯤ ꯇꯧꯁꯤ ꯑꯗꯩꯗꯤ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯈ꯭ꯔꯤꯕ ꯃꯦꯊꯠ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯇꯤꯆꯔ ꯁꯦꯟꯇꯔꯒꯤꯁꯨ ꯃꯤꯛꯁꯀꯤꯁꯨ ꯂꯔꯅꯔ ꯁꯦꯟꯇꯔꯒꯤꯁꯨ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯈꯔ ꯀꯣ ꯈꯔ ꯍꯥꯏꯁꯦ ꯑꯗꯨꯝ ꯌꯥꯝꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯅ ꯀꯨꯟꯃꯨꯛ ꯑꯗꯨꯝ ꯗꯤꯁꯀꯁ ꯇꯧꯔꯅꯤꯀꯣ ꯑꯗꯣ ꯈꯤꯇꯪ ꯇꯥꯁꯟꯕꯤꯔꯣꯀꯣ ꯑꯗꯨꯝ ꯅꯣꯏꯅ ꯄꯥꯖꯕꯁꯨ ꯌꯥꯕ ꯉꯥꯛꯇꯅꯤ ꯌꯥꯝ ꯂꯥꯏꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯑꯌꯥꯝꯕ ꯁꯤꯒꯤ ꯄꯤꯔꯛꯄ ꯃꯇꯝꯗ ꯅꯝꯕꯔ ꯋꯥꯟꯗ ꯃꯣꯏꯒꯤ ꯍꯦꯗꯤꯡꯁꯦ ꯂꯩꯔꯅꯤ ꯍꯦꯗꯤꯡꯁꯤꯗ ꯃꯥꯒꯤ ꯗꯤꯁꯀ꯭ꯔꯤꯞꯇꯤቭ ꯈꯤꯇꯪ ꯌꯥꯎꯔꯅꯤ ꯃꯥꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯀꯣ ꯑꯗꯩ ꯃꯊꯪꯗ ꯑꯦꯗꯚꯥꯟꯇꯦꯖ ꯂꯤꯃꯤꯇꯦꯁꯟ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯒꯤ ꯁꯤꯀ꯭ꯋꯦꯟꯁꯁꯦ ꯑꯗꯨꯃꯥꯏꯅ ꯆꯠꯀꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯏꯁꯄꯦꯁꯁꯦ ꯀꯟꯅꯕ ꯁꯤꯗ ꯑꯍꯥꯡꯕ ꯑꯃ ꯄꯤꯕ ꯌꯥꯏ ꯁꯤꯗ ꯑꯍꯥꯡꯕ ꯑꯃ ꯄꯤꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯑꯦꯗꯚꯥꯟꯇꯦꯖ ꯁꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯀꯤ ꯃꯃꯥꯡꯗ ꯑꯍꯥꯡꯕ ꯑꯃ ꯑꯗꯩ ꯂꯤꯃꯤꯇꯦꯁꯟꯒꯤ ꯃꯃꯥꯡꯗ ꯑꯍꯥꯡꯕ ꯑꯃ ꯑꯗꯨ ꯁ꯭ꯄꯦꯁ ꯀꯟꯅꯕ ꯑꯩꯅ ꯁꯤꯗ ꯑꯍꯥꯡꯕ ꯌꯥꯎꯗ꯭ꯔꯕꯅꯤ ꯑꯗꯨꯅ
ꯑꯦꯗꯚꯥꯟꯇꯦꯖ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯁꯤꯒꯤ ꯃꯊꯛꯀꯤꯁꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯒꯗꯕ ꯑꯗꯨꯒ ꯂꯤꯃꯤꯇꯦꯁꯟ ꯍꯥꯏꯔꯛꯄꯗ ꯁꯤ ꯃꯊꯛꯀꯤꯁꯤꯒꯤ ꯂꯤꯃꯤꯇꯦꯁꯟ ꯑꯣꯏꯒꯗꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯥꯒꯤ ꯇꯣꯄꯤꯛ ꯑꯃꯃꯝ ꯄꯤꯔꯛꯄ ꯃꯇꯝꯗ ꯏꯇꯥꯂꯤꯛ ꯑꯣꯏꯍꯜꯂꯕꯅꯤꯀꯣ ꯈꯤꯇꯪ ꯀꯩꯅꯣ ꯌꯦꯡꯕꯗ ꯀꯩꯅꯣ ꯇꯧꯅꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗ ꯄꯦꯖ ꯇꯔꯨꯛ ꯇꯔꯦꯠꯁꯦ ꯁꯤꯃ ꯑꯩꯈꯣꯏꯅ ꯗꯤꯁꯀꯁ ꯇꯧꯗꯣꯏꯅꯤꯀꯣ ꯁꯤ ꯇꯧꯔꯁꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯇꯤꯆꯔ ꯁꯦꯟꯇꯔ ꯃꯦꯊꯠꯇꯒꯤ ꯍꯥꯟꯅ ꯍꯧꯔꯁꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤ ꯄꯣꯠꯁꯦ ꯑꯗꯨꯗ ꯅꯝꯕꯔ ꯋꯥꯟꯗ ꯑꯩꯈꯣꯏꯅ ꯂꯦꯛꯆꯔ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯁꯤꯗ ꯌꯥꯎꯈꯤꯕ ꯄꯣꯠꯁꯤꯅꯤꯀꯣ ꯁꯤꯗ ꯌꯥꯎꯈꯤꯕ ꯄꯣꯠꯁꯤ ꯁꯤꯗꯒꯤ ꯍꯧꯔꯁꯤꯀꯣ ꯂꯦꯛꯆꯔ ꯀꯣ ꯁꯤꯗ ꯂꯦꯛꯆꯔ ꯃꯦꯊꯠ ꯀꯣ ꯁꯤꯁꯦ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯆꯣꯛ ꯑꯦꯟ ꯇꯣꯛ ꯍꯥꯏꯔꯁꯨ ꯈꯪꯅꯩꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯊꯥꯏꯅꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯗ ꯆꯣꯛ ꯇꯧꯔꯒ ꯇꯥꯛꯏꯗꯅ ꯕ꯭ꯂꯦꯛꯕꯣꯔꯗꯇ ꯆꯣꯛ ꯇꯧꯔꯒ ꯇꯥꯛꯏ ꯑꯗꯨꯒ ꯄ꯭ꯂꯁ ꯃꯣꯏꯅ ꯋꯥ ꯉꯥꯡꯉꯤꯗꯅ ꯑꯗꯨꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯂꯦꯛꯆꯔ ꯃꯦꯊꯠꯁꯦ ꯑꯇꯣꯞꯄ ꯃꯃꯤꯡꯗ ꯑꯩꯈꯣꯏꯅ ꯆꯣꯛ ꯑꯦꯟ ꯇꯣꯛ ꯍꯥꯏꯔꯁꯨ ꯈꯪꯅꯩꯀꯣ ꯁꯤ ꯑꯗꯨꯝ ꯍꯪꯉꯛꯄ ꯌꯥꯏꯀꯣ ꯁꯤꯃ ꯈꯪꯖꯟꯕꯤꯔꯣ ꯑꯩꯈꯣꯏꯅ ꯂꯦꯛꯆꯔ ꯃꯦꯊꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀ꯭ꯂꯥꯁꯔꯨꯝꯗ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯃꯅ ꯁꯥꯇ꯭ꯔꯗꯨꯗ ꯁꯥꯇ꯭ꯔ ꯈꯔ ꯂꯩꯕꯗꯨꯗ ꯁꯥꯇ꯭ꯔ ꯃꯥꯒꯤ ꯒ꯭ꯔꯨꯞ ꯑꯣꯐ ꯑꯩꯈꯣꯏꯅ ꯏꯁꯇꯨꯗꯦꯟ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏ ꯑꯣꯖꯥꯗꯨꯅ ꯄꯔꯥꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯐꯦꯛ ꯄꯔꯥꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯐꯦꯛ ꯄ꯭ꯔꯤꯟꯁꯤꯄꯜꯁ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯟꯁꯦꯞꯇꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯄ꯭ꯂꯁ ꯏꯕ ꯌꯥꯎꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯕ꯭ꯂꯦꯛꯕꯣꯔꯗꯇ ꯏꯕ ꯌꯥꯎꯕ ꯌꯥꯏ ꯁꯤꯒꯨꯝꯕ ꯃꯦꯊꯠꯇꯣ ꯑꯩꯈꯣꯏꯅ ꯂꯦꯛꯆꯔ ꯃꯦꯊꯠ ꯍꯥꯏꯔ ꯈꯪꯅꯩꯀꯣ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯦꯊꯠ ꯃꯌꯥꯝ ꯂꯩꯕꯁꯤꯗꯒꯤ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯦꯛꯆꯔ ꯃꯦꯊꯠꯅꯤꯀꯣ ꯑꯗꯨꯅ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯃꯣꯁ ꯀꯃꯟ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯖꯤꯟꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯋꯦ ꯑꯣꯐ ꯇꯤꯆꯤꯡꯅꯦꯕ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗ ꯊꯥꯏꯅꯗꯩꯁꯨ ꯑꯗꯨꯝ ꯇꯥꯛꯂꯛꯄ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯥꯛꯏꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯂꯦꯛꯆꯔ ꯃꯦꯊꯠ ꯁꯤꯃ ꯂꯩꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯦꯊꯠꯇ ꯀꯃꯥꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯒ ꯑꯣꯖꯥꯁꯤꯅ ꯑꯩꯈꯣꯏꯅ ꯂꯥꯔꯖ ꯒ꯭ꯔꯨꯞ ꯑꯃꯒꯤ ꯏꯁꯇꯨꯗꯦꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀ꯭ꯂꯥꯁꯇꯨꯒ ꯃꯔꯤ ꯂꯩꯅꯕ ꯁꯕꯖꯦꯛ ꯃꯦꯇꯔꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯐꯦꯛ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯁꯨꯡ ꯀꯟꯁꯦꯞꯁꯦ ꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯁꯥꯇ꯭ꯔꯁꯤꯡꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯗꯣ ꯁꯤꯅꯤꯀꯣ ꯃꯥꯒꯤ ꯂꯦꯛꯆꯔ ꯃꯦꯊꯠꯁꯦ ꯁꯤ ꯈꯪꯖꯟꯕꯤꯌꯨ ꯑꯗꯣ ꯁꯤꯒꯤ ꯃꯦꯊꯠꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤꯅ ꯑꯦꯛꯇꯤꯞ ꯔꯣꯜ ꯂꯧꯒꯅꯤ ꯁꯤꯃ ꯈꯪꯖꯟꯕꯤꯌꯨꯀꯣ ꯁꯤꯒꯤ ꯃꯦꯊꯠꯁꯤꯗ ꯑꯣꯖꯥꯁꯤꯅ ꯑꯦꯛꯇꯤꯞ ꯔꯣꯜ ꯂꯧꯒꯅꯤ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯅ ꯑꯩꯈꯣꯏꯅ ꯄꯦꯁꯤꯞ ꯂꯤꯁꯅꯔ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕꯅ ꯇꯥꯕ ꯑꯣꯏꯒꯅꯤꯀꯣ ꯄꯦꯁꯤꯞ ꯂꯤꯁꯅꯔꯒꯤ ꯇꯥꯏꯞꯇ ꯂꯩꯒꯅꯤ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯟꯇꯔꯦꯛꯇꯤꯞ ꯑꯣꯏꯍꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯑꯣꯏꯍꯟꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯤꯅ ꯀꯣꯏꯁꯟ ꯍꯪꯉꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯅ ꯀ꯭ꯂꯦꯔꯤꯇꯤꯒꯤꯗꯃꯛꯇ ꯀ꯭ꯂꯦꯔꯤꯇꯤ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯈꯤꯇꯪ ꯈꯪꯕ ꯋꯥꯠꯄꯒꯨꯝꯕꯗꯀꯣ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯅ ꯀꯣꯏꯁꯟ ꯍꯪꯉꯛ ꯇꯥꯔꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯂꯦꯛꯆꯔ ꯃꯦꯊꯠꯁꯦ ꯑꯩꯈꯣꯏꯅ ꯏꯟꯇꯔꯦꯛꯇꯤꯞ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯅꯤꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯈꯪꯕꯗꯣ ꯉꯥꯛꯇꯅꯤ ꯁꯤ ꯄꯣꯠꯁꯦ ꯂꯩꯔꯁꯤꯅ ꯂꯦꯛꯆꯔ ꯃꯦꯊꯠ ꯍꯥꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗꯨꯅꯤ ꯁꯤꯗ ꯍꯥꯏꯁꯤꯀꯣ ꯑꯗꯨ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯂꯩꯀꯣ ꯁꯤꯅ ꯂꯦꯛꯆꯔ ꯃꯦꯊꯠꯀꯤ ꯀꯥꯟꯅꯕ ꯑꯗꯨꯒ ꯂꯦꯛꯆꯔ ꯃꯦꯊꯠꯀꯤ ꯀꯥꯟꯅꯗꯕ ꯁꯤꯗ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯔꯦ ꯏꯍꯥꯟ ꯍꯥꯟꯕꯗ ꯂꯦꯛꯆꯔ ꯃꯦꯊꯠꯀꯤ ꯀꯥꯟꯅꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯤ ꯌꯥꯝꯕ ꯑꯩꯈꯣꯏꯅ ꯏꯁꯇꯨꯗꯦꯟ ꯌꯥꯝꯕ ꯒ꯭ꯔꯨꯞ ꯑꯃꯒꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯣꯁ ꯏꯐꯦꯛꯇꯤቭ ꯑꯣꯏ ꯀꯣꯁ ꯏꯐꯦꯛꯇꯤቭ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯌꯥꯝꯗꯅ ꯑꯩꯈꯣꯏꯅ ꯃꯥꯅ ꯇꯥꯛꯏꯕꯗꯨꯅ ꯀꯥꯟꯅꯕꯗꯣ ꯑꯗꯨ ꯀꯣꯁ ꯏꯐꯦꯛꯇꯤꯚ ꯑꯣꯏ ꯁꯤꯅ ꯅꯝꯕꯔ ꯋꯥꯟ ꯃꯥꯒꯤ ꯀꯩꯅꯣꯅꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁꯅꯤꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯄꯤꯕ ꯇꯥꯏꯝ ꯁꯦꯠ ꯑꯃꯗꯀꯣ ꯑꯩꯈꯣꯏꯅ ꯒꯤꯕꯟ ꯑꯩꯈꯣꯏꯅ ꯏꯁꯇꯤꯄꯨꯂꯦꯇꯦꯠ ꯇꯥꯏꯝꯗ ꯑꯩꯈꯣꯏꯅ ꯁꯤꯂꯦꯕꯁꯁꯦ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯀꯣꯚꯔ ꯇꯧꯕ ꯉꯝꯃꯤ ꯁꯤꯃꯀꯣ ꯁꯤꯁꯨ ꯅꯝꯕꯔ ꯇꯨ ꯃꯥꯒꯤ ꯀꯥꯟꯅꯕꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯑꯣꯖꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯊꯣꯛꯍꯜꯂꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯦꯛꯆꯔ ꯐꯣꯔꯝꯗꯁꯨ ꯆꯠꯈꯤꯕꯁꯤꯅ ꯁꯤꯅ ꯅꯝꯕꯔ ꯊ꯭ꯔꯤ ꯑꯗꯩ ꯅꯝꯕꯔ ꯐꯣꯔꯗ ꯑꯩꯈꯣꯏꯅ ꯐꯦꯛꯆꯨꯋꯦꯜ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯦ ꯌꯥꯝ ꯏꯐꯦꯛꯇꯤꯞꯂꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯁꯥꯇ꯭ꯔꯗ ꯑꯩꯈꯣꯏꯅ ꯄꯤꯕ ꯉꯝꯃꯦꯕ ꯇꯥꯛꯄ ꯉꯝꯃꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯉꯝꯃꯤ ꯁꯤꯃꯀꯣ ꯁꯤꯅ ꯅꯝꯕꯔ ꯐꯣꯔꯗ ꯃꯥꯒꯤ ꯀꯥꯟꯅꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯅꯝꯕꯔ ꯐꯥꯏꯚꯇ ꯑꯩꯈꯣꯏꯅ ꯏꯟꯇꯔꯞꯁꯟ ꯑꯦꯟ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯀꯣ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯗꯒꯤ ꯏꯟꯇꯔꯞꯁꯟ ꯑꯦꯟ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯂꯥꯛꯄ ꯃꯌꯥꯝꯁꯦ ꯁꯤ ꯂꯦꯛꯆꯔ ꯃꯦꯊꯠ ꯑꯣꯏꯇꯥꯔꯗꯤ ꯈꯔ ꯃꯤꯅꯤꯃꯥꯏꯁ ꯇꯧꯕ ꯉꯝꯃꯦꯕ ꯁꯤꯒꯤ ꯃꯉꯥ ꯄꯤꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯂꯦꯛꯆꯔ ꯃꯦꯊꯠꯀꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯆꯤꯟꯐꯥ ꯄꯨꯁꯟꯕꯤꯒꯗꯕꯅꯤꯀꯣ ꯁꯤ ꯃꯃꯥꯡꯗ ꯁꯤꯗ ꯕꯦꯁ ꯇꯧꯕ ꯀꯣꯏꯁꯟ ꯌꯥꯝ ꯍꯪꯈ꯭ರೆ ꯑꯗꯨꯅ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯈꯪꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯀꯣ ꯑꯗꯨꯒ ꯂꯤꯃꯤꯇꯦꯁꯟꯗ ꯁꯤꯒꯤ ꯀꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯦꯛꯆꯔ ꯃꯦꯊꯠꯀꯤ ꯀꯥꯟꯅꯗꯕꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯂꯦꯛꯆꯔ ꯇꯧꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯑꯌꯥꯝꯕ ꯋꯥ ꯉꯥꯡꯉꯅꯤ ꯑꯗꯨꯅ ꯁꯥꯇ꯭ꯔꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯅꯠꯇ꯭ꯔꯒ ꯁꯥꯇ꯭ꯔꯒꯤ ꯑꯦꯡꯒꯦꯖꯃꯦꯟꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯌꯥꯝꯗꯦꯕ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯇꯤꯆꯔꯅ ꯑꯦꯛꯇꯤꯞ ꯔꯣꯜ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯏꯁꯇꯨꯗꯦꯟꯅ ꯄꯦꯁꯤꯞ ꯂꯤꯁꯅꯔ ꯑꯣꯏꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯦꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯤ ꯃꯦꯊꯠꯁꯤꯗ ꯂꯦꯛꯆꯔ ꯃꯦꯊꯠꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯑꯣꯖꯥꯒ ꯁꯥꯇ꯭ꯔꯒ ꯂꯣꯏꯅꯕ ꯀꯣ ꯑꯗꯨꯒ ꯄ꯭ꯂꯁ ꯁꯥꯇ꯭ꯔꯒꯤ ꯑꯦꯛꯇꯤꯚꯤꯇꯤꯁꯤ ꯌꯥꯝꯅ ꯂꯤꯃꯤꯇꯦꯠ ꯑꯣꯏ ꯌꯥꯝꯗꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯩ ꯅꯝꯕꯔ ꯇꯨꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚꯤꯡꯁꯦ ꯀꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀ꯭ꯂꯥꯁꯔꯨꯝ ꯃꯦꯊꯠꯁꯤꯗꯀꯣ ꯁꯤꯒꯤ ꯂꯦꯛꯆꯔ ꯃꯦꯊꯠꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯀꯔꯦꯖ ꯇꯧꯗꯦꯕ ꯇꯧꯔꯁꯨ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯇꯧꯋꯦ ꯔꯤꯌꯔꯂꯤ ꯏꯟꯀꯔꯦꯖ ꯍꯥꯏꯁꯦ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯩ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯗ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯤꯗꯕꯦꯛ ꯂꯧꯕꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪꯈꯛ ꯂꯧꯋꯦꯕ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯨꯗ ꯑꯣꯖꯥ ꯑꯃꯅ ꯀꯩꯅꯣꯝ ꯇꯥꯝꯃꯒ ꯑꯩꯈꯣꯏ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯥꯏꯔꯒ ꯗꯛ ꯍꯦꯛꯇ ꯀꯥꯟꯈꯤꯕꯒꯤ ꯄꯣꯠꯁꯦꯀꯣ ꯁꯤꯅꯤꯀꯣ ꯁꯤꯒꯤ ꯂꯦꯛꯆꯔ ꯃꯦꯊꯠꯇꯨꯗ ꯌꯥꯝꯅ ꯇꯧꯒꯜꯂꯤꯁꯦ ꯁꯤ ꯃꯥꯒꯤ ꯂꯤꯃꯤꯇꯦꯁꯟꯅꯤꯀꯣ ꯑꯗꯩ ꯃꯊꯪꯗ ꯃꯔꯤꯁꯨꯕꯗ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯂꯔꯅꯤꯡ ꯄꯦꯁ ꯀꯣ ꯁꯤ ꯄꯦꯁ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯑꯥꯔꯊ ꯈꯪꯖꯟꯕꯤꯌꯨꯀꯣ ꯄꯤ ꯑꯦ ꯁꯤ ꯑꯦꯁ ꯁꯤꯁꯦ ꯀꯩ ꯍꯥꯏꯔ ꯑꯩꯈꯣꯏꯅ ꯈꯣꯡꯆꯠ ꯍꯥꯏꯕꯅꯤ ꯈꯣꯡꯆꯠ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯣꯡꯒꯤ ꯈꯣꯡꯀꯥꯞꯇꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯦꯁ ꯍꯥꯏꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡ ꯄꯦꯁ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯈꯪꯕꯒꯤ ꯆꯥꯡꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯃꯈꯜ ꯃꯈꯜ ꯂꯩꯀꯣ ꯃꯤ ꯑꯩꯈꯣꯏꯅ ꯑꯃꯅ ꯂꯥꯏꯔꯤꯛꯁꯦ ꯅꯣꯡꯃꯗ ꯑꯩꯈꯣꯏꯅ ꯄꯦꯖ 10 ꯄꯥꯕ
amana kun paba ngamba kunthra paba ngamba ko akhoni learn tawbagi magi speed hai tare ko si ji pose ko na learning pace hai ko si pose khangam le na individual amaga akhona classroom da myam yaw myam do khara amna yam tapna haigani khara amna yam thuna haigani ko sina marom ga khona individual learning khona pace da cater to de hai ta de khona man care lo de ha ko khona just class to gi ko general loiba keno da pullap pura ga chakhine ba khona hayuda satra na dum hayuda bai pose si myam to goli ko aduga yam ka hena advance ba satra ga na khona yam kan bagi boring chu ba ko sigum pose dum lai ko ade atopa khona demerit na kamai to kha kana khona satra gi interest amusung ability ja sina khona consider kya to de moi gi khona ojana takhom thok budo adui ta ga adumai to ga dum lotion gi ba ya moi ko si lecture method ki kana da ba ko sida hype chorak pa ma lecture method ki loy ga duga sigi chok and talk sia si lecture method ki atopa maming ni si khangjan biro yare ko sibok da hype chorak pom le ade mathang da team teaching hai de team hai ta de khona kaino team hai ta de khona yam do mi ani ori ani na daga ani de hen bas mai oni ko sida aduga team teaching hai ji kaino hamna si je khona teaching style amni ko team teaching hai je khona teaching style amni sida di kamai to khai ka na khona classroom amada ko classroom amada khona oja ani na daga ani de hen ba si changani moi se khona pull up sina ko ani na daga ani de hen ba oja jina moi jina khona work pull up to minaraga khona magi class to khona plan tawba test tawba assess tawba means khona test tawba din ko class gi plan tawba class da takpa the class gi assess tawba ko class amada moina pull up takmin nabdo haidi oja je khona team ma moina oja ama khang chang mana class oja je ani na traga ani de hen ba changaga oja mayam je khona punjal laga team moina work tawba to adu potin khona team teaching ha je ko team teaching ha je kemnati ma je khona teaching style amani sida khona oja ani na traga ani de hen ba oja je changaga moi ani nꯠꯇ꯭ꯔꯒ ꯑꯅꯤꯗꯩ ꯍꯦꯟꯕꯗꯨꯅ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒꯀꯣ ꯑꯩꯈꯣꯏꯅ ꯂꯦꯁꯟ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯗꯩ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯑꯗꯨꯒ ꯀ꯭ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯇꯦꯁꯀꯨꯝꯕ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯇꯧꯕꯁꯦ ꯃꯣꯏ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯩ ꯍꯦꯟꯕ ꯃꯣꯏꯒꯤ ꯇꯤꯝꯗꯣ ꯑꯣꯖꯥꯒꯤ ꯇꯤꯝꯗꯣ ꯑꯗꯨꯝ ꯄꯨꯂꯞ ꯇꯧꯕꯗꯣ ꯑꯩꯈꯣꯏꯅ ꯁꯤ ꯑꯩꯈꯣꯏꯅ ꯇꯤꯝ ꯇꯤꯆꯤꯡ ꯍꯥꯏꯔ ꯈꯪꯅꯩꯀꯣ ꯁꯤꯒꯨꯝꯕ ꯇꯤꯆꯤꯡꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯥꯇ꯭ꯔꯁꯦ ꯑꯩꯈꯣꯏꯅ ꯃꯤ 500,000ꯗ ꯄꯨꯟꯕ ꯁꯥꯇ꯭ꯔ ꯑꯣꯏ ꯇꯥꯔꯗꯤꯀꯣ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯣꯆꯤꯡ ꯑꯆꯧ ꯑꯆꯧꯕ ꯌꯥꯎꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯃꯄꯥꯟ ꯂꯝꯗ ꯇꯧꯕ ꯀꯣꯆꯤꯡ ꯑꯆꯧ ꯑꯆꯧꯕ ꯌꯥꯎꯕ ꯀꯥꯡꯕꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯇꯤꯝ ꯇꯤꯆꯤꯡꯒꯤ ꯁꯤ ꯄꯣꯠꯁꯦ ꯌꯥꯝ ꯇꯧꯏꯀꯣ ꯍꯥꯏꯗꯤ ꯑꯣꯖꯥ ꯑꯃꯅ ꯇꯥꯛꯑꯅꯤꯀꯣ ꯑꯃꯁꯤꯒꯤ ꯋꯥꯠꯄꯁꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯣꯖꯥ ꯑꯃꯅ ꯑꯃꯨꯛ ꯃꯦꯟꯈꯠꯇꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯑꯣꯖꯥ ꯑꯅꯤ ꯑꯍꯨꯝꯁꯦ ꯑꯗꯨꯝ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯗꯨꯝ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯑꯋꯥꯠꯄ ꯃꯦꯟꯈꯠꯅꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯒꯤ ꯇꯥꯛꯄ ꯁꯤꯁꯇꯦꯝꯗ ꯆꯠꯅꯩꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯦ ꯇꯥꯛꯅꯕ ꯑꯩꯈꯣꯏꯅ ꯀꯣꯑꯣꯄꯔꯦꯇꯤቭ ꯋꯦꯅꯤ ꯀꯣꯑꯣꯄꯔꯦꯇꯤቭ ꯋꯦ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯃꯒ ꯃꯇꯦꯡ ꯄꯥꯡ ꯑꯣꯖꯥꯈꯩꯁꯦ ꯑꯩꯈꯣꯏꯅ ꯇꯤꯝ ꯁꯦꯝꯃꯒ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯤ ꯄꯣꯠꯁꯦ ꯂꯩꯔꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁꯅ ꯀꯩ ꯀꯩꯅꯣ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯤꯝ ꯇꯤꯆꯤꯡ ꯑꯣꯏꯇꯥꯔꯗꯤꯀꯣ ꯑꯩꯈꯣꯏꯅ ꯇꯣꯞ ꯀ꯭ꯋꯥꯂꯤꯇꯤ ꯇꯤꯆꯔꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯅ ꯑꯦꯁꯦꯁ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯍꯥꯏꯗꯤꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯇꯤꯝ ꯇꯤꯆꯤꯡ ꯂꯥꯛꯄ ꯃꯇꯝꯗꯗꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯖꯥꯗꯣ ꯑꯗꯨ ꯈꯜꯂꯒ ꯇꯥꯛꯍꯜꯂꯛꯀꯅꯦꯕ ꯁꯤꯅꯅꯤꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡꯒꯤ ꯇꯦꯛꯅꯤꯛꯁ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤꯕꯂꯤ ꯌꯨꯁ ꯇꯧꯕ ꯉꯝꯒꯅꯤꯀꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥꯗꯣ ꯃꯌꯥꯝ ꯌꯥꯝꯃꯕꯅꯤꯀꯣ ꯑꯣꯖꯥꯗꯣ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯑꯃꯅ ꯉꯥꯡꯉꯤꯉꯩꯗ ꯑꯃꯅ ꯑꯇꯣꯞꯄ ꯑꯃ ꯑꯩꯈꯣꯏꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯕꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯕꯅꯤ ꯈꯪꯗꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯇꯤꯆꯤꯡ ꯇꯦꯛꯅꯤꯛꯁ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤꯕꯂꯤ ꯌꯨꯁ ꯇꯧꯕ ꯉꯝꯒꯅꯤ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯏꯟꯍꯦꯟꯁ ꯂꯔꯅꯤꯡ ꯀ꯭ꯋꯥꯂꯤꯇꯤ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡ ꯅꯠꯇ꯭ꯔꯒ ꯇꯤꯆꯤꯡ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯏꯐꯦꯛꯇꯤꯕ ꯑꯣꯏꯕꯁꯦꯀꯣ ꯁꯤꯅꯤ ꯍꯥꯏꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯂꯤꯃꯤꯇꯦꯁꯟꯗ ꯀꯩꯀꯩ ꯌꯦꯡꯕ ꯌꯥꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯌꯥꯝ ꯍꯩꯕꯁꯦ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯀꯣ ꯇꯣꯞ ꯀ꯭ꯋꯥꯂꯤꯇꯤ ꯇꯤꯆꯔ ꯗꯔꯀꯥꯔ ꯂꯩ ꯍꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯩꯕ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯅ ꯇꯤꯝ ꯇꯤꯆꯤꯡꯗ ꯇꯧꯕ ꯌꯥꯝ ꯍꯩꯕ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯅ ꯊꯤꯕꯗ ꯑꯋꯥꯕ ꯑꯃꯅꯦꯕ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯇꯤꯆꯔ ꯋꯤꯠ ꯁ꯭ꯄꯦꯁꯦꯜ ꯑꯦꯛꯁꯄꯔꯇꯤꯁ ꯍꯥꯏꯕ ꯑꯥꯔꯊꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯍꯩꯕꯗꯣ ꯍꯩꯕꯁꯤꯅ ꯑꯦꯛꯁꯄꯔꯠ ꯍꯥꯏꯗ꯭ꯔꯥ ꯑꯦꯛꯁꯄꯔꯠꯁꯤꯒ ꯑꯩꯈꯣꯏꯅ ꯍꯩꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯅꯤꯀꯣ ꯑꯦꯛꯁꯄꯔꯇꯤꯁ ꯍꯥꯏꯁꯦꯀꯣ ꯑꯗꯨꯅ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯩꯕ ꯑꯣꯖꯥꯁꯦ ꯁꯤ ꯊꯤꯕꯗ ꯑꯩꯈꯣꯏꯅ ꯆꯦꯂꯦꯟꯖꯤꯡ ꯑꯣꯏꯒꯅꯤ ꯁꯤꯃꯀꯣ ꯑꯗꯩ ꯃꯊꯪꯗ ꯑꯣꯖꯥ ꯃꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯂꯦꯛꯆꯔ ꯃꯦꯊꯠꯇ ꯇꯧꯕꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯣꯖꯥ ꯑꯃꯃꯝ ꯊꯥꯖꯟꯕꯅꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯩ ꯍꯦꯟꯕ ꯊꯥꯖꯜꯂꯛꯇꯣꯏꯅꯤꯀꯣ ꯁꯤ ꯑꯍꯨꯝꯗꯒꯤ ꯍꯦꯜꯂꯁꯨ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝꯗ꯭ꯔꯕꯗ ꯑꯅꯤ ꯆꯪꯉꯦ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯣ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁ ꯑꯃꯗ ꯍꯥꯟꯅ ꯑꯣꯖꯥ ꯑꯃ ꯆꯪꯉꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁꯇ ꯑꯃꯗ ꯑꯣꯖꯥ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯩ ꯍꯦꯟꯕ ꯆꯪꯉꯛꯄꯅꯤꯅ ꯑꯣꯖꯥ ꯃꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯅꯤ ꯑꯣꯖꯥ ꯃꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯔꯤꯁꯣꯔꯁꯇꯀꯣ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯣꯂꯦꯖ ꯑꯃ ꯅꯩꯅꯕ ꯃꯇꯝꯗ ꯑꯣꯖꯥꯗꯣ ꯍꯥꯟꯅ ꯆꯪꯉꯝꯕꯗꯒꯤ ꯍꯦꯟꯅ ꯑꯣꯖꯥꯗꯣ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯅꯤ ꯑꯣꯖꯥ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯔꯤꯁꯣꯔꯁ ꯑꯩꯈꯣꯏꯅ ꯍꯦꯟꯒꯠꯂꯛꯏꯅꯤꯀꯣ ꯔꯤꯁꯣꯔꯁꯇꯣ ꯁꯤꯖꯤꯟꯅꯕ ꯍꯦꯟꯒꯠꯂꯛꯏꯅꯤ ꯑꯗꯨꯅ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇꯨꯒꯤ ꯑꯩꯈꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯃꯥꯒꯤ ꯀꯩꯅꯣꯗꯀꯣ ꯗꯤꯃꯥꯟ ꯍꯦꯜꯂꯛꯇꯣꯏꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯑꯗꯩ ꯃꯊꯪꯗ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯤꯝ ꯇꯤꯆꯤꯡꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯑꯣꯜ ꯁꯕꯖꯦꯛ ꯇꯥꯛꯄꯗ ꯁꯨꯏꯇꯦꯕꯜ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏꯅ ꯁꯕꯖꯦꯛ ꯈꯔ ꯈꯤꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯨꯏꯇꯦꯕꯜ ꯑꯣꯏꯁꯦꯀꯣ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯍꯥꯏꯂꯤ ꯀꯝꯄꯤꯇꯤꯇꯤቭ ꯑꯦꯛꯖꯥꯝꯒꯨꯝꯕꯀꯣ ꯁꯤꯒꯨꯝꯕꯗ ꯇꯥꯛꯄꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯩꯅꯣ ꯁꯨꯏꯇꯦꯕꯜ ꯑꯣꯏ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯑꯄꯤꯛ ꯑꯄꯤꯛꯄ ꯁꯕꯖꯦꯛꯀꯩꯗꯤꯀꯣ ꯁꯤ ꯇꯥꯛꯄꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯣꯏꯗꯦꯀꯣ
ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯇꯤꯝ ꯋꯥꯔꯛ ꯑꯣꯏꯅ ꯁꯦꯝꯗꯣꯏꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯄ꯭ꯂꯥꯅꯤꯡ ꯑꯦꯟ ꯁꯦꯗꯨꯂꯤꯡꯁꯦ ꯁꯤꯗ ꯌꯥꯝ ꯑꯄꯟꯕ ꯑꯣꯏꯕ ꯍꯥꯏꯗꯤ ꯑꯣꯖꯥ ꯑꯃꯈꯛꯇꯅ ꯇꯥꯛꯄ ꯌꯥꯗꯦ ꯑꯣꯖꯥ ꯃꯌꯥꯝꯗꯣ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯤ ꯍꯦꯟꯕꯗꯣ ꯃꯣꯏꯅ ꯄ꯭ꯂꯥꯟꯁꯦ ꯄꯨꯂꯞ ꯇꯧꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯃꯅ ꯑꯃ ꯍꯥꯏꯒꯅꯤ ꯑꯃꯅ ꯍꯥꯏꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗꯨ ꯄꯨꯟꯁꯤꯜꯂꯒ ꯄꯨꯂꯞ ꯄ꯭ꯂꯥꯟ ꯇꯧꯃꯤꯟꯅꯗꯣꯏꯅꯤ ꯄ꯭ꯂꯥꯟ ꯇꯧꯃꯤꯟꯅꯕꯗ ꯑꯣꯖꯥꯗꯣ ꯃꯌꯥꯝ ꯌꯥꯝꯕꯅꯤ ꯃꯇꯝ ꯆꯪꯉꯤ ꯑꯗꯨꯒ ꯁꯦꯗꯨꯂꯤꯡ ꯀꯣ ꯍꯥꯏꯗꯤ ꯑꯣꯖꯥꯁꯤꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄ ꯃꯇꯝꯗ ꯑꯣꯖꯥꯁꯦ ꯑꯃꯈꯛꯇꯪ ꯇꯥꯛꯇꯕꯅꯤꯅ ꯑꯣꯖꯥ ꯑꯃꯒꯤꯁꯨ ꯃꯣꯏ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯍꯨꯝ ꯇꯥꯛꯄꯗꯣ ꯑꯗꯨꯒꯤ ꯁꯪꯅꯕ ꯌꯦꯡꯉꯒ ꯁꯦꯗꯨꯜ ꯇꯧꯕ ꯃꯇꯝꯗꯀꯣ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯃꯇꯝꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯆꯪꯍꯜꯂꯦꯕꯀꯣ ꯁꯤ ꯄꯣꯠꯁꯤꯅꯤꯀꯣ ꯃꯥꯒꯤ ꯂꯤꯃꯤꯇꯦꯁꯟ ꯀꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯩ ꯃꯊꯪ ꯑꯍꯨꯝ ꯁꯨꯕꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯍꯨꯝ ꯁꯨꯕꯁꯤꯅ ꯑꯩꯈꯣꯏꯅ ꯇꯤꯚꯤ ꯑꯣꯔ ꯚꯤꯗꯤꯑꯣ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯀꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯣꯅꯤꯇꯔ ꯑꯃ ꯊꯝꯃꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯤꯚꯤ ꯊꯥꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯃ ꯇꯧꯕꯀꯣ ꯍꯥꯟꯅꯒꯤ ꯁꯦꯝꯈꯤꯕ ꯚꯤꯗꯤꯑꯣ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯇꯧꯕꯅꯠꯇ ꯑꯩꯈꯣꯏꯅ ꯇꯤꯚꯤꯗ ꯑꯩꯈꯣꯏꯅ ꯏꯖꯨꯀꯦꯁꯅꯦꯜ ꯆꯦꯅꯦꯜ ꯃꯌꯥꯝ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯃꯅꯤꯡꯗ ꯍꯌꯦꯡꯗꯤ ꯇꯧꯔꯅꯤꯀꯣ ꯉꯁꯤꯗꯤ ꯇꯧꯔꯔꯣꯏ ꯑꯩꯈꯣꯏꯅ ꯁ꯭ꯋꯝ ꯄ꯭ꯔꯚꯥ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯇꯤꯚꯤꯗ DTH ꯆꯦꯅꯦꯜꯗ ꯊꯥꯕ ꯏꯖꯨꯀꯦꯁꯟ ꯆꯦꯅꯦꯜ ꯃꯌꯥꯝꯗꯣ ꯀꯟꯇꯦꯟ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯑꯩꯈꯣꯏꯅ ꯇꯤꯚꯤ ꯑꯣꯔ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯕ꯭ꯔꯤꯡꯒꯤꯡ ꯗ ꯋꯥꯔꯜ ꯇꯨ ꯗ ꯀ꯭ꯂꯥꯁꯔꯨꯝ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯜꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯄꯨꯁꯜꯂꯦ ꯍꯥꯏꯕꯅꯤꯀꯣ ꯁꯨꯃꯥꯏꯅ ꯄꯣꯠꯁꯦ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯁꯤ ꯌꯦꯡꯁꯤ ꯁꯤ ꯑꯩꯈꯣꯏꯅ ꯇꯤꯚꯤ ꯑꯣꯔ ꯚꯤꯗꯤꯑꯣ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯣꯁꯟ ꯄꯤꯛꯆꯔꯁꯦꯀꯣ ꯃꯣꯁꯟ ꯄꯤꯛꯆꯔ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯃꯣꯁꯟ ꯄꯤꯛꯆꯔꯁꯦ ꯑꯩꯈꯣꯏꯅ ꯇꯤꯚꯤꯒꯤ ꯊ꯭ꯔꯨꯗ ꯀꯣ ꯇꯤꯚꯤꯒꯤ ꯊ꯭ꯔꯨ ꯑꯣꯔ ꯃꯣꯅꯤꯇꯔꯒꯤ ꯊ꯭ꯔꯨ ꯑꯃꯗ ꯀꯣ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝꯗꯨꯗ ꯑꯩꯈꯣꯏꯅ ꯎꯠꯄꯗꯨꯅꯦꯕ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯇꯤꯚꯤ ꯑꯣꯔ ꯚꯤꯗꯤꯑꯣ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯍꯥꯏꯁꯦ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤ ꯎꯠꯂ ꯃꯇꯨꯡꯗꯀꯣ ꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯇꯧꯒꯗꯕꯁꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯃ ꯎꯠꯂꯅꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯗꯤꯁꯀꯁꯟ ꯑꯦꯟ ꯇꯥꯛꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯡ ꯃꯥꯒꯤ ꯃꯈꯥ ꯇꯥꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯇꯤꯆꯤꯡ ꯁ꯭ꯇꯥꯏꯜꯁꯤ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯔꯅꯤ ꯀꯣ ꯍꯥꯟꯅ ꯔꯦꯀꯣꯔꯗꯦꯠ ꯇꯧꯕ ꯑꯣꯏꯕ ꯌꯥꯏ ꯑꯗꯩ ꯇꯤꯚꯤꯗ ꯑꯣꯏꯕ ꯌꯥꯏꯀꯣ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯔꯅꯤ ꯁꯤ ꯊꯥꯕꯁꯤ ꯌꯦꯡꯉꯅꯤ ꯁꯤ ꯊꯥꯕꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯣꯖꯥꯗꯨꯅ ꯑꯃꯨꯛ ꯗꯤꯁꯀꯁꯟ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯞꯅꯤꯡꯉꯤꯕ ꯍꯣꯝꯋꯥꯔꯛ ꯑꯣꯏꯔꯣ ꯀꯩ ꯑꯣꯏꯔꯣꯀꯣ ꯇꯥꯛꯁ ꯑꯩꯈꯣꯏꯅ ꯐꯣꯂꯣ ꯑꯞ ꯇꯥꯛꯁꯇꯣ ꯑꯗꯨ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯇꯤꯆꯤꯡ ꯃꯦꯊꯠꯁꯦ ꯁꯨꯃꯥꯏꯅ ꯂꯩꯒꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯥꯟꯅꯕ ꯌꯦꯡꯁꯤ ꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯑꯩꯈꯣꯏꯅ ꯅꯝꯕꯔ ꯋꯥꯟ ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯁ ꯇꯨ ꯑꯦꯛꯁꯄꯔꯠ ꯀꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯔꯠꯇꯣ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯥꯛꯄꯩ ꯗꯔꯀꯥꯔ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗꯤꯡ ꯐꯖꯅ ꯇꯧꯔꯒꯀꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯅꯥꯎꯟ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯇꯣꯞ ꯇꯤꯆꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯃ ꯁꯦꯝꯃꯅꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔꯅꯤꯀꯣ ꯁꯤꯒꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯂꯤ ꯀ꯭ꯂꯥꯁꯇ ꯇꯤꯚꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯑꯣꯖꯥꯅ ꯇꯥꯛꯂꯛꯄꯅꯤꯅ ꯃꯥꯒꯤ ꯂꯔꯅꯤꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯍꯦꯟꯅ ꯍꯦꯟꯒꯠꯍꯟꯕꯗꯨꯅꯤꯀꯣ ꯁꯤꯅ ꯅꯝꯕꯔ ꯋꯥꯟ ꯃꯥꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯀꯣ ꯑꯗꯩ ꯃꯊꯪꯗ ꯁꯤꯒꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯦꯗꯜ ꯂꯔꯅꯔ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤꯗ ꯌꯥꯝ ꯀꯥꯟꯅꯩꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯑꯦꯗꯜ ꯂꯔꯅꯔꯒꯗꯤ ꯏꯀꯥꯏꯕ ꯃꯣꯏꯗꯤ ꯈꯤꯇꯪ ꯆꯍꯤꯗꯣ ꯌꯥꯝꯃꯕꯅꯤꯅꯀꯣ ꯑꯗꯨꯅ ꯇꯤꯚꯤꯒꯨꯝꯕ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯣꯏ ꯃꯁꯥ ꯃꯊꯟꯇꯀꯣ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯐꯪꯖꯔꯦ ꯈꯟꯖꯔꯒ ꯇꯤꯚꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯒ ꯃꯣꯅꯤꯇꯔ ꯑꯃ ꯃꯃꯥꯡꯗ ꯃꯤꯅ ꯇꯥꯛ ꯇꯥꯔꯁꯨ ꯑꯩꯈꯣꯏꯗꯤ ꯃꯤ ꯃꯁꯥꯗꯣ ꯗꯥꯏꯔꯦꯛ ꯂꯩꯇꯕꯤꯗ ꯁꯨꯃꯥꯏꯅ ꯇꯥꯛꯄꯁꯤꯅ ꯃꯣꯏꯗ ꯍꯦꯟꯅ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯃꯤꯉꯣꯟꯗ ꯏꯀꯥꯏꯗꯕ ꯈꯣꯠꯇꯕ ꯂꯩꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯅ ꯑꯦꯗꯜ ꯂꯔꯅꯔ ꯃꯌꯥꯝꯁꯦ ꯀꯣ ꯑꯦꯗꯜ ꯂꯔꯅꯔ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯤꯚꯤ ꯑꯣꯔ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯄ꯭ꯔꯖꯦꯟꯇꯦꯁꯟꯒꯤ ꯇꯤꯆꯤꯡ ꯃꯦꯊꯠꯁꯦ ꯁꯤ ꯁꯤꯖꯤꯟꯅ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯦꯗꯜ ꯂꯔꯅꯔ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯆꯥꯡ ꯌꯥꯝ ꯍꯦꯟꯒꯠꯂꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯩ ꯃꯊꯪꯗ ꯁꯄ꯭ꯂꯤꯃꯦꯟꯇꯦꯠ ꯑꯩꯈꯣꯏꯅ ꯔꯤꯁꯣꯔꯁ ꯀꯣ ꯑꯩꯈꯣꯏꯅ ꯁꯤ ꯑꯩꯈꯣꯏꯅ ꯇꯤꯚꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯗꯀꯣ ꯀꯩꯀꯩ ꯄꯤꯒꯗꯦ ꯍꯥꯏꯔꯒꯅ ꯃꯣꯏꯅ ꯂꯦꯛꯆꯔꯗ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯦꯛꯊꯣꯛꯑꯒ ꯅꯠꯇ꯭ꯔꯒ ꯏꯊꯣꯛꯑꯒꯀꯣ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯦꯇꯔꯤꯌꯦꯜ ꯄꯤꯕ ꯑꯗꯨꯒ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯑꯣꯖꯥꯗꯨꯅ ꯑꯃꯨꯛ ꯀꯣꯟꯅ ꯑꯣꯖꯥ ꯑꯃꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔ ꯊꯥꯔꯅꯤ ꯑꯗꯨ ꯔꯦꯀꯣꯔꯗꯤꯡ ꯊꯥꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯣꯀꯦꯜꯒꯤ ꯇꯤꯆꯔꯗꯣ ꯑꯗꯨꯅ ꯑꯃꯨꯛ ꯃꯥꯒꯤ ꯃꯦꯇꯔꯤꯌꯦꯜ ꯄꯤꯔꯅꯤ ꯑꯗꯨꯒ ꯃꯥꯅ ꯇꯥꯛꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯨꯝꯕ ꯌꯥꯎꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯔꯒꯀꯣ ꯁꯨꯃꯥꯏꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯇꯧꯕꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯀꯥꯟꯅꯕꯗꯣ ꯍꯦꯜꯂꯦ ꯍꯥꯏꯕꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯐ꯭ꯂꯥꯏꯠ ꯑꯃꯨꯛ ꯎꯠꯄ ꯌꯥꯏ ꯃꯣꯗꯦꯜ ꯁ꯭ꯄꯦꯁꯤꯃꯦꯟ ꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯎꯠꯂꯒ ꯍꯦꯟꯅ ꯀꯥꯟꯅꯕꯗꯣ ꯍꯦꯟꯕꯒꯤ ꯃꯆꯥꯛꯇꯨꯅꯤꯀꯣ ꯁꯤꯗꯩꯁꯦ ꯑꯗꯩ ꯃꯊꯪꯗ ꯑꯦꯛꯁꯦꯁꯤꯕꯤꯂꯤꯇꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯧꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯦꯟꯒꯠꯂꯛꯑꯅꯤꯀꯣ ꯑꯩꯈꯣꯏꯅ ꯇꯤꯚꯤꯗ ꯐꯥꯗꯤ ꯑꯩꯈꯣꯏꯅ ꯇꯤꯚꯤꯁꯦ ꯑꯩꯈꯣꯏꯅ ꯃꯥꯁ ꯃꯦꯗꯤꯌꯥꯅꯤ ꯃꯥꯁ ꯀꯝꯃꯨꯅꯤꯀꯦꯁꯟ ꯀꯣ ꯃꯥꯁ ꯃꯦꯗꯤꯌꯥ ꯅꯠꯇ꯭ꯔꯒ ꯃꯥꯁ ꯀꯝꯃꯨꯅꯤꯀꯦꯁꯟ ꯍꯥꯏ ꯇꯥꯔꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯤꯡꯒꯜ ꯄꯣꯏꯟꯠ ꯑꯃꯗꯒꯤ ꯊꯥꯔꯛꯄ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯃꯤ ꯃꯌꯥꯝꯗ ꯌꯦꯡꯍꯟꯕ ꯌꯥꯏꯗꯅ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯂꯔꯅꯔ ꯊꯋꯥꯏ ꯌꯥꯎꯕ ꯀꯥꯡꯕꯨꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯐꯝ ꯆꯥꯗꯅ ꯂꯩꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯀꯥꯡꯕꯨꯗꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯤꯚꯤꯗꯣ ꯑꯣꯟ ꯈꯛꯇꯪ ꯇꯧꯔꯒꯀꯣ ꯃꯩ ꯈꯤꯇꯪ ꯂꯥꯛꯑꯒ ꯇꯤꯚꯤꯗꯣ ꯑꯣꯟ ꯈꯔ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯂꯔꯟ ꯇꯧꯕꯒꯤ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯦꯛꯁꯦꯁꯤꯕꯤꯂꯤꯇꯤ ꯋꯥꯡꯕꯀꯣ ꯁꯤ ꯄꯣꯠꯁꯦ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯕꯖꯦꯛ ꯔꯤꯂꯤꯚꯦꯟꯠ ꯀꯣ
ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯤꯚꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯊꯥꯔꯒ ꯚꯤꯗꯤꯑꯣꯒꯨꯝꯕ ꯊꯥꯕꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯁꯕꯖꯦꯛꯇ ꯆꯥꯟꯅꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯖꯤꯑꯣꯒ꯭ꯔꯥꯐꯤꯒꯨꯝꯕ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤꯒꯨꯝꯕꯀꯣ ꯁꯤꯒꯨꯝꯕ ꯁꯕꯖꯦꯛꯀꯩꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯅꯩ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯣꯏꯗꯤ ꯑꯩꯈꯣꯏꯅ ꯚꯤꯖꯨꯋꯦꯜ ꯑꯦꯟ ꯗꯥꯏꯅꯥꯃꯤꯛ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯖꯤꯑꯣꯒ꯭ꯔꯥꯐꯤꯗꯁꯨ ꯗꯔꯀꯥꯔ ꯂꯩꯀꯣ ꯑꯩꯈꯣꯏꯅ ꯑꯦꯁꯇ꯭ꯔꯣꯅꯣꯃꯤ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯅꯦꯇꯔꯤ ꯁꯤꯁꯇꯦꯝ ꯀꯩꯀꯩ ꯃꯌꯥꯝ ꯅꯩꯅꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯒꯤ ꯑꯗꯒꯤ ꯃꯥꯔꯁꯀꯤ ꯖꯨꯄꯤꯇꯔꯒꯤ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯅꯩꯅꯕ ꯑꯩꯈꯣꯏ ꯁꯨꯟꯗ꯭ꯔꯪ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯁ꯭ꯄꯦꯁꯀꯤ ꯃꯔꯝꯗ ꯅꯩꯅꯕꯗꯨꯅ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯄꯨꯡꯍꯥꯏ ꯍꯥꯏꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯒꯨꯝꯕ ꯃꯆꯥ ꯃꯆꯥ ꯁꯦꯝꯃꯒ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯇꯧꯔꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤꯃꯦꯁꯟ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤꯃꯦꯁꯟꯗꯤ ꯗꯥꯏꯔꯦꯛ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯁꯦꯝꯃꯒ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯌꯥꯝ ꯀꯥꯟꯅꯩ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯂꯩꯖꯦ ꯑꯗꯩ ꯃꯥꯒꯤ ꯂꯤꯃꯤꯇꯦꯁꯟ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯇꯤꯚꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯄ꯭ꯔꯖꯦꯟꯇꯦꯁꯟꯒꯤ ꯃꯥꯒꯤ ꯂꯤꯃꯤꯇꯦꯁꯟꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯨ ꯋꯦ ꯀꯝꯃꯨꯅꯤꯀꯦꯁꯟ ꯂꯩꯇꯦꯕ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯖꯁ ꯚꯤꯗꯤꯑꯣꯗꯣ ꯁꯦꯝꯃꯒ ꯊꯥꯔꯛꯑꯅꯤ ꯑꯗꯨꯒ ꯂꯔꯅꯔꯗꯨꯅ ꯑꯃꯨꯛ ꯍꯟꯕꯒꯤ ꯄꯣꯠꯁꯦ ꯂꯔꯅꯔꯗꯨꯅ ꯈꯪꯗꯕꯁꯦ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯥꯗ ꯌꯧꯍꯟꯕ ꯃꯇꯝꯗ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯔꯤꯁꯇ꯭ꯔꯤꯛ ꯇꯧꯋꯦꯕ ꯈꯔꯕꯨꯗꯤ ꯌꯥꯔꯝꯕ ꯌꯥꯏꯀꯣ ꯁꯝ ꯀꯦꯁꯦꯁ ꯈꯔꯗ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ ꯁꯤꯒꯤ ꯇꯨ ꯋꯦ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯦ ꯂꯩꯇꯦꯕ ꯖꯁ ꯋꯥꯟ ꯋꯦ ꯉꯥꯛꯇꯅꯦ ꯋꯥꯟ ꯋꯦ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯔꯦꯀꯣꯔꯗꯦꯠ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯒꯤ ꯊꯥꯔꯛꯄꯗꯣ ꯑꯗꯨ ꯈꯛꯇꯅꯦꯕ ꯑꯌꯥꯝꯕ ꯂꯩꯁꯦ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯀꯣ ꯑꯗꯨꯅ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯁ꯭ꯇꯨꯗꯦꯟꯒꯤ ꯑꯩꯈꯣꯏꯅ ꯑꯦꯛꯇꯤꯞ ꯑꯩꯈꯣꯏꯅ ꯁ꯭ꯇꯨꯗꯦꯟ ꯑꯦꯡꯒꯦꯖꯃꯦꯟꯁꯦ ꯁꯤ ꯌꯥꯝ ꯂꯩꯇꯦꯀꯣ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯣꯏꯅ ꯈꯪꯅꯤꯡꯕ ꯄꯣꯠ ꯈꯪꯗꯕ ꯗꯥꯎꯠꯀꯨꯝꯕꯗꯣ ꯍꯪꯕ ꯌꯥꯗꯕꯗꯣꯀꯣ ꯁꯤꯅꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯨ ꯑꯩꯈꯣꯏꯅ ꯁꯦꯗꯨꯂꯤꯡ ꯆꯦꯂꯦꯟꯖ ꯂꯩꯀꯣ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯦꯗꯨꯂꯤꯡ ꯆꯦꯂꯦꯟꯖ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯀꯔꯝ ꯀꯥꯟꯗ ꯊꯥꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯃꯥꯟꯅꯗꯦꯗꯅꯀꯣ ꯑꯗꯨꯅ ꯁꯦꯗꯨꯂꯤꯡ ꯆꯦꯂꯦꯟꯖ ꯁꯤꯒꯨꯝꯕ ꯈꯔ ꯂꯩ ꯁꯤꯃ ꯍꯥꯏꯕ ꯌꯥꯔꯦꯀꯣ ꯁꯤ ꯕꯨꯛꯇ ꯑꯩꯈꯣꯏꯅ ꯇꯤꯆꯔ ꯁꯦꯟꯇꯔꯒꯤ ꯍꯥꯏꯕ ꯆꯥꯎꯔꯥꯛꯄ ꯑꯃ ꯅꯩꯅꯔꯦꯀꯣ ꯑꯗꯩ ꯃꯊꯪꯗ ꯃꯤꯛꯁ ꯒ꯭ꯔꯨꯞ ꯇꯤꯆꯤꯡ ꯃꯦꯊꯠ ꯀꯣ ꯁꯤꯒꯤ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯃꯈꯜ ꯁꯤꯗꯅ ꯈꯔ ꯌꯥꯝꯕꯅꯤꯀꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯍꯥꯏꯁꯦ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯒꯀꯣ ꯒ꯭ꯔꯨꯞꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯃꯣꯜ ꯒ꯭ꯔꯨꯞ ꯑꯣꯏꯒꯗꯕꯅꯤ ꯁꯤꯒꯤ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯒ ꯒ꯭ꯔꯨꯞꯁꯤꯗ ꯑꯩꯈꯣꯏꯅ ꯃꯣꯏ ꯃꯁꯦꯟ ꯈꯟꯅꯕꯗ ꯇꯣꯄꯤꯛ ꯑꯃ ꯄꯤꯔꯅꯤ ꯇꯣꯄꯤꯛꯁꯤꯗ ꯃꯣꯏ ꯃꯁꯦꯟ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯟꯅꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯀꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯃꯣꯜ ꯒ꯭ꯔꯨꯞ ꯇꯤꯆꯤꯡ ꯃꯦꯊꯠ ꯍꯥꯏꯔꯒ ꯈꯪꯅꯩꯀꯣ ꯁꯤꯒꯤ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯁꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯁꯦ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯄꯤꯔꯦꯀꯣ ꯑꯩꯈꯣꯏꯅ ꯒ꯭ꯔꯤꯛꯀꯤ ꯁ꯭ꯀꯣꯂꯔꯁꯨ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯌꯥꯝ ꯇꯧꯋꯤ ꯑꯗꯨꯒ ꯏꯟꯗꯤꯌꯟꯒꯤ ꯑꯩꯈꯣꯏꯅ ꯑꯦꯟꯁꯤꯌꯟꯒꯤ ꯑꯣꯏꯕ ꯅꯂꯟꯗꯥ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯁꯨ ꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯁꯤ ꯌꯥꯝ ꯇꯧꯒꯜꯂꯤꯀꯣ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯄꯔꯁꯄꯦꯛꯇꯤꯞ ꯑꯃ ꯍꯥꯏꯐꯦꯠ ꯄꯤꯔꯝꯃꯦ ꯑꯗꯨꯒ ꯁꯤꯒꯤ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯁꯤ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯇꯣꯄꯤꯛ ꯑꯃꯒꯤ ꯃꯔꯝꯗ ꯀꯣ ꯃꯥꯒꯤ ꯚꯦꯔꯤꯌꯁ ꯐꯦꯁꯦꯠ ꯀꯣ ꯃꯉꯣꯟꯗ ꯌꯥꯎꯕ ꯑꯩꯈꯣꯏꯅ ꯐꯤꯆꯔ ꯑꯣꯏꯕ ꯌꯥꯏ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛ ꯑꯣꯏꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯇꯣꯄꯤꯛ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕꯀꯣ ꯃꯥꯒꯤ ꯚꯦꯔꯤꯌꯁ ꯐꯦꯁꯦꯠ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯔꯤꯚꯣꯜꯠ ꯑꯦꯟ ꯁ꯭ꯀ꯭ꯔꯨꯇꯤꯅꯥꯏꯖꯤꯡ ꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯗꯣ ꯈꯟꯅꯕꯗꯣ ꯑꯗꯨꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯐꯦꯛꯀꯤ ꯃꯔꯝꯗ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯇꯣꯄꯤꯛꯇꯨꯒꯤ ꯃꯥꯒꯤ ꯐꯦꯛꯁ ꯃꯌꯥꯝ ꯂꯩꯅ ꯐꯦꯛ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯀꯟꯀ꯭ꯂꯨꯖꯟ ꯑꯩꯈꯣꯏꯅ ꯗꯤꯔꯥꯏꯞ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯤ ꯑꯍꯨꯝ ꯅꯠꯇ꯭ꯔꯒ ꯃꯔꯤꯀꯣ ꯁ꯭ꯃꯣꯜ ꯒ꯭ꯔꯨꯞ ꯑꯣꯐ ꯄꯤꯄꯜꯗ ꯑꯩꯈꯣꯏꯅ ꯑꯃꯃꯝ ꯇꯣꯄꯤꯛ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯈꯔ ꯈꯔ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥ ꯀꯩꯀꯩ ꯄꯨꯊꯣꯛꯅꯔꯒ ꯃꯤ ꯂꯥꯜꯂꯦ ꯍꯥꯏꯅꯔꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯀꯟꯀ꯭ꯂꯨꯖꯟ ꯄꯤꯕꯗꯣ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯍꯥꯏꯁꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯈꯪꯍꯟꯕꯤꯀꯣ ꯑꯗꯨꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯗ ꯌꯥꯎꯕ ꯂꯔꯅꯔꯈꯩꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯂꯩꯕꯒꯤ ꯃꯥꯒꯤ ꯃꯆꯥꯛꯁꯦ ꯍꯦꯟꯒꯠꯍꯜꯂꯤ ꯑꯦꯅꯥꯂꯥꯏꯁ ꯇꯧꯍꯜꯂꯤꯀꯣ ꯃꯔꯝꯗꯤ ꯃꯣꯏ ꯑꯃꯃꯝ ꯋꯥ ꯉꯥꯡꯅꯕꯅꯤꯅ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯁꯤꯟꯊꯦꯁꯥꯏꯁ ꯏꯟꯐꯣꯔꯃꯦꯁꯟ ꯀꯣ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯄꯣꯠꯇꯣ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯃꯅ ꯅꯪꯒꯤꯗꯣ ꯁꯨꯃꯥꯏꯅ ꯑꯣꯏꯒꯗꯕꯅꯤ ꯀꯥꯏꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯁꯤꯟꯊꯦꯁꯥꯏꯁ ꯇꯧꯋꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯁ꯭ꯀꯤꯜꯗꯣ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯁ꯭ꯀꯤꯜꯗꯣ ꯑꯗꯨ ꯍꯦꯟꯒꯠꯍꯜꯂꯤ ꯁꯤꯅꯤꯀꯣ ꯍꯥꯏꯁꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯇꯧꯕꯗꯀꯣ ꯁꯤꯒꯤ ꯄꯣꯏꯟ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯀꯣ ꯁꯤꯗ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯂꯦꯛꯆꯔꯁꯤ ꯗꯔꯀꯥꯔ ꯂꯩ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯂꯦꯛꯆꯔ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯁꯦ ꯐꯖꯅ ꯇꯧꯔꯦꯗꯅꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯍꯥꯏꯇꯥꯔꯦꯀꯣ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯇꯧꯕ ꯂꯣꯏꯔ ꯃꯇꯨꯡꯗꯀꯣ ꯑꯩꯈꯣꯏꯅ ꯂꯦꯛꯆꯔ ꯑꯃ ꯄꯤꯍꯟꯕꯀꯣ ꯁꯨꯃꯥꯏꯅ ꯄꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤ ꯂꯦꯛꯆꯔꯁꯦ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯗꯨꯒꯤ ꯃꯥꯒꯤ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯀꯥꯟꯅꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯦꯟꯒꯠꯍꯜꯂꯤꯀꯣ ꯑꯗꯩ ꯃꯊꯪꯗ ꯑꯣꯕꯖꯥꯔꯕꯦꯁꯅꯦꯜ ꯚꯤꯖꯤꯠ ꯑꯦꯟ ꯀꯦꯁ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯀꯣ ꯁꯤꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯁꯦꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯐꯤꯜ ꯚꯤꯖꯤꯠꯀꯨꯝꯕ ꯑꯃ ꯇꯧꯕ ꯑꯗꯨꯗ ꯇꯧꯔꯒ ꯃꯥꯒꯤ ꯏꯟꯁꯥꯏꯠ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕꯗꯨꯒꯤ ꯑꯩꯈꯣꯏꯅ ꯈꯟꯅ ꯅꯩꯅꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯑꯗꯨ ꯂꯩꯀꯥꯏꯗ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯣꯏ ꯑꯗꯨꯒꯤ ꯄꯦꯇꯔꯟ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯒ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯈꯟꯅꯕꯗꯣꯀꯣ ꯁꯤꯁꯦ ꯌꯥꯝ ꯀꯥꯟꯅꯩꯌꯦꯕ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯁꯦꯀꯣ ꯑꯗꯩ ꯃꯊꯪꯗ ꯄ꯭ꯔꯃꯣꯠ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯀꯣ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯃꯣꯠ ꯇꯧꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖ ꯃꯌꯥꯝ ꯑꯃ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯐꯤꯂꯤꯡ ꯃꯌꯥꯝ ꯑꯃ ꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯤ ꯃꯌꯥꯝ ꯌꯥꯎꯕꯅꯤꯅꯀꯣ ꯃꯤ ꯃꯌꯥꯝꯗꯨꯗꯤ ꯑꯃꯃꯝ ꯄꯨꯊꯣꯔꯛꯄ ꯃꯌꯥꯝꯗꯀꯣ ꯑꯗꯒꯤ ꯑꯃꯅ ꯈꯟꯕ ꯂꯥꯜꯂꯝꯕꯀꯣ ꯑꯃꯅ ꯀꯔꯦꯛꯁꯟ ꯇꯧꯅꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯅꯣꯂꯦꯖ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯃꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯦꯟꯒꯠꯍꯜꯂꯤꯀꯣ
ꯑꯗꯩ ꯃꯊꯪꯗ ꯔꯦꯁꯅꯦꯂꯥꯏꯖꯤꯡ ꯐꯦꯛ ꯀꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯃꯤꯗꯣ ꯌꯥꯝꯈꯠꯂꯛꯑꯕꯅꯤꯅꯀꯣ ꯑꯃꯅ ꯋꯥ ꯑꯃ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁ꯭ꯇꯦꯠꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯅ ꯂꯣꯖꯤꯀꯦꯜꯂꯤ ꯂꯥꯜꯂꯤ ꯆꯨꯝꯃꯤ ꯍꯥꯏꯕꯁꯦ ꯑꯇꯣꯞꯄꯗ ꯑꯗꯨꯝ ꯀ꯭ꯔꯤꯇꯤꯀꯦꯜꯂꯤ ꯏꯚꯥꯂꯨꯑꯦꯠ ꯇꯧꯔꯛꯀꯅꯦꯕ ꯆꯨꯝꯃꯒꯗꯤ ꯆꯨꯝꯃꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨ ꯂꯥꯜꯂꯒꯗꯤ ꯂꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯐꯦꯛ ꯑꯃ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤ ꯈꯪꯗꯕ ꯐꯦꯛꯁꯦ ꯁꯤꯗ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯐꯦꯛꯁꯦ ꯑꯩꯈꯣꯏꯅ ꯔꯦꯁꯅꯦꯂꯥꯏꯁ ꯇꯧꯕ ꯔꯦꯁꯅꯦꯂꯥꯏꯁ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕꯗꯣ ꯑꯗꯨ ꯉꯥꯛꯇ ꯂꯩꯍꯧꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤ ꯂꯩꯔꯦ ꯑꯗꯩ ꯃꯊꯪꯗ ꯐꯣꯁꯇꯔꯤꯡ ꯇꯤꯝ ꯁ꯭ꯄꯤꯔꯤꯠ ꯀꯣ ꯁꯨꯃꯥꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯇꯧ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯇꯤꯝꯒꯤ ꯁ꯭ꯄꯤꯔꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯇꯤꯝꯗ ꯋꯥꯔꯛ ꯇꯧꯕꯒꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯨꯝꯕ ꯃꯥꯒꯤ ꯁ꯭ꯄꯤꯔꯤꯠꯁꯦ ꯁꯤ ꯍꯦꯟꯒꯠꯍꯟꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯃꯔꯝꯗꯤ ꯁꯤꯗ ꯇꯧꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯇꯧꯕꯅꯤꯅ ꯁꯤ ꯀꯣꯂꯥꯕꯣꯔꯦꯇꯤቭ ꯂꯔꯅꯤꯡꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯍꯥꯏꯁꯦ ꯃꯤ ꯑꯃꯈꯛꯇꯪ ꯇꯧꯕ ꯅꯠꯇꯦ ꯃꯤ ꯑꯍꯨꯝ ꯃꯔꯤ ꯄꯨꯟꯁꯤꯜꯂꯒ ꯁ꯭ꯃꯣꯜ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃ ꯇꯧꯕꯅꯤꯅ ꯃꯥꯒꯤ ꯁꯤꯌꯔ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯩ ꯑꯗꯨꯒ ꯇꯤꯝ ꯗꯥꯏꯅꯥꯃꯤꯛꯁ ꯗꯤꯕꯦꯂꯞ ꯇꯤꯝ ꯗꯥꯏꯅꯥꯃꯤꯛꯁ ꯃꯤꯟꯁ ꯇꯤꯝꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯗꯤꯕꯦꯂꯞ ꯇꯧꯔꯛꯄꯗꯨꯅꯤꯀꯣ ꯁꯤꯗ ꯍꯥꯏꯁꯦ ꯑꯗꯨꯒ ꯇꯦꯂꯦꯟ ꯗꯤꯁꯀꯣቨꯔꯤ ꯁꯤ ꯄꯣꯠꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯕ ꯃꯇꯝꯗ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯕ ꯁꯦꯝꯕꯗꯤ ꯀꯩꯁꯨꯝ ꯀꯥꯟꯅꯔꯣꯏꯀꯣ ꯒ꯭ꯔꯨꯞ ꯃꯆꯥ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯃꯝ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃꯃꯝ ꯄꯨꯊꯣꯛꯄ ꯃꯇꯝꯗ ꯑꯥꯏꯗꯤꯌꯥ ꯁꯨꯡꯄꯨ ꯄꯨꯊꯣꯛꯇꯕ ꯃꯤ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞꯇꯨꯗ ꯌꯥꯎꯔꯕꯅꯤꯅ ꯑꯩ ꯑꯥꯏꯗꯤꯌꯥ ꯄꯨꯊꯣꯛꯀꯦꯅ ꯃꯥꯒꯤ ꯈꯔ ꯄꯨꯊꯣꯔꯛꯀꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯄꯨꯊꯣꯔꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡ ꯉꯝꯖꯗꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯕ ꯐꯖꯅ ꯑꯥꯏꯗꯤꯌꯥꯒꯨꯝꯕ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯒ꯭ꯔꯨꯞꯇꯨꯒꯤ ꯇꯧꯅꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤ ꯑꯃꯃꯝ ꯈꯨꯗꯤꯡꯒꯤ ꯑꯥꯏꯗꯤꯌꯥ ꯈꯔ ꯈꯔ ꯄꯨꯊꯣꯛꯅꯕꯗꯨꯅ ꯑꯩꯁꯨ ꯄꯨꯊꯣꯛꯀꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯀꯣ ꯑꯩꯈꯣꯏꯅ ꯍꯤꯗꯟ ꯇꯦꯂꯦꯟ ꯑꯃꯁꯨꯡ ꯑꯦꯕꯤꯂꯤꯇꯤ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯂꯣꯠꯁꯤꯜꯂꯒ ꯂꯩꯔꯝꯕ ꯃꯌꯥꯝꯁꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯔꯛꯀꯅꯤꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯁꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯒꯤ ꯃꯥꯒꯤ ꯀꯤ ꯏꯂꯤꯃꯦꯟꯁ ꯉꯥꯛꯇꯅꯤꯀꯣ ꯁꯤꯗ ꯌꯥꯎꯔꯤꯁꯤꯀꯣ ꯃꯥꯒꯤ ꯀꯥꯟꯅꯕ ꯀꯩꯀꯩ ꯇꯧꯕꯗꯣ ꯉꯥꯛꯇꯅꯤꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯩ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯁꯦ ꯑꯩꯈꯣꯏꯅ ꯃꯈꯜ ꯀꯌꯥꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯌꯥꯏꯀꯣ ꯁꯤꯗ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯩ ꯑꯩꯍꯥꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝ ꯗꯤꯁꯀꯁꯟ ꯑꯣꯏꯅ ꯑꯣꯟꯊꯣꯛꯑꯁꯦ ꯀ꯭ꯂꯥꯁꯔꯨꯝ ꯗꯤꯁꯀꯁꯟꯗꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯃ ꯂꯩꯔꯅꯤ ꯑꯗꯨꯒ ꯁꯥꯇ꯭ꯔ ꯈꯔ ꯂꯩꯔꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀ꯭ꯂꯥꯁꯔꯨꯝ ꯗꯤꯁꯀꯁꯟ ꯑꯗꯣ ꯉꯁꯥꯏꯒꯤ ꯂꯦꯛꯆꯔꯗꯨꯒ ꯈꯤꯇꯪ ꯈꯦꯠꯅꯩꯀꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯨꯗꯦꯟꯗꯣ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯗ ꯌꯥꯎꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕꯒꯤ ꯆꯥꯟꯁ ꯂꯣꯏ ꯄꯤꯒꯗꯕ ꯁꯤꯃꯀꯣ ꯁꯣꯔꯤ ꯉꯥꯡꯕꯒꯤ ꯆꯥꯟꯁ ꯑꯃꯃꯝ ꯄꯤꯒꯗꯕꯅꯤꯀꯣ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯂꯦꯛꯆꯔꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥꯅ ꯑꯌꯥꯝꯕ ꯉꯥꯡꯉ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯁꯤ ꯀ꯭ꯂꯥꯁꯔꯨꯝ ꯗꯤꯁꯀꯁꯟ ꯑꯣꯏꯇꯥꯔꯗꯤ ꯑꯣꯖꯥꯗꯨꯅ ꯑꯌꯥꯝꯕꯗꯤ ꯉꯥꯡꯉꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀ꯭ꯂꯥꯁꯇꯨꯗ ꯌꯥꯎꯔꯤꯕ ꯄꯥꯔꯇꯤꯁꯤꯄꯦꯟ ꯃꯌꯥꯝ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯁꯨ ꯑꯩꯈꯣꯏꯅ ꯉꯥꯡꯕꯒꯤ ꯆꯥꯟꯁ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯃꯣꯜ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯣꯏꯒꯗꯕ ꯑꯆꯧꯕ ꯀ꯭ꯂꯥꯁꯔꯨꯝꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯁꯤꯃ ꯈꯪꯖꯟꯕꯤꯌꯨꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯩ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯐꯣꯔꯃꯦꯜ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯀꯣ ꯁꯤꯃ ꯐꯣꯔꯃꯦꯜ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯗꯗꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯦ ꯑꯩꯈꯣꯏꯅ ꯑꯍꯨꯝ ꯅꯠꯇ꯭ꯔꯒ ꯃꯉꯥꯗ ꯍꯦꯟꯅ ꯃꯉꯥꯃꯨꯛ ꯇꯧꯒꯗꯕꯀꯣ ꯁꯤꯗꯅ ꯀꯃꯥꯏꯅ ꯇꯧꯒꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞꯁꯦ ꯃꯆꯥ ꯃꯆꯥ ꯁꯦꯝꯃꯦꯗꯅ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕ ꯄꯣꯠꯁꯦ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯔꯤꯚꯤꯖꯤꯠ ꯇꯧꯔꯒ ꯑꯃꯨꯛ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯀꯤ ꯄꯣꯏꯟꯠꯇꯣ ꯈꯤꯇꯪ ꯑꯃꯨꯛ ꯈꯟꯅꯕꯁꯦ ꯁꯨꯃꯥꯏꯅ ꯐꯣꯔꯃꯦꯜ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯑꯗꯨꯃꯥꯏꯅ ꯀꯧꯏꯀꯣ ꯑꯗꯩ ꯃꯊꯪꯗ ꯁꯤꯝꯄꯣꯖꯤꯌꯝ ꯁꯤ ꯑꯩꯈꯣꯏꯅ ꯔꯤꯁꯔꯁꯀꯤ ꯄꯣꯠꯇ ꯌꯥꯝ ꯃꯔꯤ ꯂꯩꯅꯩꯀꯣ ꯁꯤꯝꯄꯣꯖꯤꯌꯝ ꯁꯦꯃꯤꯅꯥꯔ ꯄꯦꯅꯦꯜ ꯗꯤꯁꯀꯁꯟ ꯀꯟꯐ꯭ꯔꯦꯟꯁ ꯀꯣ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯦꯛꯁꯄꯔꯠꯇꯨꯗ ꯃꯥꯒꯤ ꯁꯕꯖꯦꯛ ꯗꯣꯃꯦꯟꯗꯨꯗꯀꯣ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯈꯪꯉꯤꯕ ꯄꯣꯠꯇꯣ ꯑꯗꯨ ꯗꯤꯁꯀꯁ ꯇꯧꯕꯅꯤꯀꯣ ꯁꯤ ꯏꯍꯥꯟ ꯑꯃꯗ ꯌꯦꯡꯉꯁꯤ ꯁꯤꯝꯄꯣꯖꯤꯌꯝ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯛꯆꯔ ꯄ꯭ꯔꯖꯦꯟꯇꯦꯁꯟꯅꯦꯕꯀꯣ ꯁ꯭ꯇ꯭ꯔꯛꯆꯔ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯐꯖꯅ ꯅꯤꯌꯣꯝ ꯅꯤꯇꯤ ꯅꯥꯏꯔꯒ ꯂꯩꯕ ꯄꯣꯠꯇꯨꯅꯤꯀꯣ ꯁꯤꯝꯄꯣꯖꯤꯌꯝ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯛꯆꯔ ꯄ꯭ꯔꯖꯦꯟꯇꯦꯁꯟꯅꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯔꯠꯅ ꯃꯥꯒꯤ ꯄꯦꯄꯔ ꯄ꯭ꯔꯖꯦꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯁ꯭ꯄꯤꯆꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯉꯥꯡꯒꯅꯦꯕꯀꯣ ꯑꯦꯛꯁꯄꯔꯠꯅ ꯃꯥꯒꯤ ꯄ꯭ꯔꯖꯦꯟ ꯄꯦꯄꯔ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯁ꯭ꯄꯤꯆꯁꯦ ꯉꯥꯡꯒꯅꯤ ꯁꯤ ꯉꯥꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗꯤꯁꯀꯁꯟ ꯇꯧꯒꯗꯕ ꯀꯣ ꯁꯤ ꯈꯪꯖꯤꯟꯕꯤꯌꯨꯀꯣ ꯄꯦꯄꯔ ꯄ꯭ꯔꯖꯦꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯏꯟꯁꯥꯏꯠꯐꯨꯜ ꯑꯣꯏꯕ ꯁ꯭ꯄꯤꯆꯁꯦ ꯉꯥꯡꯕ ꯃꯇꯨꯡꯗ ꯗꯤꯁꯀꯁꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯝꯄꯣꯖꯤꯌꯝ ꯍꯥꯏꯀꯣ ꯑꯗꯣ ꯁꯤꯒꯤ ꯁꯤꯝꯄꯣꯖꯤꯌꯝꯗꯗꯤ ꯑꯩꯈꯣꯏꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯋꯦꯜ ꯄ꯭ꯂꯥꯟ ꯑꯣꯏꯒꯗꯕꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯦꯃꯤꯅꯥꯔꯒꯤꯁꯨ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯁꯣꯔꯤ ꯁꯦꯃꯤꯅꯥꯔꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯅ ꯁꯤ ꯁꯤꯝꯄꯣꯖꯤꯌꯝꯒ ꯃꯥꯟꯅꯩ ꯑꯗꯨꯒ ꯁꯤꯅ ꯏꯖꯨꯀꯦꯁꯅꯦꯜ ꯁꯦꯠꯇꯤꯡꯗ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯕ ꯏꯖꯨꯀꯦꯁꯅꯦꯜ ꯁꯦꯠꯇꯤꯡ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯑꯦꯀꯥꯗꯃꯤꯛꯀꯤ ꯂꯣꯝꯗ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯕꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯁꯦꯃꯤꯅꯥꯔ ꯍꯥꯏ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯂꯔꯅꯤꯡ ꯂꯩꯒꯗꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯄꯦꯄꯔ ꯑꯃ ꯄ꯭ꯔꯖꯦꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯁ꯭ꯄꯤꯆ ꯑꯃ ꯉꯥꯡꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯂꯔꯅꯤꯡ ꯇꯧꯔꯤꯅꯤ ꯑꯗꯨꯒ ꯏꯟꯗꯤꯄꯦꯟꯗꯦꯟ ꯊꯤꯡꯀꯤꯡ ꯑꯃꯁꯨꯡ ꯀꯣꯑꯣꯄꯔꯦꯁꯟꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯃꯣꯠ ꯇꯧꯒꯗꯕ ꯁꯤꯃ ꯂꯩꯔꯦ ꯄꯦꯅꯦꯜ ꯗꯤꯁꯀꯁꯟꯁꯤ ꯑꯃ ꯌꯦꯡꯉꯁꯤꯀꯣ ꯄꯦꯅꯦꯜ ꯗꯤꯁꯀꯁꯟ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯄꯦꯅꯦꯜꯗ ꯌꯥꯎꯕ ꯃꯤ ꯈꯔ ꯂꯩꯅꯤ ꯄꯦꯅꯦꯜꯗ ꯌꯥꯎꯕꯁꯤ ꯑꯩꯈꯣꯏꯅ ꯃꯤ ꯌꯥꯝꯃꯣꯏꯀꯣ ꯄꯦꯅꯦꯜ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯕꯖꯦꯛꯇꯨꯗ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯗꯣꯃꯦꯟꯗꯨꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯑꯦꯛꯁꯄꯥꯔꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤ ꯈꯔꯁꯦ ꯑꯩꯈꯣꯏꯅ ꯃꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯩꯔꯅꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏ ꯃꯁꯦꯟ ꯈꯛꯇꯪ ꯄꯦꯅꯦꯜꯗ ꯌꯥꯎꯕ ꯃꯤ ꯈꯛꯇꯪꯗꯣ ꯑꯗꯨ ꯗꯤꯁꯀꯁ ꯇꯧꯕꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯦꯅꯦꯜ ꯗꯤꯁꯀꯁꯟ ꯍꯥꯏꯁꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯣꯗꯤꯌꯦꯟꯁꯇꯒꯤ ꯀꯣꯏꯁꯟ ꯀꯩꯀꯩ ꯍꯪꯕ ꯈꯣꯠꯄꯁꯨ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯄꯦꯅꯦꯜ ꯗꯤꯁꯀꯁꯟ ꯑꯗꯨꯒ ꯀꯟꯐ꯭ꯔꯦꯟꯁ ꯀꯣ
conference ꯑꯩꯈꯣꯏꯅ classroom discussion ꯒ ꯃꯥꯟꯅꯩ ꯑꯗꯨꯒ ꯃꯥꯅ ꯑꯩꯈꯣꯏꯅ limited student ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯅ ꯃꯤ ꯌꯥꯝꯕ ꯌꯥꯗꯦꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯈꯪꯖꯤꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯇꯩꯗꯤ ꯂꯣꯏ ꯌꯥꯔꯅꯤꯀꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ conference ꯗꯗꯤ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯃꯌꯥꯝ ꯌꯥꯎꯕ ꯌꯥꯏꯀꯣ ꯁꯤ ꯄ꯭ꯂꯥꯟ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ partial plan ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ unplan ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯁꯤ conference ꯗꯗꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯨꯃꯥꯏꯅ ꯄꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯗꯤꯇꯦꯜꯗ ꯄꯤꯕꯗꯤ ꯅꯠꯇꯦꯀꯣ ꯁꯨꯝ ꯆꯥꯎꯔꯥꯛꯄ ꯑꯃ ꯁꯨꯝ ꯈꯪꯍꯟꯅꯕ ꯄꯤꯕꯗꯨꯅꯤꯀꯣ ꯗꯤꯇꯦꯜꯒꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯣꯟꯅ ꯅꯣꯏꯅ ꯔꯤꯁꯔꯁꯀꯨꯝꯕ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯄꯣꯠꯇ ꯂꯥꯛꯀꯗꯕꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯈꯔ ꯂꯩꯔꯦ ꯂꯤꯃꯤꯇꯦꯁꯟ ꯈꯔ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯍꯦꯟꯒꯠꯂꯛꯑꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯅꯪ ꯅꯁꯥꯒꯤ ꯑꯣꯏꯕ ꯄꯣꯠꯁꯦ ꯅꯁꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯁꯥꯒꯤ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥꯁꯤ ꯄꯨꯊꯣꯔꯛꯇꯣꯏꯅꯦ ꯑꯗꯨꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯀꯤꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯁ꯭ꯀꯤꯜ ꯍꯦꯟꯒꯠꯍꯜꯂꯅꯤꯀꯣ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯃꯥꯡꯗ ꯋꯥ ꯉꯥꯡꯗꯣꯏꯅꯦ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯍꯥꯏꯁꯦ ꯃꯤ ꯈꯔ ꯈꯛꯇꯅ ꯑꯗꯨꯝ ꯉꯥꯡ ꯂꯩꯄꯣꯠꯇꯦ ꯑꯩꯒꯤ ꯁꯔꯨꯛꯁꯨ ꯑꯗꯨꯝ ꯉꯥꯡꯗꯣꯏꯅꯦ ꯒ꯭ꯔꯨꯞꯇꯨꯗ ꯌꯥꯎꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯉꯥꯡꯗꯣꯏꯅꯦ ꯑꯗꯨꯅ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯁ꯭ꯀꯤꯜ ꯍꯦꯟꯒꯠꯂꯅꯤꯀꯣ ꯑꯗꯨꯒ ꯄꯥꯔꯇꯤꯁꯤꯄꯦꯟꯁ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯃꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯄꯦꯄꯔ ꯅꯠꯇ꯭ꯔꯒ ꯃꯣꯏꯅ ꯉꯥꯡꯉꯤꯕ ꯄꯣꯠ ꯃꯣꯏꯅ ꯗꯤꯁꯀꯁ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯊ꯭ꯔꯨꯂꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯒꯅꯤ ꯊꯣꯔꯣꯂꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯒꯅꯤ ꯑꯗꯨꯒ ꯇꯣꯄꯤꯛꯇꯨꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯗꯕꯅꯦꯕ ꯁꯤ ꯈꯪꯖꯟꯕꯤꯌꯨꯀꯣ ꯄꯦꯄꯔꯗꯨꯗ ꯑꯩꯈꯣꯏꯅ ꯇꯣꯄꯤꯛꯇꯨꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯗꯕꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯒ꯭ꯔꯨꯞ ꯂꯤꯗꯔꯁꯤꯞ ꯀꯣ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞꯇꯨꯗ ꯂꯤꯗꯔꯁꯤꯞꯀꯤ ꯑꯣꯏꯕꯒꯤ ꯄꯣꯠꯁꯦ ꯁꯤꯒꯤ ꯀꯩꯅꯣ ꯇꯧꯔ ꯇꯥꯔꯗꯤ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯇꯧꯔ ꯇꯥꯔꯗꯤ ꯍꯦꯟꯒꯠꯂꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯦꯅꯥꯂꯥꯏꯇꯤꯀꯦꯜ ꯁ꯭ꯀꯤꯜ ꯗꯤꯕꯂꯞꯃꯦꯟ ꯀꯣ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯅ ꯄꯦꯄꯔ ꯄ꯭ꯔꯖꯦꯟ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄꯦꯄꯔꯗꯣ ꯑꯩꯈꯣꯏꯅ ꯈꯪꯅꯕ ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯏꯁꯤ ꯀꯌꯥꯝ ꯐꯩ ꯐꯠꯇꯦꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯗꯤꯁꯀꯁꯟ ꯔꯥꯎꯟꯗ ꯑꯩꯈꯣꯏꯅ ꯍꯪꯕ ꯃꯌꯥꯝ ꯌꯥꯏꯗꯅ ꯀꯣꯏꯁꯟ ꯃꯌꯥꯝ ꯍꯪꯕ ꯌꯥꯏ ꯑꯗꯨꯅ ꯑꯦꯅꯥꯂꯤꯇꯤꯀꯦꯜ ꯁ꯭ꯀꯤꯜꯁꯦ ꯁꯤ ꯍꯦꯟꯒꯠꯍꯟꯒꯅꯦꯕ ꯁꯤꯒꯤ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯇꯧ ꯇꯥꯔꯗꯤꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯂꯤꯃꯤꯇꯦꯁꯟꯗꯤ ꯌꯦꯡꯁꯤꯀꯣ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯅ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯏꯐꯠ ꯃꯌꯥꯝ ꯑꯃ ꯃꯥꯡꯉꯦꯕ ꯃꯌꯥꯝ ꯆꯪꯉꯦ ꯃꯇꯝꯁꯨ ꯃꯌꯥꯝ ꯆꯪꯉꯤ ꯏꯐꯠ ꯃꯌꯥꯝꯁꯨ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯃꯥꯡꯉꯦꯕ ꯁꯤ ꯅꯝꯕꯔ ꯋꯥꯟ ꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯤ ꯈꯔ ꯀꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯗ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯉꯝꯗꯕ ꯃꯤꯗꯣ ꯁꯤ ꯑꯩꯈꯣꯏꯅ ꯏꯃꯣꯁꯅꯦꯜ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯒꯅꯤ ꯑꯗꯨꯒ ꯑꯟꯄ꯭ꯂꯤꯖꯤꯡ ꯐꯤꯂꯤꯡ ꯐꯥꯎꯒꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯕ ꯀꯥꯡꯕꯨꯗꯣ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯉꯝꯗꯕ ꯀꯥꯡꯕꯨꯗꯣꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯩ ꯁꯤꯗ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯗ ꯈꯤꯇꯪ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯒ꯭ꯔꯥ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ ꯈꯔ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯗ ꯒ꯭ꯔꯨꯞ ꯈꯔꯗꯨꯗꯒꯤꯀꯣ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ ꯑꯃꯅꯤꯅ ꯑꯌꯥꯝꯕꯅ ꯗꯣꯃꯤꯅꯦꯠ ꯇꯧꯕꯒꯤ ꯄꯣꯠꯁꯦ ꯑꯌꯥꯝꯕ ꯆꯠꯅꯩꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯈꯤꯇꯪ ꯈꯪꯕ ꯍꯩꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯄꯤꯛꯇꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯗꯣꯃꯤꯅꯦꯟꯁꯀꯤ ꯄꯣꯠꯁꯦ ꯑꯌꯥꯝꯕ ꯂꯩꯀꯣ ꯑꯗꯨꯅ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯗꯣꯃꯤꯅꯦꯟꯁꯀꯤ ꯄꯣꯠꯁꯦ ꯀꯌꯥ ꯌꯥꯗꯦ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯗꯤ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯅꯒꯗꯕ ꯄꯣꯠꯅꯤꯀꯣ ꯑꯗꯣ ꯗꯣꯃꯤꯅꯦꯟꯁꯀꯤ ꯄꯣꯠꯁꯦ ꯑꯌꯥꯝꯕ ꯂꯩ ꯃꯔꯝꯗꯤ ꯁꯥꯇ꯭ꯔ ꯈꯔꯗꯒꯤ ꯈꯔꯅ ꯍꯦꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤ ꯄꯣꯠꯁꯦ ꯂꯩꯀꯣ ꯑꯗꯨꯒ ꯗꯤꯁꯀꯁꯟꯁꯦ ꯀꯩꯒꯨꯝꯕ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯅ ꯏꯟꯇꯦꯟꯗꯦꯠ ꯇꯣꯄꯤꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯇꯣꯄꯤꯛ ꯑꯃ ꯄꯤꯔꯒ ꯗꯤꯁꯀꯁꯟꯁꯦ ꯂꯣꯏ ꯇꯧꯅꯩ ꯉꯥꯛꯇꯅꯤꯀꯣ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯑꯣꯏꯔꯣ ꯁꯦꯃꯤꯅꯥꯔ ꯁꯤꯝꯄꯣꯖꯤꯌꯝ ꯀꯟꯐ꯭ꯔꯦꯟꯁꯀꯨꯝꯕꯁꯤ ꯃꯌꯥꯝ ꯇꯧꯅꯩ ꯉꯥꯛꯇꯅꯤ ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯁꯤꯒꯤ ꯃꯁꯥꯒꯤ ꯇꯣꯄꯤꯛꯇꯣ ꯑꯗꯨꯗꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅ ꯅꯥꯀꯣꯏꯅꯅ ꯆꯠꯂꯒ ꯁꯨꯃꯥꯏꯅ ꯗꯤꯁꯀꯁꯟꯁꯨ ꯌꯥꯎꯔꯛꯄ ꯌꯥꯏꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯟꯅꯗꯕ ꯑꯣꯏꯀꯣ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯌꯥꯝ ꯆꯥꯟꯅꯗꯕ ꯑꯣꯏ ꯑꯗꯨꯅ ꯑꯣꯜ ꯁꯕꯖꯦꯛ ꯀꯣ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟ ꯇꯧꯕꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯆꯥꯟꯅꯗꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤ ꯄꯣꯠꯁꯦ ꯂꯩ ꯁꯤꯕꯨ ꯑꯌꯥꯝꯕ ꯂꯣꯏꯔꯦꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯅꯝꯕꯔ ꯇꯨꯗ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯃꯤꯛꯁꯀꯤꯀꯣ ꯕ꯭ꯔꯦꯟ ꯁ꯭ꯇ꯭ꯔꯣꯃꯤꯡ ꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯣꯝ ꯇꯧꯋꯦ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯝꯖꯜꯂ ꯍꯥꯏꯔꯒꯣ ꯁꯤꯒꯤ ꯕ꯭ꯔꯦꯟ ꯁ꯭ꯇ꯭ꯔꯣꯃꯤꯡ ꯍꯥꯏꯁꯦ ꯀꯩꯝ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯒ꯭ꯔꯨꯞ ꯗꯤꯁꯀꯁꯟꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯁꯤꯒꯤꯅ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯄꯤꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯇꯣꯄꯤꯛ ꯑꯃ ꯄꯤꯔꯦꯀꯣ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇ꯭ꯔꯒ ꯇꯣꯄꯤꯛꯁꯦ ꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯊꯣꯛꯂꯛꯄ ꯑꯥꯏꯗꯤꯌꯥ ꯑꯣꯏꯒꯗꯧꯕꯀꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯦꯟꯁ ꯑꯣꯐ ꯃꯥꯏꯟꯗ ꯊꯣꯛꯂꯛꯄ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯇꯛ 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 ꯏꯊꯣꯛꯄ ꯁꯤ ꯇꯧꯔꯤꯁꯦ ꯑꯩ ꯁꯤꯒꯤ ꯏꯍꯥꯟꯕꯩ ꯂꯥꯏꯟꯁꯦ ꯄꯥꯔꯛꯀꯦꯀꯣ ꯁꯤꯃꯗꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯀꯣ Brainstorming is a collective, collaborative, and creative group technique used to generate a multitude of ideas swiftly regarding a specific topic or problem with the intention of later assessing their ideas. Ko si haji kaya na kada brainstorming haji collaborative oiba collaborative means punjalaga sembako adu creative oiba creative means kona leiramda potu kona sagat paduni ko samaina collaborative oiba creative oiba kona group technique amane bako si je kai da sina ha kada kona idea amagi ko idea amagi magi kani multitude oiba multitude means kona pot ama topic ama haiba matamda topic sigi idea me am thon badu adu maina thon bako ado si je thon laga kani kona ꯊꯣꯛꯍꯜꯂꯤꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯅꯠꯇ꯭ꯔꯒ ꯀꯟꯁꯦꯞ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯃꯨꯛ ꯀꯣꯟꯅ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤꯗ ꯆꯥꯅꯩ ꯆꯥꯟꯅꯗꯦꯅ ꯗꯤꯁꯀꯁ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯃꯈꯣꯏꯅ ꯕ꯭ꯔꯦꯟ ꯁ꯭ꯇ꯭ꯔꯣꯃꯤꯡ ꯍꯥꯏꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯅꯣꯏꯅ ꯁꯨꯝ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯐꯦꯅꯣꯃꯤꯅꯟ ꯑꯃ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯆꯥꯎꯔꯦ ꯈꯜꯂꯣ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯆꯥꯎꯔꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯏꯁꯤꯡ ꯆꯥꯎꯔꯤꯁꯤꯒꯤ ꯃꯥꯏ ꯐꯦꯛꯇꯔ ꯍꯥꯏꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯃꯊꯪ ꯃꯊꯪ ꯃꯔꯝ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯄꯨꯂꯞꯇꯣ ꯍꯥꯏ ꯂꯣꯏꯔ ꯃꯇꯨꯡꯗ ꯂꯥꯁꯇ ꯑꯣꯖꯥꯗꯨꯅ ꯇꯧꯔꯒ ꯃꯥꯏ ꯃꯔꯝ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯐꯖꯅ ꯇꯥꯁꯜꯂꯒ ꯗꯤꯁꯀꯁ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯟ ꯁ꯭ꯇ꯭ꯔꯣꯃꯤꯡ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩꯁꯦꯀꯣ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯖꯦꯅꯦꯔꯦꯠ ꯇꯧꯔꯒ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯗꯤꯁꯀꯁ ꯇꯧꯕꯗꯣ ꯑꯗꯨꯏ ꯄꯣꯠꯇꯨꯅꯤꯀꯣ ꯕ꯭ꯔꯦꯟ ꯁ꯭ꯇ꯭ꯔꯣꯃꯤꯡ ꯍꯥꯏꯁꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯂꯩꯔꯦ ꯑꯗꯨꯅ ꯕ꯭ꯔꯦꯟ ꯁ꯭ꯇ꯭ꯔꯣꯃꯤꯡ ꯇꯧꯔꯤꯉꯩꯗꯀꯣ ꯄꯥꯔꯇꯤꯁꯤꯄꯦꯟꯒꯩꯁꯦ ꯃꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯅꯤ ꯑꯥꯏꯗꯤꯌꯥ ꯊꯣꯛꯂꯛꯄꯁꯦ
ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏꯀꯣ ꯁꯤ ꯄꯣꯠꯁꯤ ꯈꯪꯖꯟꯕꯤꯌꯨꯀꯣ ꯁꯤ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯇꯤꯁꯤꯖꯝꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯗꯤ ꯐꯖꯗꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯁꯤ ꯗꯤꯁꯀꯔꯦꯖ ꯇꯧꯒꯗꯕꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃꯀꯣ ꯃꯔꯝꯗꯤ ꯃꯣꯏꯅ ꯑꯦꯅꯤ ꯑꯥꯏꯗꯤꯌꯥ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯒꯗꯕꯅꯤ ꯀꯣꯟꯅ ꯗꯤꯁꯀꯁ ꯇꯧꯔꯒ ꯐꯖꯩ ꯐꯖꯗꯦꯗꯣ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯈꯨꯗꯛꯇ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯄꯤꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯌꯥꯗꯦꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯍꯥꯏꯐꯦꯠ ꯂꯩꯕꯤꯔꯣꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯐꯠꯇꯕ ꯑꯃꯅꯀꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯂꯤꯇꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯟꯇꯤꯇꯤꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯀ꯭ꯋꯥꯂꯤꯇꯤꯗꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤꯗ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯅ ꯇꯣꯄꯤꯛꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗꯀꯣ ꯑꯥꯏꯗꯤꯌꯥꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯌꯥꯝꯕꯗꯨꯅꯦꯕ ꯁꯤꯗ ꯗꯔꯀꯥꯔ ꯂꯩꯔꯤꯁꯤꯀꯣ ꯁꯤꯗ ꯃꯁꯤꯡ ꯌꯥꯝꯕꯗꯨꯅ ꯀ꯭ꯋꯥꯟꯇꯤꯇꯤ ꯍꯥꯏꯔꯦ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯒꯨꯟ ꯂꯩꯕꯗꯨꯅꯤꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯟ ꯁ꯭ꯇꯣꯔꯃꯤꯡꯗꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯌꯥꯝꯕꯗꯣ ꯑꯥꯏꯗꯤꯌꯥ ꯃꯁꯤꯡ ꯌꯥꯝ ꯄꯨꯊꯣꯛꯄꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯩꯔꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯕꯀꯣ ꯁꯤ ꯄꯣꯠꯁꯤꯅ ꯐꯠꯇꯕꯅꯤꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯁ꯭ꯄꯣꯟꯇꯦꯅꯤꯇꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯍꯥꯏꯕ ꯉꯝꯕꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯇꯣꯄꯤꯛ ꯑꯃ ꯊꯛ ꯄꯤꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯨꯅ ꯍꯥꯏꯕ ꯉꯝꯕꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯟ ꯁ꯭ꯇꯣꯔꯃꯤꯡꯗꯗꯤ ꯌꯥꯝ ꯆꯪꯉꯦꯕ ꯀꯣ ꯁꯤ ꯄꯣꯠꯁꯦ ꯈꯪꯍꯟꯕꯤꯌꯨꯀꯣ ꯑꯗꯨꯒ ꯑꯇꯩꯁꯤ ꯌꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯜꯇꯤꯄꯜ ꯔꯥꯎꯟ ꯑꯣꯐ ꯕ꯭ꯔꯦꯟ ꯁ꯭ꯇꯣꯔꯃꯤꯡ ꯇꯧꯔꯀꯥꯟꯗꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯂꯧꯊꯣꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯟ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯗꯣ ꯖꯦꯅꯦꯔꯦꯠ ꯇꯧꯔꯅꯤ ꯑꯗꯨꯒ ꯂꯥꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯥꯏꯗꯤꯌꯥꯗꯣ ꯑꯗꯨ ꯂꯧꯕꯗꯨꯅꯦꯕ ꯁꯤꯒꯤ ꯕ꯭ꯔꯦꯟ ꯁ꯭ꯇꯣꯔꯃꯤꯡꯒꯤ ꯃꯥꯒꯤ ꯃꯦꯟ ꯇꯥꯔꯒꯦꯠ ꯃꯥꯒꯤ ꯃꯦꯟ ꯏꯟꯇꯦꯟꯁꯟꯁꯦ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨꯀꯣ ꯄꯥꯔꯇꯤꯁꯤꯄꯦꯟ ꯃꯌꯥꯝꯗꯨꯗ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯖꯦꯅꯦꯔꯦꯠ ꯇꯧꯍꯜꯂꯅꯤ ꯇꯣꯄꯤꯛ ꯑꯃꯒ ꯃꯔꯤ ꯂꯩꯅꯕꯀꯣ ꯑꯗꯨ ꯇꯧꯍꯜꯂ ꯃꯇꯨꯡꯗ ꯗꯤꯁꯀꯁ ꯇꯧꯔ ꯃꯇꯨꯡꯗ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯗꯣ ꯑꯗꯨꯗꯣ ꯂꯧꯈꯠꯄꯗꯨꯅꯤꯀꯣ ꯕ꯭ꯔꯦꯟ ꯁ꯭ꯇꯣꯔꯃꯤꯡꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯤ ꯄꯣꯠꯁꯦ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯑꯦꯗꯚꯥꯟꯇꯦꯖ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯂꯩꯔꯦ ꯑꯩ ꯏꯁꯥꯁꯦ ꯈꯤꯇꯪ ꯁꯝꯖꯜꯂꯛꯀꯦꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯍꯥꯏ ꯂꯩꯔꯗꯤ ꯃꯇꯝꯁꯦ ꯅꯪꯉꯔꯣꯏꯀꯣ ꯍꯤꯌꯥꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯟ ꯁ꯭ꯇꯣꯔꯃꯤꯡ ꯇꯧꯕꯒꯤ ꯀꯥꯟꯅꯕꯁꯦ ꯀꯩꯅꯣ ꯐꯣꯁꯇꯔ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯗ ꯂꯔꯅꯔꯗ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯁꯦ ꯍꯦꯟꯒꯠꯍꯜꯂꯦ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯍꯦꯟꯒꯠꯍꯟꯕ ꯃꯤꯟꯁ ꯇꯣꯄꯤꯛ ꯑꯃ ꯇꯥꯛꯄꯤꯔꯦ ꯇꯣꯄꯤꯛ ꯑꯃ ꯄꯤꯔꯒ ꯃꯥꯏ ꯃꯔꯝꯗ ꯑꯥꯏꯗꯤꯌꯥ ꯍꯥꯏꯌꯨ ꯍꯥꯏꯕꯗꯨꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯜꯂꯝꯗꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀ꯭रिꯌꯦꯇꯤꯕꯤꯇꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯁꯤꯒꯤ ꯆꯥꯡꯁꯤ ꯍꯦꯜꯂꯦꯀꯣ ꯑꯗꯩ ꯃꯊꯪꯗ ꯏꯟꯍꯦꯟꯁ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯀ꯭ꯂꯥꯁꯔꯨꯝꯗ ꯂꯩꯔꯝꯕ ꯄꯣꯠꯇꯨ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯕ꯭ꯔꯦꯟ ꯁ꯭ꯇꯣꯔꯃꯤꯡ ꯇꯧ ꯇꯥꯔꯗꯤꯀꯣ ꯃꯣꯏꯁꯨ ꯃꯁꯥꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃꯃꯝ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯅꯤꯡꯕꯅꯤꯅꯀꯣ ꯄꯥꯔꯇꯤꯁꯤꯄꯦꯁꯟꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯑꯦ ꯁꯨꯃꯥꯏꯅꯀꯣ ꯑꯗꯩ ꯃꯊꯪꯗ ꯀꯣꯁ ꯏꯐꯦꯛꯇꯤꯚ ꯑꯣꯏꯀꯣ ꯑꯩꯈꯣꯏꯅ ꯃꯇꯝ ꯏꯃꯥꯡ ꯃꯥꯡꯗꯕꯤꯗꯀꯣ ꯌꯥꯝ ꯊꯨꯅ ꯃꯌꯥꯝꯗꯨꯒꯤ ꯌꯥꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯕꯦꯁ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥꯁ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯃꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯣ ꯃꯥꯏ ꯂꯤꯃꯤꯇꯦꯁꯟꯅ ꯑꯩꯈꯣꯏꯅ ꯂꯦꯛ ꯑꯣꯐ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯦꯄ꯭ꯔꯣꯆ ꯀꯣ ꯁꯤꯒꯤ ꯕ꯭ꯔꯦꯟ ꯁ꯭ꯇꯣꯔꯃꯤꯡ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯦꯄ꯭ꯔꯣꯆ ꯌꯥꯎꯗꯦꯀꯣ ꯃꯣꯏꯅ ꯁꯥꯇ꯭ꯔꯅ ꯍꯥꯏꯅꯤꯡꯕ ꯖꯒꯥꯗꯣ ꯑꯗꯨ ꯄꯨꯡꯍꯥꯏꯗ ꯍꯥꯏꯕ ꯉꯥꯛꯇꯅꯤꯀꯣ ꯁꯤꯒꯤꯗꯤ ꯑꯗꯩ ꯃꯊꯪꯗ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯤꯔꯛꯇꯦꯟꯁ ꯀꯣ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯤꯔꯛꯇꯦꯟꯁ ꯍꯥꯏ ꯇꯥꯔꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ ꯑꯃꯅ ꯃꯥꯅ ꯈꯜꯂꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯥꯏꯗꯤꯌꯥꯁꯤꯒ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯒ ꯃꯔꯤ ꯂꯩꯅꯔꯝꯃꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯒ ꯍꯥꯏꯕ ꯉꯝꯗꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯄꯣꯇꯦꯟꯁꯤꯌꯦꯜ ꯔꯤꯂꯛꯇꯦꯟꯁ ꯍꯥꯏꯁꯦꯀꯣ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯂꯔꯅꯔ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯇꯣꯄꯤꯛꯇꯨꯒꯤ ꯃꯔꯝꯗ ꯑꯥꯏꯗꯤꯌꯥ ꯈꯔꯗꯤ ꯂꯩꯔꯦꯕꯀꯣ ꯑꯗꯨ ꯑꯥꯏꯗꯤꯌꯥ ꯈꯔꯗꯣ ꯑꯩꯈꯣꯏꯅ ꯑꯣꯖꯥꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯗꯤꯁꯀꯁꯟꯗꯨꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯁꯤꯒꯤ ꯕ꯭ꯔꯦꯟ ꯁ꯭ꯇꯣꯔꯃꯤꯡ ꯇꯧꯕꯗ ꯐꯣꯡꯗꯣꯛꯄ ꯉꯝꯗꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯥꯏꯗꯤꯌꯥꯗꯨꯒ ꯃꯉꯣꯟꯗ ꯈꯜꯂꯤꯕ ꯑꯥꯏꯗꯤꯌꯥꯗꯨꯒ ꯑꯩꯈꯣꯏꯅ ꯇꯣꯄꯤꯛꯇꯨꯒ ꯃꯔꯤ ꯂꯩꯅꯔꯝꯃꯣꯏꯗ꯭ꯔꯥ ꯀꯥꯏꯅꯒꯀꯣ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯈꯪꯉꯁꯨ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯀꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯃꯔꯤ ꯂꯩꯅꯔꯝꯃꯣꯏ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯗꯤꯃꯦꯔꯤꯠ ꯈꯔꯁꯨ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯨꯅ ꯈꯔ ꯑꯦꯛꯁꯇ꯭ꯔꯣꯕꯔꯠ ꯑꯣꯏꯕ ꯀꯥꯡꯕꯨꯅ ꯄꯉꯥꯡ ꯉꯥꯡꯕꯀꯣ ꯑꯗꯨꯒ ꯈꯤꯇꯪ ꯏꯟꯇ꯭ꯔꯣꯕꯔꯠ ꯑꯣꯏꯕ ꯁꯥꯏ ꯑꯣꯏꯕ ꯀꯥꯡꯕꯨꯅ ꯁꯤꯒꯤ ꯕ꯭ꯔꯦꯟ ꯁ꯭ꯇꯣꯔꯃꯤꯡꯒꯤ ꯄꯣꯠꯁꯤꯗ ꯀꯌꯥ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯗꯕꯀꯣ ꯁꯤ ꯄꯣꯠꯁꯤꯅꯤ ꯁꯤꯗ ꯍꯥꯏꯁꯤꯀꯣ ꯑꯗꯩ ꯃꯊꯪ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯃꯦꯊꯠ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯖꯦꯛ ꯃꯦꯊꯠꯇꯨꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯃ ꯌꯦꯡꯁꯤꯀꯣ ꯁꯤꯗ ꯄ꯭ꯔꯣꯖꯦꯛ ꯃꯦꯊꯠ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯃꯦꯊꯠꯇ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤꯅ ꯁꯥꯇ꯭ꯔꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯤꯔꯅꯤ ꯁꯤꯅꯤꯀꯣ ꯇꯧꯗꯣꯏꯁꯦ ꯑꯣꯖꯥꯁꯤꯅ ꯁꯥꯇ꯭ꯔꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯤꯅꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯇꯧꯅ ꯄꯤꯅꯤ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩꯈꯣꯏꯅ ꯃꯊꯟꯇ ꯄꯤꯕ ꯌꯥꯏ ꯑꯦꯂꯣꯟ ꯑꯣꯏꯅ ꯄꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯁ꯭ꯃꯣꯜ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩꯈꯣꯏꯅ ꯃꯊꯟꯇ ꯇꯧꯕ ꯅꯨꯡꯉꯥꯏꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯃꯣꯜ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃ ꯄꯤꯒꯗꯕ ꯑꯗꯨꯒ ꯃꯊꯟꯇ ꯄꯤꯔꯁꯨ ꯌꯥꯏꯀꯣ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯖꯦꯛ ꯃꯦꯊꯠꯁꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗ ꯁꯤ ꯄꯤꯔꯒ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯇꯧꯗꯣꯏꯁꯦ ꯑꯌꯥꯝꯕꯅ ꯁꯥꯇ꯭ꯔꯅ ꯇꯧꯒꯗꯕ ꯂꯔꯅꯔꯗꯨꯅ ꯇꯧꯒꯗꯕ ꯁꯤꯗ ꯂꯔꯅꯔꯗꯨꯅ ꯃꯥꯒꯤ ꯍꯦꯟꯁ ꯑꯣꯟ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯒꯗꯕ ꯑꯗꯨꯒ ꯃꯥꯅ ꯐꯣꯂꯣ ꯇꯧꯒꯗꯕ ꯀꯣ ꯇꯧꯖꯒꯗꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯂꯔꯅꯔꯗꯨꯅ ꯂꯣꯏ ꯇꯧꯒꯗꯕ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯃꯊꯧꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯖꯁ ꯒꯥꯏꯗ ꯈꯤꯇꯪ ꯇꯧꯕ ꯖꯁ ꯒꯥꯏꯗ ꯈꯤꯇꯪ ꯇꯧꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯍꯥꯏꯕꯗꯤ ꯍꯥꯏꯔꯝꯃꯅꯤꯀꯣ ꯑꯗꯨꯒ ꯇꯧꯖꯒꯗꯕ ꯄꯣꯠꯁꯤꯅ ꯂꯔꯅꯔꯗꯨꯅ ꯅꯠꯇ꯭ꯔꯒ ꯁꯥꯇ꯭ꯔꯗꯨꯅ ꯂꯣꯏ ꯇꯧꯖꯒꯗꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯁꯥ ꯃꯊꯟꯇ ꯇꯧꯍꯜꯂꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯁ꯭ꯃꯣꯜ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯃꯁꯨ ꯌꯥꯏꯀꯣ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯦꯊꯠꯁꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯦꯂꯣꯟꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯅꯩꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯔꯅꯔ ꯁꯦꯟꯇꯔꯗꯣ ꯑꯗꯨꯗ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯁ꯭ꯃꯣꯜ ꯒ꯭ꯔꯨꯞꯀꯤꯁꯤꯅ ꯉꯁꯥꯏꯅ ꯑꯅꯤꯃꯛꯇ ꯌꯥꯎꯒꯦ ꯍꯥꯏꯕꯗꯣꯀꯣ ꯁ꯭ꯃꯣꯜ ꯒ꯭ꯔꯨꯞꯁꯤꯅ ꯃꯤꯛꯁ ꯃꯦꯊꯠꯀꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯑꯗꯨꯅ ꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯃꯦꯊꯠ ꯇꯧꯕꯩ ꯀꯥꯟꯅꯕꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯖꯁ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯅ ꯑꯦꯅꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯤꯁꯇꯦꯝ ꯅꯠꯇ꯭ꯔꯤꯁꯦ ꯖꯁ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯔꯒ ꯀꯣ
ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯈꯪꯉꯤꯕ ꯄꯣꯠꯇꯨ ꯑꯗꯨ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯑꯌꯥꯝꯕ ꯀ꯭ꯂꯥꯁꯔꯨꯝ ꯇꯤꯆꯤꯡ ꯅꯠꯇ꯭ꯔꯒ ꯀꯩ ꯇꯧꯔꯤꯁꯦ ꯄ꯭ꯔꯣꯖꯦꯛ ꯃꯦꯊꯠꯇꯗꯤꯀꯣ ꯃꯣꯏꯅ ꯄꯥꯔꯤꯕꯗꯣ ꯑꯗꯨꯏ ꯄꯣꯠꯇꯒꯤ ꯍꯦꯟꯅ ꯄꯥꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯇꯥꯛꯁ ꯑꯃ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯁꯤꯟꯅꯩ ꯄꯣꯠꯇꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯅꯩꯅꯔꯒ ꯃꯥꯒꯤ ꯑꯣꯏꯕ ꯋꯦꯗ ꯏꯈꯠꯂꯛꯇꯣꯏꯅꯦꯕ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝ ꯇꯤꯆꯤꯡ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁꯇ ꯇꯧꯔꯝꯕ ꯄꯣꯠꯇꯨꯒ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯄꯤꯔ ꯇꯧꯕꯁꯤꯒ ꯄ꯭ꯔꯣꯖꯦꯛꯁꯤꯅ ꯍꯦꯟꯅ ꯏꯟ ꯗꯤꯞ ꯁ꯭ꯇꯗꯤ ꯈꯔ ꯂꯥꯛꯀꯅꯦꯕ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯖꯕꯗꯣ ꯑꯗꯨ ꯅꯠꯇꯕꯀꯣ ꯇꯣꯉꯥꯟꯕ ꯈꯔ ꯂꯥꯛꯀꯅꯤ ꯇꯣꯉꯥꯟꯕ ꯈꯔꯗꯣ ꯑꯗꯨꯏ ꯄꯣꯠꯇꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯃꯦꯊꯠꯇ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯐꯣꯀꯁ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯃꯥꯅ ꯇꯧꯔꯤꯕ ꯑꯦꯔꯤꯌꯥ ꯅꯠꯇ꯭ꯔꯒ ꯇꯣꯄꯤꯛꯇꯨꯗ ꯍꯦꯟꯅ ꯗꯤꯇꯦꯜ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯂꯩꯅꯕ ꯃꯥ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯔꯛꯑꯅꯤ ꯑꯗꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯁꯣꯔꯁꯦꯁ ꯃꯌꯥꯝꯗꯒꯤ ꯇꯧꯔꯒ ꯃꯁꯥꯅ ꯍꯦꯟꯅ ꯁꯦꯜꯐ ꯂꯔꯅꯤꯡ ꯑꯃ ꯂꯩꯅꯕꯀꯣ ꯑꯗꯨꯏ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯕ ꯃꯇꯝꯗ ꯃꯨꯟꯅ ꯈꯟꯕ ꯉꯝꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯇ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯃꯦꯊꯠ ꯀꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯦꯁꯥꯏꯟ ꯇꯧꯔꯤꯁꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯖꯦꯛ ꯃꯦꯊꯠꯁꯦ ꯄꯤꯕ ꯃꯇꯝꯗ ꯃꯥꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯄꯔꯚꯥꯏꯖꯔ ꯑꯌꯥꯝꯕ ꯂꯩꯒꯅꯤꯀꯣ ꯁꯨꯄꯔꯚꯥꯏꯖꯔꯁꯤꯅ ꯀꯩꯗꯧꯒꯗꯕ ꯃꯥꯏ ꯃꯊꯧꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯃꯥꯁꯤꯅ ꯒꯥꯏꯗ ꯇꯧꯒꯗꯕ ꯁꯨꯄꯔꯚꯥꯏꯁ ꯇꯧꯒꯗꯕ ꯑꯗꯨꯒ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤ ꯍꯥꯏꯅꯤ ꯑꯗꯨꯒ ꯃꯥꯅ ꯊꯕꯛꯁꯤꯗꯤ ꯃꯥꯅ ꯇꯧꯔꯣꯏꯕ ꯃꯥꯅ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯁꯤꯟꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯃꯦꯊꯠ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛꯁꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯈꯔ ꯌꯦꯡꯁꯤꯀꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯂꯩꯒꯅꯤ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯇꯧꯕ ꯀꯥꯡꯕꯨꯁꯦ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯌꯥꯝ ꯇꯧꯔꯕ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯂꯩꯒꯅꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯥꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯇꯧꯕꯗ ꯇꯣꯄꯤꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯅꯣꯏꯗ ꯄꯤꯗꯣꯏꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏꯅ ꯅꯪꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯕ ꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩꯈꯣꯏꯅ ꯀꯣꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯄꯥꯗꯕ ꯌꯥꯔꯣꯏꯀꯣ ꯑꯗ ꯍꯦꯟꯁ ꯑꯣꯟ ꯀꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯊꯦꯡꯅꯗꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯇꯣꯄꯤꯛꯇꯨꯗ ꯑꯩꯈꯣꯏꯅ ꯗꯤꯄꯔ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯇꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚꯤꯡꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯇ ꯄꯨꯡꯇꯝ ꯇꯝꯕꯗꯣ ꯅꯠꯇꯕ ꯅꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯄꯤꯔꯀꯥꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯅꯁꯥꯅ ꯀꯃꯥꯏꯅ ꯁꯣꯜꯚ ꯇꯧꯒꯦꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯊꯤꯡꯀꯤꯡ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄꯗ ꯇꯤꯝ ꯋꯥꯔꯛ ꯃꯤꯟꯁꯤꯅ ꯑꯩꯈꯣꯏꯅ ꯃꯤꯛꯁꯀꯤꯗ ꯂꯥꯛꯑꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯤ ꯈꯔ ꯌꯥꯝꯕ ꯃꯤ ꯁ꯭ꯃꯣꯜ ꯒ꯭ꯔꯨꯞꯇ ꯂꯥꯛꯑꯅꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯑꯃꯒꯤ ꯃꯥꯒꯤ ꯇꯤꯝ ꯋꯥꯔꯛꯀꯤ ꯄꯣꯠꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯗꯤ ꯃꯤꯗꯣ ꯒ꯭ꯔꯨꯞ ꯅꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯃꯔꯤꯅ ꯁꯦꯝꯃꯦ ꯈꯜꯂꯣ ꯃꯔꯤ ꯁꯦꯝ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯈꯛꯇꯅ ꯂꯣꯏꯅ ꯇꯧꯕꯗꯣ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯊꯕꯛ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯇꯧꯅꯅꯤꯡꯗꯅꯀꯣ ꯃꯤ ꯃꯔꯤ ꯑꯣꯏꯔꯣ ꯑꯍꯨꯝ ꯑꯣꯏꯔꯣ ꯁꯤꯌꯔ ꯇꯧꯅꯕ ꯄꯣꯠꯇꯣ ꯑꯗꯨꯅ ꯇꯤꯝ ꯋꯥꯔꯛꯀꯤ ꯁ꯭ꯄꯤꯔꯤꯠ ꯑꯃ ꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯤꯝ ꯋꯥꯔꯛꯀꯤ ꯁ꯭ꯄꯤꯔꯤꯠ ꯄ꯭ꯔꯣꯃꯣꯠ ꯇꯧꯒꯅꯤ ꯑꯗꯨꯒ ꯀꯣꯂꯥꯕꯣꯔꯦꯇꯤꯞ ꯁ꯭ꯀꯤꯜ ꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯄꯣꯠꯁꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯦꯟꯒꯠꯂꯛꯀꯅꯤꯀꯣ ꯑꯗꯨꯒ ꯂꯤꯃꯤꯇꯦꯁꯟ ꯂꯩ ꯁꯤꯒꯤ ꯂꯤꯃꯤꯇꯦꯁꯟꯁꯦ ꯀꯩꯅꯣ ꯅꯝꯕꯔ ꯋꯥꯟ ꯑꯩꯈꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨꯁ ꯃꯣꯅꯤꯇꯔꯤꯡ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯤ ꯅꯠꯇ꯭ꯔꯒ ꯂꯔꯅꯔꯁꯦ ꯍꯩꯇꯕꯅꯤꯅ ꯔꯣꯡ ꯗꯥꯏꯔꯦꯛꯁꯟꯗ ꯌꯥꯝ ꯆꯠꯈꯜꯂꯦꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅ ꯇꯧꯗꯕꯗꯀꯣ ꯑꯣꯟꯅ ꯇꯩꯅꯕ ꯃꯥꯏꯀꯩꯗ ꯌꯥꯝ ꯆꯠꯈꯠꯂꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯅꯠꯇ꯭ꯔꯒ ꯒꯥꯏꯗꯇꯨꯅꯀꯣ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯗ꯭ꯔꯗꯤ ꯌꯥꯗꯦꯕ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯤꯌꯨꯀꯣ ꯃꯔꯝꯗꯤ ꯍꯥꯟꯅ ꯇꯧꯕ ꯄꯣꯠ ꯑꯣꯏꯗꯕꯅꯤꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯗ ꯌꯥꯏ ꯑꯗꯨꯅ ꯀꯟꯇꯤꯅ꯭ꯌꯨꯁ ꯃꯣꯅꯤꯇꯔꯤꯡꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯁꯨꯄꯔꯚꯥꯏꯖꯔ ꯅꯠꯇ꯭ꯔꯒ ꯒꯥꯏꯗꯇꯗꯤ ꯌꯥꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯌꯦꯕ ꯃꯣꯏ ꯃꯇꯝ ꯐꯪꯗꯕꯅꯤ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯔꯤꯁꯣꯔꯁ ꯗꯤꯃꯥꯟ ꯀꯣ ꯔꯤꯁꯣꯔꯁ ꯗꯤꯃꯥꯟ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯔꯅꯤꯡ ꯇꯤꯆꯤꯡ ꯄ꯭ꯔꯣꯁꯦꯁꯇꯗꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯌꯥꯝꯅ ꯃꯥꯒꯤ ꯃꯦꯇꯔꯤꯌꯦꯜꯗ ꯑꯣꯏꯔꯣ ꯀꯩꯒꯤꯗ ꯑꯣꯏꯔꯣ ꯌꯥꯝ ꯆꯪꯗꯦ ꯑꯗꯨꯒ ꯄ꯭ꯔꯣꯖꯦꯛ ꯇꯧꯔꯛ ꯇꯥꯔꯗꯤꯀꯣ ꯅꯪꯒꯤ ꯗꯇꯥ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯀꯩꯀꯩ ꯃꯌꯥꯝ ꯔꯤꯁꯣꯔꯁ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯇꯧꯔꯝꯕ ꯃꯌꯥꯝꯗꯨꯗꯒꯤ ꯃꯌꯥꯝ ꯍꯦꯟꯒꯠꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯔꯤꯁꯣꯔꯁ ꯗꯤꯃꯥꯟꯁꯤ ꯌꯥꯝ ꯍꯦꯟꯒꯠꯂꯛꯀꯅꯦꯕ ꯍꯥꯏꯗꯤ ꯅꯪꯅ ꯄꯥꯔꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯍꯥꯟꯅ ꯖꯁ ꯏꯆꯝ ꯆꯝꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯈꯪꯕꯗꯨꯒ ꯀꯩꯅꯣ ꯄ꯭ꯔꯣꯖꯦꯛ ꯇꯧꯕꯗ ꯇꯧꯕꯁꯤꯒꯀꯣ ꯍꯦꯟꯅ ꯅꯪꯒꯤ ꯔꯤꯁꯣꯔꯁ ꯃꯌꯥꯝꯗꯣ ꯀꯩꯅꯣ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇ ꯑꯣꯏꯔꯣ ꯗꯇꯥꯗ ꯑꯣꯏꯔꯣꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯔꯤꯁꯣꯔꯁ ꯁꯤꯖꯤꯟꯅꯕꯗꯣ ꯅꯪꯅ ꯍꯥꯟꯅ ꯊꯥꯗꯕ ꯔꯤꯁꯣꯔꯁꯇꯨꯗ ꯍꯦꯟꯅ ꯔꯤꯁꯣꯔꯁ ꯃꯌꯥꯝ ꯑꯃꯀꯣ ꯊꯥꯗꯕ ꯍꯦꯜꯂꯛꯀꯅꯤ ꯑꯗꯨꯅ ꯔꯤꯁꯣꯔꯁꯁꯦ ꯌꯥꯝꯅ ꯀꯟꯖꯨꯝꯁꯟ ꯋꯥꯡꯉꯛꯀꯅꯦꯕ ꯁꯤ ꯄꯣꯠꯁꯤꯅꯤꯀꯣ ꯑꯗꯩ ꯃꯊꯪ ꯃꯔꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯔꯣꯜ ꯄ꯭ꯂꯦꯌꯤꯡ ꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯗꯔꯃꯥꯇꯤꯛ ꯋꯦ ꯇꯨ ꯂꯔꯟ ꯀꯣ ꯁꯤꯗꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯦ ꯑꯩꯈꯣꯏꯅ ꯂꯔꯅꯔꯁꯦ ꯑꯩꯈꯣꯏꯅ ꯔꯣꯜ ꯑꯃꯃꯝ ꯑꯦꯁꯥꯏꯟ ꯇꯧꯔꯅꯤꯀꯣ ꯑꯗꯨꯒ ꯔꯣꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅ ꯇꯧꯕ ꯄꯣꯠꯇꯨꯅꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯄꯤꯕ ꯌꯥꯏ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯤꯁꯇꯣꯔꯤꯀꯦꯜ ꯋꯥꯔꯛ ꯃꯌꯥꯝ ꯑꯃ ꯑꯗꯒꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯑꯦꯅꯦꯛꯃꯦꯟ ꯑꯣꯐ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯦꯟ ꯀꯟꯇꯦꯝꯄꯣꯔꯔꯤ ꯏꯚꯦꯟ ꯃꯌꯥꯝ ꯑꯃꯀꯣ ꯑꯩꯈꯣꯏꯅ ꯔꯣꯜ ꯑꯃꯃꯝ ꯄꯤꯁꯜꯂꯦꯗꯅ ꯑꯩꯈꯣꯏꯅ ꯁꯤ ꯗꯔꯃꯥ ꯇꯧꯕꯩ ꯇꯥꯏꯞꯇꯀꯣ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ ꯃꯁꯦꯟꯁꯤꯗ ꯑꯩꯈꯣꯏꯅ ꯅꯪꯅ ꯅꯤꯡꯊꯧ ꯑꯣꯏꯔꯣ ꯅꯪꯅ ꯑꯗꯨ ꯑꯣꯏꯔꯣ ꯀꯥꯏꯅ ꯃꯥꯒꯤ ꯀꯟꯇꯦꯛꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯍꯤꯁꯇꯣꯔꯤꯀꯦꯜ ꯑꯣꯏꯕ ꯌꯥꯏ ꯑꯗꯒꯤ ꯂꯤꯇꯔꯦꯔꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯑꯗꯒꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯀꯟꯇꯦꯝꯄꯣꯔꯔꯤ ꯏꯚꯦꯟ ꯑꯃ ꯑꯣꯏꯕ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯃꯤꯁꯤꯗ ꯑꯩꯈꯣꯏꯅ ꯔꯣꯜ ꯑꯃꯃꯝ ꯄꯤꯁꯜꯂꯒ ꯑꯗꯨꯒꯤ ꯔꯣꯜꯗꯨꯗ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗ ꯇꯝꯍꯟꯕ ꯄꯣꯠꯇꯨꯅꯤꯀꯣ ꯁꯤꯗ ꯔꯣꯜ ꯄ꯭ꯂꯦꯌꯤꯡ ꯍꯥꯏꯁꯦꯀꯣ ꯁꯤ ꯄꯣꯠꯁꯦ ꯂꯩꯀꯣ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯀꯣ ꯖꯁ ꯏꯆꯝ ꯆꯝꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯥꯟꯗ ꯀꯩꯁꯨ ꯌꯥꯝꯅ ꯔꯤꯂꯤꯚꯦꯟꯁ ꯑꯣꯏꯕ ꯑꯣꯏꯗꯦꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯑꯗꯣ ꯃꯥꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯂꯤꯃꯤꯇꯦꯁꯟ ꯁꯤ ꯂꯩꯔꯦꯀꯣ ꯑꯦꯗꯚꯥꯟꯇꯦꯖꯦꯁꯇ ꯑꯩꯈꯣꯏꯅ ꯔꯤꯌꯦꯜ ꯂꯥꯏꯐ ꯔꯤꯁꯦꯝꯕ꯭ꯂꯦꯟꯁ ꯀꯣ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯃꯤꯗꯨꯒ ꯃꯥꯟꯅꯍꯜꯂꯤꯀꯣ ꯑꯩꯈꯣꯏꯅ ꯔꯣꯜ ꯄ꯭ꯂꯦꯌꯤꯡ ꯇꯧꯕ ꯃꯇꯝꯗ ꯁꯤꯃ ꯂꯩꯔꯦ ꯏꯟꯇꯔꯦꯛꯇꯤꯞ ꯑꯦꯡꯒꯦꯖꯃꯦꯟ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯏꯟꯇꯔꯦꯛ ꯇꯧꯔꯦ ꯁꯤꯃ ꯍꯥꯏꯀꯣ
immediate feedback ko akhona kaigumba role playing to buda soi ta de khona khudak to khona immediate feedback la kani ka adu skill development legani khona role playing to me aduga attitude transformation si ju legani ko sumaina khona role do khona amana ning thau sa kan da labor role duga atopa minai sa bada labor role duga ani do gam khenra kani na aduna aduda leiramba attitude myam do adu loi change la kani hamlo silai jiga aduga limitation na khona unpredictable outcome lakpi ai ko si posimo khana me aduga complexity gap ko kona real life situation duga ko aduga khena bok myam ya gak pe ai aduga resource intensive kona resource ko khena chang pe helakani sigi kona role playing to mo tam ta aduga sigi manga subai jam yang ji ko kona simulated training se kona kano to buduni sigi sina kamai to na kan kona kona video game ga sana bazu dum kona si simulation training da dum chingbe ko kona pilot kumba ko sida haire ko kona pilot kumba astronaut kumba je moi si kona moigi kenodo aeroplane nꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ helicopter nꯠꯇ꯭ꯔꯒ moigi spaceship se si thꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯣ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯍꯥꯟꯅ ꯐꯖꯅ ꯇꯝꯕꯅꯤ ꯑꯩꯈꯣꯏꯅ aeroplane ꯀꯃꯥꯏꯅ ꯊꯧꯒꯗꯕꯅꯣ ꯈꯣꯠꯀꯗꯕꯅꯣ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯂꯣꯏ ꯃꯦꯀꯥꯅꯤꯛꯁ ꯗꯥꯏꯅꯥꯃꯤꯛꯁ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯝꯃꯅꯤ ꯇꯝꯃ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯃꯥꯒꯤ aeroplaneꯁꯦ ꯄꯥꯏꯗ꯭ꯔꯤꯉꯩꯗ ꯃꯣꯏꯁꯦ ꯀꯩꯅꯣ ꯍꯥꯟꯅ ꯇꯧꯒꯅꯦꯕ ꯑꯩꯈꯣꯏꯅ ꯁꯤꯃꯨꯂꯦꯁꯟ ꯑꯃ ꯇꯧꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯀꯣꯛꯄꯤꯠꯇꯣ ꯇꯧꯔꯒ ꯀꯣꯛꯄꯤꯠꯇꯨꯒ ꯃꯥꯟꯅꯕꯗ ꯑꯩꯈꯣꯏꯅ ꯇꯤꯚꯤ ꯃꯣꯅꯤꯇꯔ ꯁ꯭ꯀ꯭ꯔꯤꯟ ꯃꯌꯥꯝ ꯊꯝꯃꯒꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯔꯤꯌꯦꯜ ꯂꯥꯏꯐꯀꯤ ꯃꯥꯟꯕ ꯑꯩꯈꯣꯏꯅ ꯁꯤꯃꯨꯂꯦꯁꯟ ꯇꯧꯔꯒ ꯊꯧꯍꯟꯒꯅꯦꯕꯀꯣ ꯑꯗꯨꯗ ꯐꯖꯅ ꯊꯧꯕ ꯍꯩꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯑꯁꯦꯡꯕꯗ ꯑꯃꯨꯛ ꯊꯧꯍꯟꯗꯣꯏꯅꯦꯕ ꯑꯁꯦꯡꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯊꯧꯍꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯁꯤꯃꯨꯂꯦꯁꯟ ꯇ꯭ꯔꯦꯅꯤꯡ ꯁꯨꯃꯥꯏꯅ ꯀꯧꯏꯀꯣ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃ ꯑꯩꯈꯣꯏꯅ ꯍꯩꯔꯦꯅ ꯄꯨꯡꯊꯧ ꯊꯧꯕ ꯌꯥꯄꯣꯠꯇꯦꯀꯣ ꯃꯔꯝꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟꯁꯦ ꯄꯩꯁꯥ ꯌꯥꯝ ꯇꯥꯡꯉꯤꯀꯣ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯀ꯭ꯔꯣꯔꯗꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤ ꯔꯤꯌꯦꯜ ꯄꯣꯠꯇ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅꯀꯣ ꯁꯤꯃꯨꯂꯦꯁꯟ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯒꯦꯝꯒꯨꯝꯕꯒꯤ ꯁ꯭ꯇꯥꯏꯜꯗꯀꯣ ꯁꯨꯃꯥꯏꯅ ꯁꯤꯃꯨꯂꯦꯁꯟ ꯇꯧꯔꯒ ꯍꯥꯟꯅ ꯑꯗꯨꯗ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯇꯧꯍꯜꯂꯦꯗꯅ ꯑꯗꯨꯗ ꯇ꯭ꯔꯦꯅꯤꯡꯗꯣ ꯍꯩꯔ ꯃꯇꯨꯡꯗ ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯊꯧꯍꯟꯕ ꯄꯣꯠꯇꯨꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯁꯤꯃꯨꯂꯦꯁꯟ ꯇ꯭ꯔꯦꯅꯤꯡ ꯁꯨꯃꯥꯏꯅ ꯍꯥꯏꯁꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯂꯩꯔꯦ ꯑꯗꯣ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯏꯀꯣꯅꯣꯃꯤꯀꯦꯜ ꯑꯣꯏ ꯀꯣ ꯑꯗꯨꯒ ꯁꯦꯐꯇꯤ ꯑꯦꯛꯁꯄꯦꯛ ꯃꯌꯥꯝ ꯑꯃ ꯂꯧꯈꯠꯄ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕ ꯊꯧꯕꯗ ꯍꯩꯇꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯂꯤꯃꯤꯇꯦꯁꯟꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯃꯥꯗꯤ ꯑꯩꯈꯣꯏꯅ ꯍꯦꯚꯤ ꯏꯟꯚꯦꯁꯃꯦꯟ ꯆꯪꯉꯤꯀꯣ ꯑꯩꯈꯣꯏꯅ ꯃꯦꯆꯤꯅꯔꯤ ꯏꯀ꯭ꯋꯤꯞꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯃꯨꯂꯦꯁꯟ ꯇ꯭ꯔꯦꯅꯤꯡ ꯃꯥꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯏꯟꯚꯦꯁꯃꯦꯟ ꯄꯩꯁꯥ ꯃꯌꯥꯝ ꯆꯪꯕ ꯁꯤ ꯄꯣꯠꯁꯦ ꯂꯩꯔꯦꯀꯣ ꯑꯗꯩ ꯃꯊꯪꯗ ꯇ꯭ꯌꯨꯇꯣꯔꯤꯡ ꯇꯤꯆꯔ ꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯇ꯭ꯌꯨꯁꯟ ꯇꯧꯕꯒꯤ ꯃꯥꯏꯀꯩꯗꯅꯤꯀꯣ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯑꯅꯤ ꯊꯣꯛꯂꯛꯄ ꯌꯥꯏꯀꯣ ꯑꯃꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯣꯏꯕ ꯌꯥꯏ ꯑꯃꯅ ꯁ꯭ꯃꯣꯜ ꯒ꯭ꯔꯨꯞ ꯑꯣꯏꯕ ꯌꯥꯏꯀꯣ ꯁꯤ ꯄꯣꯠꯁꯦ ꯂꯩꯗꯣꯏꯅꯤ ꯑꯗ ꯁꯤꯒꯤ ꯄꯣꯠꯇ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁ꯭ꯃꯣꯜ ꯒ꯭ꯔꯨꯞꯇꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯈꯔ ꯂꯥꯛꯑꯅꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯗꯅ ꯑꯩꯈꯣꯏꯅ ꯂꯔꯅꯔ ꯁꯦꯟꯇꯔꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯣꯏꯗꯣꯏꯅꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯒꯤ ꯅꯤꯠꯇꯣ ꯁꯥꯇ꯭ꯔꯅ ꯑꯋꯥꯠꯄ ꯄꯣꯠꯇꯣ ꯑꯗꯨꯗꯅꯦꯕ ꯑꯌꯥꯝꯕ ꯃꯦꯟꯈꯠꯂꯛꯇꯣꯏꯁꯤ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯗꯨꯗ ꯑꯩꯈꯣꯏꯅ ꯄꯔꯁꯣꯅꯦꯜ ꯍꯦꯜꯞ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯁ꯭ꯇꯨꯗꯦꯟꯈꯩꯒꯤ ꯅꯤꯠꯇꯣ ꯑꯗꯨꯗ ꯑꯌꯥꯝꯕ ꯐꯣꯀꯁ ꯇꯧꯔꯛꯀꯅꯦꯕ ꯍꯥꯏꯗꯤ ꯇꯤꯆꯔ ꯁꯦꯟꯇꯔꯗꯣ ꯑꯌꯥꯝꯕ ꯑꯣꯏꯔꯛꯑꯔꯣꯏꯕ ꯂꯔꯅꯔ ꯁꯦꯟꯇꯔ ꯑꯌꯥꯝꯕ ꯑꯣꯏꯔꯛꯀꯅꯦꯕꯀꯣ ꯁꯤ ꯄꯣꯠꯁꯤꯅꯦ ꯑꯩꯁꯦꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯁꯥꯇ꯭ꯔꯒꯤ ꯑꯋꯥꯠꯄꯗꯣ ꯃꯦꯟꯈꯠꯂꯛꯄꯅꯤꯅ ꯌꯥꯝ ꯀꯥꯟꯅꯩꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯍꯥꯏꯐꯦꯠ ꯂꯩꯔꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯃꯦꯊꯠꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯁꯥꯇ꯭ꯔꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯃ ꯂꯩꯔꯝꯕ ꯄꯣꯠꯇꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯗ ꯑꯟꯗꯔꯁ꯭ꯇꯦꯟ ꯇꯧꯍꯟꯕꯗꯒ ꯁꯕꯖꯦꯛꯇꯣ ꯈꯪꯍꯟꯕꯗ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯦꯛꯁꯇ꯭ꯔꯥ ꯍꯦꯜꯞ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯄꯤꯕ ꯉꯝꯒꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯑꯗꯩ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ 7ꯗ ꯑꯩꯈꯣꯏꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯃꯦꯊꯠ ꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯜꯒꯨꯝꯕ ꯇꯥꯛꯄꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯃꯦꯊꯠ ꯀꯧꯏꯀꯣ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯅ ꯊꯤꯑꯣꯔꯤꯗꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯇꯝꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕꯗ ꯑꯩꯈꯣꯏꯅ ꯎꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯋꯦꯗ ꯎꯠꯄꯗꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯃꯦꯊꯠ ꯍꯥꯏꯁꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯈꯤꯕ ꯑꯥꯏꯗꯤꯌꯥ ꯀꯣ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯥꯏꯗꯤꯌꯥꯗꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯦꯟꯁ ꯑꯣꯟ ꯑꯦꯛꯇꯤꯚꯤꯇꯤꯗ ꯇꯧꯕ ꯄꯣꯠꯇꯣ ꯑꯗꯨꯅꯤ ꯑꯩꯈꯣꯏꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯀꯩꯅꯣ ꯍꯥꯏꯁꯦꯀꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ ꯈꯛꯇꯪ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯋꯥ ꯉꯥꯡꯕ ꯈꯛꯇꯪ ꯅꯠꯇꯕ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯄꯣꯠꯇꯣ ꯑꯁꯦꯡꯕꯗ ꯑꯦꯛꯆꯨꯑꯦꯂꯤ ꯇꯧꯕ ꯄꯣꯠꯇꯣ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯄꯣꯠꯇꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯨꯀꯤꯡ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯀꯨꯝꯕꯁꯦꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯊꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯇ ꯃꯌꯥꯝ ꯄꯥꯕ ꯌꯥꯏ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯈꯣꯠꯂꯦ ꯃꯌꯥꯝ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝꯁꯤꯒꯤ ꯃꯃꯥꯡꯗ ꯀꯣ ꯍꯣꯝ ꯁꯥꯏꯟꯁ ꯂꯧꯕ ꯁꯥꯇ꯭ꯔ ꯌꯥꯎꯔꯝꯒꯅꯤꯀꯣ ꯀ꯭ꯂꯥꯁꯔꯨꯝꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯑꯦꯛꯆꯨꯑꯦꯂꯤ ꯑꯩꯈꯣꯏꯅ ꯊꯣꯡꯕ ꯄꯣꯠꯇꯣ ꯎꯠꯄꯗꯣ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯁꯦꯁ ꯑꯩꯈꯣꯏꯅ ꯁꯤ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯃꯦꯊꯠ ꯁꯨꯃꯥꯏꯅ ꯀꯧꯕ ꯌꯥꯏꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯇꯩꯗꯤ ꯌꯥꯔꯅꯤ ꯀꯩꯁꯨ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯗꯚꯥꯟꯇꯦꯖꯁꯤꯗ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤቭ ꯐꯣꯔ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯀꯣ ꯑꯩꯈꯣꯏꯅ ꯁꯦꯡꯕ ꯇꯧꯔꯕꯅꯤꯅꯀꯣ ꯏꯐꯦꯛꯇꯤቭ ꯑꯣꯏꯒꯅꯤ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯀ꯭ꯂꯦꯔꯤꯇꯤ ꯑꯣꯟ ꯑꯦꯕꯁꯇ꯭ꯔꯦꯛ ꯀꯟꯁꯦꯞ ꯑꯩꯈꯣꯏꯅ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯍꯥꯏꯔꯒ ꯐꯖꯅ ꯑꯩꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯀꯟꯁꯦꯞ ꯈꯔ ꯂꯩꯕ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯁꯦꯡꯕ ꯇꯧꯔꯀꯥꯟꯗ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯕꯗꯣꯀꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯀꯝꯄ꯭ꯔꯤꯍꯦꯟꯁꯤꯞ ꯂꯔꯅꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯗꯤ
ꯐꯖꯅ ꯈꯪꯗꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯣꯟ ꯍꯦꯟ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯀꯣ ꯎꯕꯅꯤꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯂꯩꯔꯦ ꯑꯗꯣ ꯃꯥꯒꯤ ꯂꯤꯃꯤꯇꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯅ ꯂꯤꯃꯤꯇꯦꯠ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯀꯣ ꯁꯨꯃꯥꯏꯅ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯅꯣꯏꯁꯨ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯨꯝꯕ ꯀ꯭ꯂꯥꯁꯇ ꯀꯣ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯑꯣꯖꯥ ꯃꯅꯥꯛꯇ ꯑꯗꯨꯝ ꯌꯣꯝꯁꯤꯜꯂꯝꯒꯅꯤꯀꯣ ꯑꯗꯨꯅ ꯃꯤ ꯌꯥꯝ ꯌꯦꯡꯕ ꯌꯥꯗꯕꯅꯦꯕ ꯁꯤ ꯄꯣꯠꯁꯦꯀꯣ ꯃꯔꯝꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯎꯍꯧꯅꯕ ꯄꯣꯠꯇꯨꯅꯦꯕ ꯇꯧꯔꯤꯁꯦ ꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯑꯣꯖꯥꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯀꯩꯝ ꯀꯥꯟꯅꯗꯦ ꯁꯥꯇ꯭ꯔꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦꯗꯅ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯂꯤꯃꯤꯇꯦꯠ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯎꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯑꯣꯖꯥꯗꯨꯅ ꯇꯧꯔꯤ ꯄꯣꯠꯇꯣ ꯗꯦꯃꯣꯟꯁꯇ꯭ꯔꯦꯁꯟꯗꯣ ꯑꯗꯨ ꯎꯕꯗꯨꯅꯦ ꯗꯔꯀꯥꯔ ꯑꯗꯨꯅ ꯎꯕ ꯗꯔꯀꯥꯔ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯣꯖꯥ ꯑꯃꯅ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯌꯥꯝꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯃꯤ ꯌꯥꯝꯅ ꯈꯪꯕ ꯌꯥꯔꯣꯏ ꯁꯤꯅꯤꯀꯣ ꯂꯤꯃꯤꯇꯦꯠ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯁꯨꯃꯥꯏꯅ ꯂꯩꯖꯦ ꯁꯤꯐꯧꯗ ꯍꯥꯏꯐꯦꯠ ꯂꯣꯏꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯂꯔꯅꯔ ꯁꯦꯟꯇꯔ ꯇꯤꯆꯤꯡ ꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯗꯤꯁꯀꯁ ꯇꯧꯔꯦꯀꯣ ꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯑꯦꯁꯥꯏꯟꯃꯦꯟ ꯅꯣꯏ ꯃꯌꯥꯝ ꯄꯤꯔꯦꯀꯣ ꯑꯦꯁꯥꯏꯟꯃꯦꯟꯁꯤꯗ ꯇꯧꯔꯤꯁꯦ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯤꯗꯀꯣ ꯇꯣꯄꯤꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯄꯤꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯄꯤꯕꯁꯦ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯑꯅꯤ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯖꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯤꯅ ꯇꯧꯕ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯦꯁꯥꯏꯟꯃꯦꯟꯁꯤ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯦ ꯑꯩꯈꯣꯏꯅ ꯑꯦꯗꯤꯁꯅꯦꯜ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝ ꯂꯧꯕ ꯑꯗꯩ ꯀꯟꯗꯛ ꯁꯔꯚꯦ ꯑꯗꯨꯒ ꯃꯥꯅ ꯇꯝꯈꯤꯕꯗꯣ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯈꯔ ꯇꯝꯃꯦꯅ ꯑꯗꯨ ꯇꯝꯈꯤꯕ ꯄꯣꯠꯇꯣ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯀꯣ ꯑꯗꯨꯒ ꯅ꯭ꯌꯨꯃꯔꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯤꯒꯨꯝꯕꯁꯨ ꯑꯩꯈꯣꯏꯅ ꯁꯣꯜꯕ ꯇꯧꯕ ꯑꯦꯁꯥꯏꯟꯃꯦꯟ ꯄꯤꯕ ꯌꯥꯏ ꯑꯦꯁꯥꯏꯟꯃꯦꯟ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯍꯣꯝꯋꯥꯔꯛꯀ ꯆꯞ ꯃꯥꯟꯅꯩꯀꯣ ꯑꯗꯨ ꯑꯦꯁꯥꯏꯟꯃꯦꯟꯅ ꯈꯤꯇꯪ ꯁ꯭ꯇꯦꯟꯗꯔꯠ ꯂꯩꯕ ꯄꯣꯠꯇ ꯏꯕꯒꯤ ꯑꯩꯈꯣꯏꯅ ꯑꯦꯁꯥꯏꯟꯃꯦꯟ ꯍꯥꯏꯕꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯕ ꯃꯇꯝꯗꯗꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄ꯭ꯔꯥꯏꯃꯔꯤ ꯔꯣꯜꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯂꯔꯅꯔꯗ ꯂꯧꯒꯗꯕꯅꯦ ꯑꯩꯈꯣꯏꯅ ꯇꯝꯕꯤꯕ ꯃꯤꯗꯨꯅ ꯂꯧꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯇꯤꯆꯔꯁꯤꯅ ꯑꯩꯈꯣꯏꯅ ꯖꯁ ꯑꯩꯈꯣꯏꯅ ꯁꯤꯝꯄ꯭ꯂꯤ ꯃꯥꯒꯤ ꯑꯦꯁꯥꯏꯟꯃꯦꯟꯗꯨ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯗꯨꯒ ꯁꯥꯇ꯭ꯔꯗꯨ ꯑꯩꯈꯣꯏꯅ ꯒꯥꯏꯗ ꯇꯧꯕꯗꯣ ꯑꯗꯨ ꯈꯛꯇꯪꯗ ꯑꯣꯏꯒꯅꯦꯕ ꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛꯇꯣ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯗꯣꯏꯅꯤꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯔꯤꯒꯔꯁ ꯁ꯭ꯇꯗꯤ ꯑꯣꯏꯕꯁꯦ ꯁꯤ ꯑꯣꯏꯗꯕ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯈꯤꯇꯪꯗꯤ ꯂꯨꯁꯜꯂꯒ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯖꯦꯛ ꯇꯧꯅ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯨꯅ ꯏꯟ ꯗꯦꯞ ꯁ꯭ꯇꯗꯤ ꯂꯩꯇꯕ ꯀꯥꯡꯕꯨꯁꯦ ꯑꯦꯁꯥꯏꯟꯃꯦꯟ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯏꯀꯣ ꯁꯤ ꯄꯣꯠꯁꯤꯅꯤ ꯑꯗꯣ ꯑꯦꯁꯥꯏꯟꯃꯦꯟꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯇꯣꯄꯤꯛ ꯃꯌꯥꯝ ꯍꯥꯏꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯕꯒꯤ ꯃꯥꯒꯤ ꯃꯦꯟ ꯑꯣꯏꯕ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯑꯣꯄꯟ ꯑꯦꯟꯗꯦꯠ ꯑꯣꯏꯒꯗꯕꯅꯦꯕ ꯑꯣꯄꯟ ꯑꯦꯟꯗꯦꯠ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯅꯍꯥꯟ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦꯀꯣ ꯀ꯭ꯂꯣꯖ ꯑꯦꯟꯗꯦꯠ ꯀꯣꯏꯁꯟ ꯍꯥꯏꯕ ꯑꯃ ꯑꯣꯄꯟ ꯑꯦꯟꯗꯦꯠ ꯀꯣꯏꯁꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯀ꯭ꯂꯣꯖ ꯑꯦꯟꯗꯦꯠ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯟꯁꯔꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯄꯤꯕ ꯌꯥꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯌꯦꯁ ꯅꯣꯒꯨꯝꯕ ꯀꯣ ꯆꯥꯛ ꯆꯥꯔꯕ ꯍꯪꯕꯗ ꯑꯩꯈꯣꯏꯅ ꯈꯨꯝ ꯌꯥꯏꯁꯦ ꯆꯥꯏ ꯅꯠꯇ꯭ꯔꯒ ꯆꯥꯗꯦ ꯁꯨꯃꯥꯏꯅ ꯁꯤ ꯑꯅꯤ ꯈꯛꯇꯪ ꯊꯣꯛꯄ ꯌꯥꯏꯗꯅ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯀ꯭ꯂꯣꯖ ꯑꯦꯟꯗꯦꯠ ꯀꯣꯏꯁꯟ ꯀꯧꯏ ꯑꯣꯄꯟ ꯑꯦꯟꯗꯦꯠ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯤꯅ ꯄꯤꯅꯤꯡꯕ ꯃꯑꯣꯡꯗ ꯄꯤꯕ ꯌꯥꯕ ꯑꯟꯁꯔꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯃꯥꯒꯤ ꯑꯟꯁꯔ ꯈꯨꯝꯕꯒꯤ ꯃꯥꯒꯤ ꯅꯝꯕꯔ ꯀꯩꯅꯣꯁꯦ ꯂꯩꯇꯕ ꯀꯣ ꯁꯨꯃꯥꯏꯅ ꯑꯣꯄꯟ ꯑꯦꯟꯗꯦꯠ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯒ ꯁꯥꯇ꯭ꯔꯗꯨꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯍꯦꯟꯒꯠꯅꯕꯀꯣ ꯁꯨꯃꯥꯏꯅ ꯂꯩꯒꯗꯕꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯦꯁꯥꯏꯟꯃꯦꯟ ꯄꯤꯕ ꯃꯇꯝꯗ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯐ꯭ꯔꯦꯟꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯇꯦꯛꯁ ꯕꯨꯛꯇꯒꯤ ꯁꯤꯟꯕꯁꯦ ꯁꯤꯁꯦ ꯌꯥꯔꯤꯈꯩ ꯄ꯭ꯔꯤꯚꯦꯟ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯐ꯭ꯔꯦꯟꯗꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯇꯦꯛꯁ ꯕꯨꯛꯇꯒꯤ ꯗꯥꯏꯔꯦꯛ ꯁꯤꯜꯂꯛꯄꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯦꯁꯥꯏꯟꯃꯦꯟ ꯇꯧꯕꯗ ꯇꯧꯅꯔꯤꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯔꯅꯤ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯔꯒ ꯃꯉꯣꯟꯗ ꯂꯩꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯣ ꯑꯗꯨ ꯃꯁꯥꯒꯤ ꯑꯣꯟ ꯋꯥꯔꯗꯇ ꯏꯊꯣꯔꯛꯄꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦꯀꯣ ꯑꯣꯖꯥꯈꯩꯅ ꯄꯥꯝꯃꯤꯁꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛꯇꯒꯤ ꯄꯨꯂꯞ ꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯥꯒꯤ ꯄꯤꯌꯔ ꯒ꯭ꯔꯨꯞꯇꯒꯤ ꯄꯨꯂꯞ ꯁꯤꯜꯂꯛꯄꯗꯣ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯑꯦꯚꯣꯏꯗ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯅꯤꯀꯣ ꯁꯤꯒꯤ ꯑꯦꯁꯥꯏꯟꯃꯦꯟꯗꯀꯣ ꯑꯗꯣ ꯁꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯅ ꯑꯩꯈꯣꯏꯅ ꯏꯟꯀꯔꯦꯖ ꯏꯟꯗꯤꯄꯦꯟꯗꯦꯟ ꯋꯥꯔꯛ ꯀꯣ ꯏꯟꯗꯤꯄꯦꯟꯗꯦꯟ ꯋꯥꯔꯛ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯊꯕꯛꯇꯨ ꯇꯧꯖꯔꯦꯗꯅ ꯑꯗꯣ ꯏꯟꯗꯤꯄꯦꯟꯗꯦꯟ ꯋꯥꯔꯛ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯏꯟꯀꯔꯦꯖ ꯇꯧꯋꯤꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯀꯝꯄ꯭ꯔꯤꯍꯦꯟꯁꯟ ꯍꯦꯟꯒꯠꯍꯜꯂꯤ ꯀꯣ ꯑꯦꯅꯥꯂꯥꯏꯇꯤꯀꯦꯜ ꯑꯃꯁꯨꯡ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚꯤꯡ ꯁ꯭ꯀꯤꯜꯁꯤ ꯍꯦꯟꯒꯠꯍꯜꯂꯤꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯁꯥ ꯃꯊꯟꯇ ꯇꯧꯍꯜꯂꯕꯅꯤꯅꯀꯣ ꯑꯗꯨꯒ ꯄ꯭ꯔꯣꯃꯣꯠ ꯀ꯭रिꯌꯦꯇꯤꯕꯤꯇꯤ ꯁꯤꯃꯁꯨ ꯍꯦꯟꯒꯠꯍꯜꯂꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯂꯤꯃꯤꯇꯦꯁꯟꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯦ ꯑꯃꯒ ꯑꯃꯒ ꯌꯥꯝ ꯁꯤꯟꯅꯕꯁꯦ ꯌꯥꯝ ꯇꯧꯋꯦꯕ ꯑꯦꯁꯥꯏꯟꯃꯦꯟꯗꯀꯣ ꯁꯤꯃ ꯂꯩꯀꯣ ꯑꯗꯨꯅ ꯁꯥꯇ꯭ꯔꯁꯦ ꯑꯃꯒ ꯑꯃꯒ ꯁꯤꯟꯅꯍꯜꯂꯣꯏꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯑꯦꯁꯥꯏꯟꯃꯦꯟꯁꯦ ꯑꯩꯈꯣꯏꯅ ꯋꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯌꯥꯝ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯒ ꯑꯃꯒ ꯃꯥꯒꯤ ꯇꯣꯄꯤꯛ ꯃꯥꯟꯅꯍꯟꯗꯕꯀꯣ ꯁꯤꯒꯨꯝꯕꯥꯏꯅ ꯇꯧ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔ ꯁꯤꯟꯍꯟꯕꯒꯤ ꯆꯥꯡꯁꯦ ꯁꯤ ꯌꯥꯝ ꯍꯟꯊꯔꯛꯀꯅꯤꯀꯣ ꯑꯗꯨ ꯃꯊꯪꯗ ꯀꯦꯁ ꯁ꯭ꯇꯗꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯅꯣꯂꯦꯖ ꯈꯔ ꯊꯤꯑꯣꯔꯤ ꯈꯔ ꯇꯝꯃꯦ ꯁꯤꯒꯤ ꯇꯝꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯔꯤꯌꯦꯜ ꯂꯥꯏꯐ ꯁꯤꯆꯨꯋꯦꯁꯟꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯜꯂꯒꯀꯣ ꯑꯩꯈꯣꯏꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯦꯗꯅꯀꯣ ꯑꯗꯨꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯁꯜꯂꯒ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯝꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯍꯦꯟꯅ ꯑꯦꯛꯆꯨꯑꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯗ ꯑꯩꯈꯣꯏꯅ ꯅꯩꯅꯁꯜꯂꯒ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯅꯩꯅꯁꯜꯂꯒ ꯁ꯭ꯇꯗꯤ ꯇꯧꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯀꯦꯁ ꯁ꯭ꯇꯗꯤ ꯇꯧꯕꯁꯦ ꯁꯤꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯣ ꯑꯗꯨꯗ ꯍꯦꯟꯅ ꯍꯦꯟꯒꯠꯍꯟꯕ ꯄꯣꯠꯇꯨꯅꯤꯀꯣ ꯁꯤꯅ ꯀꯦꯁ ꯁ꯭ꯇꯗꯤ ꯍꯥꯏꯁꯤꯀꯣ ꯁꯤ ꯀꯦꯁ ꯁ꯭ꯇꯗꯤꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯁꯥꯏꯀꯣꯂꯣꯖꯤꯒꯨꯝꯕ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯕꯥꯏꯑꯣꯂꯣꯖꯤ ꯂꯣꯒꯨꯝꯕꯗꯀꯣ ꯁꯤꯒꯤ ꯀꯥꯡꯕꯨꯁꯤꯗ ꯑꯌꯥꯝꯕ ꯀꯦꯁ ꯁ꯭ꯇꯗꯤ ꯇꯧꯕꯁꯤ ꯍꯦꯟꯅ ꯆꯥꯅꯩꯀꯣ ꯁꯤ ꯄꯣꯠꯁꯤ ꯂꯩ ꯑꯗꯨꯒ ꯑꯩ ꯈꯤꯇꯪ ꯆꯪꯁꯤꯜꯂꯛꯑꯒꯦꯀꯣ ꯑꯗꯩ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯀꯣ ꯁꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯁꯥ ꯃꯊꯟꯇ ꯑꯩꯈꯣꯏꯅ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯒꯤ ꯃꯥꯒꯤ ꯁꯦꯞ ꯄꯦꯁ ꯀꯣ ꯁꯦꯞ ꯄꯦꯁ ꯍꯥꯏ ꯇꯥꯔꯗꯤ ꯃꯁꯥꯒꯤ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡꯒꯤ ꯄꯦꯁꯇꯣ ꯑꯗꯨ ꯃꯁꯥꯅ ꯉꯥꯛꯆꯕꯀꯣ ꯑꯗꯨꯒ ꯂꯣꯖꯤꯀꯦꯜꯂꯤ ꯑꯣꯔꯗꯔ ꯑꯣꯏꯕ ꯂꯔꯅꯤꯡ ꯁ꯭ꯇꯦꯞ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯇꯞ ꯐꯣꯂꯣ ꯇꯧꯔ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯟꯁꯇ꯭ꯔꯛꯁꯟ ꯁꯨꯃꯥꯏꯅ ꯍꯥꯏꯀꯣ ꯁꯤ ꯄꯣꯠꯁꯤꯃꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯔꯅꯔꯗꯨꯒꯤ ꯃꯥꯒꯤ ꯂꯔꯅꯤꯡ ꯁ꯭ꯄꯦꯁꯇꯨꯗ ꯁ꯭ꯄꯤꯠꯇꯨꯗ ꯆꯠꯂꯒ ꯁꯤ ꯂꯥꯛꯄꯁꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯂꯩꯔꯦ
ꯑꯗꯨꯒ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯦꯗꯚꯥꯟꯇꯦꯖꯦꯁꯇ ꯃꯥꯒꯤ ꯔꯤꯒꯨꯂꯔ ꯐꯤꯗꯕꯦꯛ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯦꯛꯇꯤꯚ ꯄꯥꯔꯇꯤꯁꯤꯄꯦꯁꯟ ꯑꯣꯐ ꯗ ꯂꯔꯅꯔ ꯂꯩꯒꯅꯤ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯂꯤꯃꯤꯇꯦꯁꯟꯗꯅ ꯑꯩꯈꯣꯏꯅ ꯁꯦꯞ ꯄꯦꯁ ꯂꯩ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯗꯨꯅ ꯄꯥꯅꯤꯡ ꯃꯇꯝ ꯄꯥꯗꯣꯏꯅꯤ ꯀꯣ ꯄꯥꯅꯤꯡꯗꯕ ꯃꯇꯝ ꯄꯥꯔꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯣꯇꯤꯚꯦꯁꯟ ꯌꯥꯝ ꯂꯩꯔꯝꯃꯒꯀꯣ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯣꯇꯤꯚꯦꯁꯟ ꯂꯩꯔꯛꯇꯗꯅ ꯇꯣꯛꯈꯤꯕ ꯈꯣꯠꯈꯤꯕꯀꯣ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯅ ꯕ꯭ꯔꯦꯛ ꯊꯥꯕꯒꯨꯝꯕꯀꯣ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯌꯥꯝ ꯇꯧꯒꯜꯂꯤꯀꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯟꯁꯇ꯭ꯔꯛꯁꯟꯗ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯗꯩ ꯑꯇꯣꯞꯄꯅ ꯑꯩꯈꯣꯏꯅ ꯄꯔꯁꯣꯅꯦꯜ ꯁꯤꯁꯇꯦꯝ ꯑꯣꯐ ꯏꯟꯁꯇ꯭ꯔꯛꯁꯟ ꯀꯣ ꯑꯁꯤꯅ ꯃꯤ ꯑꯃꯈꯛꯀꯤ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯇꯧꯗꯣꯏꯕꯀꯣ ꯉꯁꯥꯏꯁꯤꯁꯨ ꯃꯤ ꯑꯃꯈꯛꯀꯤꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤꯅ ꯑꯩꯈꯣꯏꯅ ꯂꯣꯖꯤꯀꯦꯜꯂꯤ ꯑꯣꯔꯗꯔ ꯂꯔꯅꯤꯡ ꯁ꯭ꯇꯦꯞ ꯂꯥꯛꯀꯗꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯃꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯦꯝꯃꯒ ꯑꯣꯏꯅ ꯇꯧꯔꯛꯇꯣꯏꯕꯀꯣ ꯁꯤ ꯄꯣꯠꯁꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯀꯤꯂꯔ ꯄ꯭ꯂꯥꯟꯗ ꯕꯦꯁ ꯇꯧꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯄꯦꯁ ꯁ꯭ꯇꯗꯤ ꯃꯥꯒꯤ ꯁꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯁꯤꯗ ꯕꯦꯁ ꯇꯧꯕꯅꯤꯀꯣ ꯑꯗ ꯁꯤꯗ ꯃꯥꯒꯤ ꯀꯣꯔ ꯐꯤꯆꯔ 5 ꯂꯩꯀꯣ ꯁꯤ ꯑꯗꯨꯝ ꯄꯩꯈꯥꯗ ꯍꯪꯉꯛꯄ ꯌꯥꯏ ꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯁꯇꯔꯤ ꯂꯔꯅꯤꯡ ꯃꯣꯗꯦꯜ ꯁꯦꯜꯐ ꯄꯦꯁ ꯏꯝꯐꯦꯁꯤꯁ ꯑꯣꯟ ꯑꯩꯈꯣꯏꯅ ꯔꯤꯇꯔꯟ ꯃꯦꯇꯔꯤꯌꯦꯜ ꯄꯣꯔꯇꯔ ꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯂꯦꯛꯆꯔ ꯐꯣꯔ ꯃꯣꯇꯤꯚꯦꯁꯟ ꯁꯤ ꯃꯌꯥꯝꯁꯦ ꯌꯥꯎ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ PSI ꯁꯤ ꯑꯩꯈꯣꯏꯅ ꯄꯔꯁꯣꯅꯦꯂꯥꯏꯖ ꯁꯤꯁꯇꯦꯝ ꯑꯣꯐ ꯏꯟꯁꯇ꯭ꯔꯛꯁꯟꯁꯦ ꯁꯤ ꯑꯣꯏꯕ ꯌꯥꯏꯀꯣ ꯍꯦꯟꯅ ꯑꯃꯗ ꯑꯩꯈꯣꯏꯅ ꯃꯥꯁꯇꯔꯤ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡ ꯃꯣꯗꯦꯜ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯤꯅ ꯃꯥꯒꯤ ꯇꯝꯕꯁꯦ ꯃꯥꯒꯤ ꯇꯝꯕꯒꯤ ꯃꯥꯒꯤ ꯁ꯭ꯄꯦꯁ ꯃꯥꯒꯤ ꯄꯦꯁꯁꯦ ꯁꯤꯗ ꯃꯁꯥꯅ ꯑꯗꯨꯝ ꯇꯝꯖꯕ ꯍꯥꯏꯗꯤ ꯌꯥꯝ ꯇꯝꯕ ꯀꯥꯡꯕꯨꯅ ꯌꯥꯝ ꯊꯨꯅ ꯇꯝꯕ ꯇꯞꯅ ꯇꯝꯕ ꯀꯥꯡꯕꯨꯅ ꯇꯞꯅ ꯑꯗꯨꯝ ꯇꯝꯕ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯁ꯭ꯄꯤꯠ ꯑꯃꯃꯝ ꯑꯩꯈꯣꯏꯅ ꯈꯥꯏꯗꯣꯛꯄ ꯉꯝꯒꯗꯕꯅꯦꯕ ꯁꯤꯒꯤ ꯑꯩꯈꯣꯏꯅ PSI ꯑꯣꯏꯇꯥꯔꯗꯤꯀꯣ ꯑꯗ ꯁꯦꯜꯐ ꯐꯦꯁꯤꯡ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯒꯤ ꯁꯦꯜꯐ ꯐꯦꯁꯤꯡ ꯍꯥꯏꯁꯤ ꯀꯩꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯤꯅ ꯑꯩꯈꯣꯏꯅ ꯀꯣꯔꯁ ꯑꯃ ꯌꯥꯎꯕ ꯃꯇꯝꯗꯒ ꯀꯣꯔꯁꯁꯤꯗꯀꯣ ꯃꯥꯅ ꯑꯩꯁꯦ ꯁꯤ ꯀꯣꯔꯁꯁꯦ ꯑꯩꯈꯣꯏꯅ ꯊꯥ 2ꯗ ꯂꯣꯏꯁꯟꯒꯅꯤ ꯀꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯕ ꯑꯗꯒꯤ ꯑꯩꯅ ꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ 50% ꯆꯨꯝꯒꯅꯤꯒ ꯁꯨꯃꯥꯏꯅ ꯍꯥꯏꯖꯕꯁꯦ ꯃꯁꯥꯅ ꯃꯥꯒꯤ ꯇꯥꯔꯒꯦꯠ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯥꯒꯤ ꯆꯦꯞꯇꯔ ꯑꯃ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯠ ꯑꯃ ꯃꯥꯒꯤ ꯀꯣꯚꯔ ꯇꯧꯕꯁꯦ ꯃꯁꯥ ꯃꯊꯟꯇ ꯀꯩꯅꯣ ꯇꯧꯖꯕꯗꯣ ꯑꯗꯨꯏ ꯄꯣꯠꯇꯨꯅꯤꯀꯣ ꯑꯗꯩ ꯃꯊꯪꯗ ꯔꯤꯇꯔꯟ ꯃꯦꯇꯔꯤꯌꯦꯜꯗ ꯑꯌꯥꯝꯕ ꯑꯩꯈꯣꯏꯅ ꯗꯤꯄꯦꯟ ꯇꯧꯔꯛꯀꯅꯤꯀꯣ ꯁꯤꯒꯤꯗꯤ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯅ ꯄꯣꯔꯇꯔ ꯄꯣꯔꯇꯔ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯄꯔꯁꯣꯅꯦꯂꯥꯏꯁ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯐꯤꯗꯕꯦꯛ ꯄꯤꯕꯀꯣ ꯁꯤꯗ ꯍꯥꯏꯁꯦ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯁꯞꯄꯣꯔꯠ ꯄꯤꯕ ꯑꯗꯨꯒ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯒꯥꯏꯗꯦꯟꯁ ꯐꯤꯗꯕꯦꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁ ꯑꯦꯁꯤꯁꯇꯦꯟ ꯄꯤꯕꯗꯣ ꯁꯤꯅ ꯄꯣꯔꯇꯔ ꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯐꯦꯁ ꯑꯣꯏꯇꯥꯔꯗꯤꯀꯣ ꯑꯩꯈꯣꯏꯅ ꯃꯣꯇꯤꯚꯦꯁꯟꯒꯤ ꯂꯦꯛꯆꯔ ꯈꯔ ꯗꯔꯀꯥꯔ ꯂꯩꯕ ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇꯀꯣ ꯃꯣꯇꯤꯚꯦꯁꯟꯒꯤ ꯂꯦꯛꯆꯔ ꯗꯔꯀꯥꯔ ꯂꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯁꯥ ꯃꯊꯟꯇ ꯇꯧꯖꯕ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯐꯦꯁ ꯇꯧꯖꯕ ꯀꯥꯡꯕꯨꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯗꯤꯃꯣꯇꯤꯚꯦꯁꯟ ꯌꯥꯝ ꯇꯧꯒꯜꯂꯦꯕꯀꯣ ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤ ꯗꯔꯀꯥꯔ ꯂꯩ ꯑꯗꯣ ꯃꯥꯏ ꯑꯦꯗꯚꯥꯟꯇꯦꯖꯦꯁ ꯁꯤ ꯂꯩꯔꯦ ꯃꯥꯁꯇꯔꯤ ꯕꯦꯁ ꯁꯦꯜꯐ ꯄꯦꯁ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯤꯃꯤꯇꯦꯁꯟꯗꯀꯣ ꯑꯩꯈꯣꯏꯅ ꯅꯣꯠ ꯁꯨꯏꯇꯦꯕꯜ ꯐꯣꯔ ꯔꯦꯄꯤꯗꯂꯤ ꯆꯦꯟꯖꯤꯡ ꯀꯟꯇꯦꯟ ꯀꯣ ꯀꯟꯇꯦꯟ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯨꯅ ꯆꯦꯟꯖ ꯇꯧꯕ ꯀꯟꯇꯦꯟꯒꯤꯗꯤ ꯁꯤ ꯑꯩꯈꯣꯏꯅ ꯀꯥꯟꯅꯗꯦꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯃ ꯇꯝꯃꯤꯉꯩ ꯃꯇꯝꯗ ꯃꯉꯣꯟꯗ ꯌꯥꯝ ꯆꯦꯟꯖ ꯇꯧꯈ꯭ꯔꯕꯅꯤꯅꯀꯣ ꯃꯥꯅ ꯇꯝꯃꯤ ꯄꯣꯠꯇꯣ ꯀꯥꯟꯅꯗꯕ ꯑꯣꯏꯀꯣ ꯁꯤ ꯄꯣꯠꯁꯤꯅ ꯑꯗꯨꯒ ꯏꯟꯑꯦꯗꯨꯀꯦꯠ ꯐꯣꯔ ꯁꯥꯏꯀꯣꯃꯣꯇꯣ ꯑꯦꯟ ꯑꯦꯐꯦꯛꯇꯤቭ ꯂꯔꯅꯤꯡ ꯑꯩꯈꯣꯏꯅ ꯅꯍꯥꯟ ꯃꯃꯥꯡꯗ ꯅꯩꯅꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯁꯤ ꯗꯣꯃꯦꯟ 3 ꯂꯩꯕꯅꯤꯀꯣ ꯏꯍꯥꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯁꯥꯏꯀꯣꯃꯣꯇꯣ ꯗꯣꯃꯦꯟ ꯑꯦꯐꯦꯛꯇꯤቭ ꯗꯣꯃꯦꯟ ꯑꯗꯒꯤ ꯑꯃꯅ ꯀꯩꯅꯣ ꯑꯃ ꯗꯣꯃꯦꯟꯗꯣ ꯀꯩꯅꯣ ꯀꯣ ꯀꯅꯥ ꯅꯤꯡꯁꯤꯡꯉꯦ ꯗꯣꯃꯦꯟ 3 ꯅꯩꯅꯈꯤꯕꯗꯣ ꯑꯣಬ್ꯖꯦꯛꯇꯤꯞꯇ ꯂꯔꯅꯤꯡ ꯇꯤꯆꯤꯡ ꯑꯣಬ್ꯖꯦꯛꯇꯤꯞꯇ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯑꯃꯗꯣ ꯀꯩꯅꯣ ꯁꯤꯅ ꯑꯅꯤꯁꯨꯕ ꯁꯤꯅ ꯑꯍꯨꯝꯁꯨꯕ ꯅꯤꯡꯁꯤꯡꯉꯤꯕ ꯗꯣꯃꯦꯟ 3 ꯂꯩꯕꯗꯣ ꯀꯣꯒꯅꯤꯇꯤꯚꯅꯤꯀꯣ ꯑꯗꯣ ꯁꯤ ꯀꯣꯒꯅꯤꯇꯤꯚꯀꯤꯗꯃꯛꯇꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯁꯥꯏꯀꯣꯃꯣꯇꯤꯚ ꯗꯣꯃꯦꯟ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯜ ꯕꯦꯁ ꯑꯣꯏꯕ ꯂꯔꯅꯤꯡꯁꯤꯅꯤꯀꯣ ꯑꯗꯨꯒ ꯏꯐꯦꯛꯇꯤꯚ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯏꯐꯦꯛꯇꯤꯚ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯂꯚꯀꯨꯝꯕ ꯏꯃꯣꯁꯟꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕꯁꯤꯅꯤ ꯁꯤꯒꯤ ꯇꯝꯕꯁꯤꯅꯤꯀꯣ ꯑꯗꯨꯅ ꯁꯥꯏꯀꯣꯃꯣꯇꯣ ꯗꯣꯃꯦꯟ ꯑꯃꯁꯨꯡ ꯏꯐꯦꯛꯇꯤꯚ ꯃꯥꯒꯤ ꯗꯣꯃꯦꯟꯗ ꯂꯩꯕ ꯃꯥꯒꯤ ꯂꯔꯅꯤꯡꯁꯦ ꯁꯤꯗꯗꯤ ꯌꯥꯗꯦꯀꯣ ꯁꯤꯒꯤ ꯑꯩꯈꯣꯏꯅ PSIꯁꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯑꯗꯣ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯑꯦꯁꯤꯁꯇꯦꯟ ꯂꯔꯅꯤꯡ ꯁꯤꯅ ꯑꯩꯈꯣꯏꯅ ꯂꯔꯅꯤꯡ ꯄ꯭ꯔꯣꯁꯦꯁꯁꯤꯗ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯌꯥꯎꯁꯜꯂꯛꯄ ꯀꯝꯄ꯭ꯌꯨꯇꯔꯅ ꯑꯩꯈꯣꯏꯅ ꯑꯦꯁꯤꯁ ꯇꯧꯔꯒ ꯇꯝꯕꯀꯣ ꯁꯤ ꯄꯣꯠꯁꯤꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤꯗ ꯃꯇꯥꯡꯗ ꯁꯨꯝ ꯂꯥꯛꯀꯅꯤꯀꯣ ꯁꯤ ꯄꯣꯠꯁꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁꯇ ꯑꯩꯈꯣꯏꯅ ꯏꯟꯍꯦꯟꯁ ꯐ꯭ꯂꯦꯛꯁꯤꯕꯤꯂꯤꯇꯤ ꯑꯦꯟ ꯀꯟꯇ꯭ꯔꯣꯜ ꯀꯣ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔꯒꯨꯝꯕ ꯌꯥꯎꯁꯜꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯝꯕꯒꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯅ ꯑꯌꯨꯛꯇ ꯌꯦꯡꯉꯁꯨ ꯌꯥꯏ ꯅꯨꯡꯊꯤꯟꯗ ꯌꯦꯡꯉꯁꯨ ꯌꯥꯏ ꯁꯤꯒꯤ ꯄꯣꯠꯁꯤꯀꯣ ꯐ꯭ꯂꯦꯛꯁꯤꯕꯤꯂꯤꯇꯤ ꯍꯦꯟꯒꯠꯂꯛꯄ ꯑꯗꯨꯒ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯑꯩꯈꯣꯏꯅ ꯇꯦꯁ ꯊꯥꯅꯤꯡꯕꯒꯁꯦ ꯃꯥꯅ ꯊꯥꯅꯤꯡꯕ ꯃꯇꯝꯗ ꯊꯥꯕ ꯌꯥꯕꯀꯣ ꯁꯤ ꯀꯟꯇ꯭ꯔꯣꯜ ꯍꯦꯟꯒꯠꯄ ꯁꯤ ꯄꯣꯠꯁꯤꯅꯤꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯏꯐꯦꯛꯇꯤቭ ꯐꯣꯔ ꯚꯦꯔꯤꯌꯁ ꯄꯔꯄꯣꯁ ꯀꯣ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯌꯨꯇꯔ ꯑꯦꯁꯤꯁꯇꯦꯟ ꯂꯔꯅꯤꯡ ꯑꯣꯏꯇꯥꯔꯗꯤꯀꯣ ꯅꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯁꯀꯨꯝꯕ ꯗ꯭ꯔꯤꯂꯤꯡꯒꯨꯝꯕ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯇꯦꯁꯀꯨꯝꯕ ꯇꯧꯕꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯅꯪ ꯅꯁꯥꯒꯤ ꯀꯩꯅꯣꯗꯣ ꯏꯐꯦꯛꯇꯤቭ ꯌꯥꯝ ꯍꯦꯟꯅ ꯑꯣꯏꯈꯠꯍꯟꯕꯗꯨꯅꯤꯀꯣ ꯑꯗꯣ ꯃꯊꯪꯗ ꯂꯤꯃꯤꯇꯦꯁꯟꯁꯤꯅ ꯏꯝꯄꯔꯁꯣꯅꯦꯜ ꯑꯣꯏ ꯑꯃꯁꯨꯡ ꯀꯣꯁꯂꯤ ꯑꯣꯏꯀꯣ ꯀꯝꯄ꯭ꯌꯨꯇꯔ ꯌꯥꯎꯁꯜꯂꯛ ꯇꯥꯔꯗꯤ ꯃꯥꯒꯤ ꯀꯣꯁꯇꯨ ꯌꯥꯝ ꯍꯦꯟꯒꯠꯂꯤꯗ ꯑꯗꯨꯅ ꯏꯝꯄꯔꯁꯣꯅꯦꯜ ꯑꯣꯏ ꯑꯗꯣ ꯀꯣꯁꯂꯤ ꯑꯣꯏ ꯍꯥꯏꯕꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯨꯏ ꯃꯊꯪꯗ ꯑꯣꯄꯟ ꯂꯔꯅꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯑꯣꯄꯟ ꯗꯤꯁꯇꯦꯟꯁ ꯂꯔꯅꯤꯡꯗ ꯑꯩꯈꯣꯏꯅ ꯏꯒꯅꯧꯗꯒ ꯇꯝꯕ ꯈꯣꯠꯄ ꯁꯤ ꯃꯌꯥꯝꯁꯤꯅꯤꯀꯣ ꯁꯤꯗꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ
ꯂꯥꯏꯔꯤꯛꯁꯦ ꯄꯤꯔꯛꯑꯅꯤ ꯀꯣ ꯑꯩꯈꯣꯏꯅ ꯃꯦꯇꯔꯤꯌꯦꯜ ꯄꯥꯅꯕ ꯄꯤꯔꯛꯑꯅꯤꯀꯣ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯌꯥꯎꯕꯒꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯂꯩꯔꯣꯏꯀꯣ ꯃꯣꯏ ꯑꯦꯛꯖꯥꯝ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯃꯁꯥ ꯃꯊꯟꯇ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯄꯥꯖꯅꯕꯒꯤ ꯄꯣꯠꯇ ꯑꯣꯏꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯑꯣꯄꯟ ꯂꯔꯅꯤꯡ ꯁꯤ ꯑꯗꯨꯝ ꯈꯪꯉꯦꯀꯣ ꯑꯣꯄꯟ ꯂꯔꯅꯤꯡ ꯍꯥꯏꯕ ꯄꯣꯠꯁꯦꯀꯣ ꯁꯤꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯕꯁꯨ ꯌꯥꯏ ꯑꯣꯐꯂꯥꯏꯟꯗ ꯑꯣꯟꯂꯥꯏꯟꯗ ꯑꯣꯏꯕꯁꯨ ꯌꯥꯏꯀꯣ ꯑꯅꯤꯃꯛ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯑꯣꯐꯂꯥꯏꯟ ꯑꯗꯨꯝ ꯂꯩꯔꯕꯅꯤꯀꯣ ꯍꯧꯖꯤꯛ ꯑꯣꯄꯟ ꯂꯔꯅꯤꯡ ꯀꯣ ꯁꯤ ꯑꯇꯣꯞꯄꯗ ꯑꯩꯈꯣꯏꯅ ꯑꯣꯄꯟ ꯂꯔꯅꯤꯡꯁꯦ ꯑꯩꯈꯣꯏꯅ ꯗꯤꯁꯇꯦꯟꯁ ꯂꯔꯅꯤꯡ ꯍꯥꯏꯔꯒꯁꯨ ꯌꯥꯏꯀꯣ ꯗꯤꯁꯇꯦꯟꯁ ꯂꯔꯅꯤꯡ ꯍꯥꯏꯔꯒꯁꯨ ꯁꯤꯒꯤ ꯃꯃꯤꯡ ꯑꯇꯣꯞꯄꯅꯤꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯅ ꯑꯩꯈꯣꯏꯅ ꯀꯔꯦꯁꯄꯣꯟꯗꯦꯟꯁ ꯍꯥꯏꯔꯁꯨ ꯌꯥꯏ ꯀꯔꯦꯁꯄꯣꯟꯗꯦꯟꯁ ꯂꯔꯅꯤꯡ ꯍꯥꯏꯔꯁꯨ ꯌꯥꯏꯀꯣ ꯁꯤ ꯃꯥꯒꯤ ꯑꯇꯣꯞꯄ ꯃꯃꯤꯡ ꯉꯥꯛꯇꯅꯤꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯑꯣꯄꯟ ꯂꯔꯅꯤꯡ ꯍꯥꯏꯔꯁꯨ ꯌꯥꯏ ꯗꯤꯁꯇꯦꯟꯁ ꯂꯔꯅꯤꯡ ꯍꯥꯏꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯔꯦꯁꯄꯣꯟꯗꯦꯟ ꯂꯔꯅꯤꯡ ꯍꯥꯏꯔꯁꯨ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯃꯃꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯣꯜꯂꯤꯀꯣ ꯁꯤꯗꯗꯤ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯟꯇꯦꯟ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯔꯅꯤ ꯀꯟꯇꯦꯟꯁꯦ ꯑꯩꯈꯣꯏꯅ ꯂꯔꯅꯔꯗ ꯄꯤꯔꯅꯤ ꯑꯗꯨꯒ ꯂꯔꯅꯔꯗꯨꯒꯤ ꯃꯁꯥ ꯃꯊꯟꯇ ꯄꯥꯖꯕ ꯑꯣꯖꯥꯒꯤ ꯃꯥꯒꯤ ꯃꯇꯦꯡ ꯌꯥꯝ ꯌꯥꯎꯗꯕꯤꯗꯀꯣ ꯄꯥꯖꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯅ ꯊꯥꯅꯤꯡꯕ ꯇꯦꯁ ꯃꯇꯝꯗ ꯃꯥꯅ ꯑꯦꯛꯖꯥꯝꯁꯦ ꯊꯥꯅꯤꯡꯕ ꯃꯇꯝꯗꯀꯣ ꯏꯚꯥꯂꯨꯑꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯃꯥꯅ ꯊꯥꯅꯤꯡꯕ ꯃꯇꯝꯗ ꯊꯥꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯋꯥꯔꯀꯤꯡ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯥꯡꯕꯨꯒꯤꯀꯣ ꯅꯠꯇ꯭ꯔꯒ ꯍꯥꯎꯁ ꯋꯥꯏꯐ ꯀꯥꯡꯕꯨꯒꯤ ꯑꯩꯈꯣꯏꯅ ꯐꯣꯔꯃꯦꯜ ꯔꯤꯒꯨꯂꯔ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯉꯝꯖꯗꯕ ꯀꯥꯡꯕꯨꯒꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯀꯥꯟꯅꯕ ꯑꯣꯏꯅ ꯂꯩꯕ ꯄꯣꯠꯇꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯣꯄꯟ ꯂꯔꯅꯤꯡ ꯍꯥꯏꯁꯦꯀꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯆꯍꯤꯁꯦ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯔꯤꯁꯇ꯭ꯔꯤꯛꯁꯟ ꯂꯩꯇꯦꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯍꯟ ꯑꯣꯏꯔꯐꯥꯎ ꯑꯗꯨꯝ ꯌꯥꯎꯕ ꯌꯥꯏꯀꯣ ꯁꯤ ꯄꯣꯠꯁꯤꯅꯤ ꯁꯤꯗ ꯑꯣꯄꯟ ꯂꯔꯅꯤꯡꯗ ꯂꯩꯔꯤꯁꯦꯀꯣ ꯁꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁꯅ ꯐ꯭ꯂꯦꯛꯁꯤꯕꯤꯂꯤꯇꯤ ꯌꯥꯝ ꯂꯩ ꯀꯣ ꯂꯔꯅꯔꯁꯤꯅ ꯃꯥꯒꯤ ꯁ꯭ꯇꯗꯤ ꯑꯣꯞꯁꯟꯁꯦ ꯑꯁꯤ ꯃꯌꯥꯝ ꯂꯩꯀꯣ ꯁꯤꯒꯤ ꯐ꯭ꯂꯦꯛꯁꯤꯕꯤꯂꯤꯇꯤ ꯑꯗꯨꯒ ꯂꯤꯃꯤꯇꯦꯁꯟꯅ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯏꯟꯑꯦꯗꯨꯀꯦꯠ ꯐꯣꯔ ꯁꯥꯏꯀꯣꯃꯣꯇꯣ ꯑꯦꯟ ꯏꯐꯦꯛꯇꯤꯞ ꯑꯣꯞꯖꯦꯛꯇꯤቭ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯨꯝꯕ ꯌꯥꯎꯕ ꯑꯩꯈꯣꯏꯅ ꯆꯦꯞꯇꯔꯈꯩꯁꯦ ꯑꯩꯈꯣꯏꯅ ꯁꯕꯖꯦꯛꯈꯩꯁꯦ ꯃꯔꯨꯑꯣꯏꯅ ꯏꯪꯅꯧꯒꯨꯝꯕꯗ ꯀꯌꯥ ꯌꯥꯎꯗꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯈꯔ ꯈꯔ ꯌꯥꯎꯁꯜꯂꯝꯅꯤꯀꯣ ꯁꯤ ꯌꯥꯎꯗ꯭ꯔꯤꯁꯦ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯄ꯭ꯔꯦꯛꯇꯤꯀꯦꯜꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯅ ꯃꯁꯥ ꯃꯁꯥꯅ ꯀꯃꯥꯏꯅ ꯃꯌꯨꯝꯗ ꯀꯃꯥꯏꯅ ꯇꯧꯖꯅꯤꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯤ ꯄꯣꯠ ꯌꯥꯎꯗꯕꯀꯣ ꯑꯗꯨꯒ ꯔꯤꯁꯣꯔꯁ ꯏꯟꯇꯦꯟꯁꯤꯞ ꯑꯣꯏꯔꯛꯀꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯈꯪꯖꯟꯕꯤꯌꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯅ ꯏꯟꯇꯔꯦꯛꯇꯤꯞ ꯚꯤꯗꯤꯑꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯏꯟꯇꯔꯦꯛꯇꯤꯞ ꯑꯣꯏꯗꯣꯏꯕ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯦꯗꯚꯥꯟꯁ ꯂꯦꯚꯦꯜꯗ ꯆꯪꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯝ ꯊꯥꯔꯅꯤꯕꯀꯣ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯝ ꯊꯥꯔꯅꯤ ꯊꯥꯕꯁꯤꯗꯀꯣ ꯊꯥꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯈꯪꯗꯕ ꯖꯒꯥꯗꯨꯗ ꯍꯦꯛ ꯅꯝꯕ ꯃꯇꯝꯗꯀꯣ ꯈꯪꯗꯕꯗꯣ ꯃꯁꯥ ꯃꯊꯟꯇꯒ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯅ ꯏꯟꯇꯔꯦꯛꯇꯤꯞ ꯚꯤꯗꯤꯑꯣ ꯀꯧꯏꯀꯣ ꯁꯤ ꯄꯣꯠꯁꯦ ꯈꯪꯖꯟꯕꯀꯣ ꯖꯁ ꯅꯣꯔꯃꯦꯜ ꯚꯤꯗꯤꯑꯣꯗ ꯅꯠꯇꯕ ꯏꯟꯇꯔꯦꯛꯇꯤꯞ ꯚꯤꯗꯤꯑꯣ ꯃꯤꯟꯁ ꯑꯩꯈꯣꯏꯅ ꯅꯪꯅ ꯊꯥꯕ ꯃꯇꯝꯗꯨꯗꯀꯣ ꯚꯤꯗꯤꯑꯣ ꯊꯥꯕ ꯃꯇꯝꯗ ꯅꯪꯅ ꯈꯪꯗꯕ ꯖꯒꯥꯗꯨꯗꯀꯣ ꯍꯦꯛ ꯄꯣꯏꯟ ꯇꯧꯕ ꯃꯇꯝꯗꯀꯣ ꯈꯪꯗꯕꯗꯣ ꯑꯃꯨꯛ ꯃꯅꯨꯡ ꯍꯟꯖꯤꯜꯂꯒ ꯑꯩꯈꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯑꯗꯩ ꯒ꯭ꯔꯥꯐꯀꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯗꯛ ꯚꯤꯗꯤꯑꯣꯁꯦ ꯇꯛ ꯅꯝꯕ ꯃꯇꯝꯗꯀꯣ ꯃꯥꯒꯤ ꯅꯪꯅ ꯈꯪꯗꯕ ꯖꯒꯥꯗ ꯅꯝꯕ ꯃꯇꯝꯗꯀꯣ ꯃꯥꯒꯤ ꯒ꯭ꯔꯥꯐ ꯑꯃ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯒꯤ ꯚꯦꯂꯨꯒ ꯇꯛ ꯇꯛꯀ ꯊꯣꯛꯂꯛꯄꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯏꯟꯇꯔꯦꯛꯇꯤꯞ ꯚꯤꯗꯤꯑꯣ ꯀꯧꯏꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯑꯅꯧꯕꯗ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯂꯥꯛꯄ ꯄꯣꯠꯇꯨꯅꯤꯀꯣ ꯁꯤ ꯄꯣꯠꯁꯤꯅ ꯂꯩ ꯑꯗꯨꯒ ꯂꯥꯁꯇꯀꯣ ꯍꯦꯔꯤꯁꯇꯤꯛ ꯑꯦꯄ꯭ꯔꯣꯆ ꯀꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯒꯥꯏꯗꯦꯠ ꯑꯦꯛꯁꯄ꯭ꯂꯣꯔꯦꯁꯟ ꯁꯤꯗꯅ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯃꯇꯦꯡ ꯁꯨꯡꯌꯥ ꯌꯥꯎꯗꯕꯤꯗ ꯅꯁꯥ ꯅꯊꯟꯗ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯁ꯭ꯇꯗꯤ ꯇꯧꯖꯕꯩ ꯃꯑꯣꯡꯗ ꯇꯧꯕꯁꯦ ꯁꯤꯒꯤ ꯑꯦꯄ꯭ꯔꯣꯆꯁꯤ ꯀꯧꯏꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯥꯔꯝꯁꯇ꯭ꯔꯣꯡꯅ ꯑꯌꯥꯝꯕ ꯀꯩꯅꯣ ꯇꯧꯔꯝꯕꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯆꯦꯝꯄꯤꯌꯟ ꯏꯟꯗꯤꯄꯦꯟꯗꯦꯟ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯣꯜꯚꯤꯡ ꯍꯥꯏꯔꯒꯁꯨ ꯑꯇꯣꯞꯄꯗ ꯈꯪꯅꯩꯀꯣ ꯁꯤꯒꯤ ꯃꯦꯊꯠꯁꯦꯀꯣ ꯁꯤꯗꯗꯤ ꯇꯧꯗꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯂꯔꯅꯔ ꯑꯃꯅꯀꯣ ꯃꯥꯅ ꯈꯪꯗꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯠ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯇꯔꯅꯦꯜ ꯇꯤꯆꯔ ꯌꯥꯎꯗꯕꯤꯗ ꯃꯁꯥ ꯃꯊꯟꯇ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯖꯔꯒ ꯑꯟꯁꯔ ꯈꯨꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯕꯁꯦ ꯁꯤꯒꯤ ꯃꯦꯊꯠꯁꯦ ꯀꯧꯏꯀꯣ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯦꯛꯁꯇꯔꯅꯦꯜ ꯍꯦꯜꯞ ꯌꯥꯎꯗꯦꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯈꯪꯖꯤꯟꯕꯤꯔꯣꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯑꯦꯗꯚꯥꯟꯇꯦꯖꯦꯁꯁꯤꯅ ꯑꯩꯈꯣꯏꯅ ꯀꯜꯇꯤꯚꯦꯠ ꯁꯦꯜꯐ ꯂꯔꯅꯤꯡꯀꯣ ꯃꯁꯥ ꯃꯊꯟꯇ ꯑꯩꯈꯣꯏꯅ ꯂꯔꯟ ꯇꯧꯖꯕꯁꯦ ꯁꯤ ꯂꯩꯀꯣ ꯑꯗꯨꯒ ꯂꯤꯃꯤꯇꯦꯁꯟꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯦꯛꯆꯨꯑꯦꯜ ꯅꯣꯂꯦꯖꯇꯀꯣ ꯑꯩꯈꯣꯏꯅ ꯂꯤꯃꯤꯇꯦꯠ ꯏꯝꯐꯦꯁꯤꯁ ꯄꯤꯕꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯦꯊꯠ ꯇꯝꯈꯤꯕ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯅꯣꯏ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦꯀꯣ ꯀ꯭ꯂꯥꯁꯁꯦ ꯄꯨꯡ ꯑꯃꯅꯤꯀꯣ 8ꯇꯒꯤ 9 ꯐꯧꯅꯤ ꯑꯗꯣ ꯁꯤꯗ 8ꯁꯦ ꯑꯌꯥꯝꯕ ꯍꯧꯗꯦ ꯅꯣꯏ ꯃꯤ ꯌꯥꯝ ꯀꯩꯅꯣ ꯑꯍꯥꯟ ꯍꯥꯟꯕ ꯆꯪꯉꯛꯇꯕꯅꯤꯀꯣ 8:05 ꯑꯗꯥꯏꯋꯥꯏꯗꯩ ꯑꯗꯨꯝ ꯍꯧꯕꯅꯤꯀꯣ ꯑꯗꯨꯅ ꯀ꯭ꯂꯥꯁꯁꯦ ꯁꯨꯝ ꯌꯦꯡꯉꯣꯕꯀꯣ ꯑꯩꯈꯣꯏꯅ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤꯀꯣ 1 hour 15 minutes ꯑꯗꯥꯏꯃꯨꯛ ꯑꯗꯨꯝ ꯁꯥꯡꯉꯛꯀꯅꯤꯀꯣ ꯑꯗꯨꯒ ꯁꯤꯗ ꯅꯣꯏ ꯋꯥꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯇꯧꯔꯛꯀꯅꯨꯀꯣ ꯃꯔꯝꯗꯤ ꯅꯣꯏ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦꯀꯣ ꯅꯝꯕꯔ 1 ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯑꯗꯩ ꯄꯩꯈꯥꯁꯦ ꯇꯧꯗꯣꯔꯕꯅꯤꯀꯣ ꯄꯩꯈꯥꯁꯦ ꯐꯤꯛꯁ ꯇꯧꯔꯕꯅꯤꯀꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯈꯤꯇꯪ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯑꯃ ꯆꯪꯉꯤꯀꯣ ꯈꯤꯇꯪ ꯈꯥꯡꯕ ꯇꯥꯔꯦꯀꯣ ꯄꯩꯈꯥꯁꯦ ꯐꯥꯎꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯈꯔ ꯈꯥꯡꯕ ꯋꯥꯕ ꯈꯔ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯀꯥꯏꯅꯀꯣ ꯅꯣꯏ ꯀꯩ ꯍꯥꯏꯅꯤ ꯅꯁꯥꯗ ꯍꯩꯅꯗꯕ ꯈꯣꯠꯇꯕ ꯇꯧꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯝꯇ ꯇꯧꯒꯅꯨꯀꯣ ꯑꯗꯨꯅ ꯅꯣꯏꯒꯤ ꯅꯦꯠꯀꯤ ꯔꯤꯆꯥꯔꯖ ꯍꯥꯞꯄ ꯃꯇꯝꯗꯁꯨꯀꯣ ꯈꯤꯇꯪ ꯅꯣꯡꯃꯒꯤ ꯑꯩꯈꯣꯏꯅ ꯄꯥꯔ ꯗꯦ ꯍꯥꯞꯄ ꯃꯇꯝꯗ ꯈꯤꯇꯪ ꯌꯥꯝꯅ ꯑꯗꯨꯝ ꯍꯥꯞꯄꯨꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯌꯨꯛꯇꯒ ꯅꯣꯏꯅ ꯚꯤꯗꯤꯑꯣ ꯑꯇꯣꯞꯄ ꯌꯦꯡꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯇꯧꯕ ꯃꯌꯥꯝꯗꯣꯀꯣ ꯀ꯭ꯂꯥꯁꯇ ꯏꯟꯇꯔꯦꯞ ꯇꯧꯗꯅꯕꯀꯣ ꯑꯗꯨꯏ ꯄꯣꯠꯇꯨ ꯌꯥꯝ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩ ꯍꯥꯏꯅꯤ ꯑꯦꯛꯁꯀ꯭ꯌꯨꯁ ꯊꯤꯕꯩ ꯇꯥꯏꯞꯇꯀꯣ ꯄꯤꯠꯄ ꯄꯤꯠꯄ ꯇꯧꯔꯅꯨ ꯃꯔꯝꯗꯤ ꯑꯦꯛꯖꯥꯝꯁꯦ ꯅꯣꯏ ꯊꯥꯗꯣꯏꯅꯤ ꯅꯣꯏ ꯊꯥꯔꯒ ꯅꯣꯏ ꯀꯥꯟꯅꯖꯗꯣꯏꯅꯤ ꯅꯣꯏ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯦꯀꯣ ꯃꯥꯁꯇꯔ ꯇꯝꯕ ꯅꯠꯇ꯭ꯔꯒ ꯇꯝꯕ ꯂꯣꯏꯔꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯀꯩꯅꯣ ꯇꯧꯅꯤꯡꯗꯦꯀꯣ ꯑꯗꯣ ꯁꯤꯗ ꯑꯣꯐꯂꯥꯏꯟ ꯑꯦꯟ ꯚꯔꯁꯦꯁ ꯑꯣꯟꯂꯥꯏꯟꯒꯤ ꯃꯥꯒꯤ ꯗꯤꯐ꯭ꯔꯦꯟꯁꯤꯌꯦꯁꯟꯁꯦ ꯃꯥꯒꯤ ꯈꯦꯠꯅꯕꯁꯦ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯁꯤꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯑꯣꯐꯂꯥꯏꯟ ꯑꯣꯟꯂꯥꯏꯟꯁꯦ ꯑꯗꯨꯝ ꯈꯪꯉꯦ ꯑꯣꯐꯂꯥꯏꯟꯁꯤꯅ ꯑꯩꯈꯣꯏꯅ
classroom amada base tawrga tawbuduni online jine any medium da tawba yai ko sida koina hujik to isu koina online class ko sumaina tawrga koina online da tawba posini ko sigi magi khena baja pe ado saija question di kisu hangde ko dum syllabus da yawbugi koina sense of completion ama laina ba dum laina bani ko offline sona kana offline lene sona kana online le ko koina amana yet amana oide le ko si dum ai hapet yam samlamna dum hairaga adu lochology ko ida offline da di koina teacher sina koina central focus ne offline da di hadi oja yaw daga di yawo si boje khunam be ko aduga online da di koina learner sina ki focus o ma khena baje amana teacher na central focus o aduga online da na koina ki focus o ko si kitang magi athaje mana de ko ade mathang da offline da di koina learner ga je passive da le more passive ko aduga moi gi di koina koina less rule le ko si boje khunam be aduga sida de koina learning je learner je koina more active o gane ba aduga mangon da role myam le gane mai khena bu duni ko aduga offline da di koina knowledge ki facilitator je koina ojana o gani aduga subject matter ji ki ju koina ojana loi o gane ba aduga sigi di koina online gi di koina ojana tawi je koina knowledge se construction tawba khatan da koina mateng pange si khena ba je ko aduga offline da di koina verbal oriented oigani ko wa ngang bada yam ga to gani ko ko wa ngang bada ibada yam oriented to gani aduga traditional yam oigani ba aduga sigi da di koina instruction da less focus piragani aduga style and method da yam focus piragani ko sorry aduga offline da di si je offline jaga ni ko so na gang je offline ni so na gang je online ni ko offline da di koina multimedia je si koina si na ba je koina khara si na ba yam si na ba ya de yam la ga ju si na de ba ko aduga online gi da di koina multimedia yam si na ga ni koina chart kumba graph kumba ke ke yam si na ba ya itna di bot ni ko sorry aduga sida di koina satraga technology ga ma interaction ja si yam less oigani ko aduga so na kan da di koina satraga technology ga si na ba je koina more interaction laigani si ma le अदे मथंगदा फोकस जे कोना फेस टू फेस इंटरेक्शन दा याम फोकस बिगनी को फोकस लेगनी अदुगा सोना का दे कोना ओजागा लर्नर का जे फेस टू फेस इंटरेक्शन जे सी लेस ओरगनी मायना को सॉरी अदे मथंगदा लास्ट दा सी अहुम मरी खतंगा ने को ऑफलाइन दा देखो ना मोटिवेशन जी मागी मोटिवेशन की चांस याम लेमी को अदुगा सेल्फ लर्निंग की चांस याम नेमे बनी बा अदुगा ऑनलाइन की दा देखो ना सेल्फ लर्निंग अमसुंग मोटिवेशन जे सी की चांस याम वानी को समाय ले अदुगा सीदा देखो ना ट्रेडिशनल स्टाइल ऑफ टीचिंग याम सिनगनी ऑफलाइन ददी अदुगा ऑनलाइन ददी कोना इनोवेटिव टेक्निक्स मैम सिनगनी को सिखेना बजे खंबी को अदुगा सिदा टेक्नोलॉजिकल इंस्ट्रूमेंट जे सिनना बजे कोना याम लेस होगनी सिदा ने याम मोर होगनी को कोना टेक्नोलॉजी सिनना बा हाबदुनी को अदे मथंग दा क्लासरूम ददी कोना मागी ड्यूरेशन अमसुंग पीरियड से को अयाम फिक्स तोई को अदुगा ऑनलाइन की ददी कोना याम फ्लेक्सिबल फ्लेक्सिबल ओय मीन्स कोना हुजिक तहौदा ताजु हुरेन तहौजिगुम हाइबा अदुम तौ याइदना अदगी अमुक कोना रिकॉर्डेड वीडियो गुम्बदा अदुम नोय यिंगिंग मतम यिंग याइदना फ्लेक्सिबिलिटी याम लेको सि पोसम खंगन बिरो को अदुगा सिदा क्वेश्चन अमा लेरे को सिगी क्वेश्चन सिगी आंसर जे हाबिरो सिगी आंसर जे कई होबे सिदा लोरे को सिदा जे व्हाइल अंडरटेकिंग प्रोजेक्ट मेथड नतगा प्रोजेक्ट वर्क नतगा प्रोजेक्ट मेथड अमा अंडरटेकिंग तौ मतमदा identify the correct step of correct order of step to be follow कोना नंगना तौदो पोतो correct order दा हाइयो हाइबा कई ना हान तौदा के सिदा पी म्याम जे 3 मारे 2 हाइरो 3 हाइरो 3 3 तैदी तै कई युगदो माले सिजे 3 चुमी को कोना प्रोजेक्ट वर्क अमा नतगा प्रोजेक्ट मेथड अम तौदा सिदा सिगी मागी स्टेप गाता नि सिदा पी जे को सिदा यंग हेरा मता प्लान द स्टडी दो प्लान तो हाइबनी आइडेंटिफाई द टॉपिक हाइबनी एनालाइज हाइबनी कलेक्ट डाटा हाइबनी इवैल्यूएट हाइबनी को अदा सिदा नोइना सुम यंग मतम ने यंग बको सिदा ह्याना मा खंदोक तरजु याइ को सिदा सी एनालिसिस की पास से एनालिसिस की पास से कमाइन तौगनी
ꯑꯩꯈꯣꯏꯅ ꯅꯣꯏ ꯑꯗꯨꯝ ꯈꯪꯉꯅꯤ ꯔꯤꯁꯔꯁꯀꯤ ꯃꯦꯊꯣꯗꯣꯂꯣꯖꯤ ꯃꯌꯥꯝ ꯇꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁ꯭ꯇꯦꯞ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯁ꯭ꯇꯦꯞ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯟꯇ꯭ꯔꯗꯛꯁꯟ ꯏꯕ ꯑꯗꯩ ꯂꯤꯇꯔꯦꯆꯔ ꯔꯤꯚ꯭ꯌꯨ ꯏꯕ ꯑꯣꯕꯖꯦꯛꯇꯤቭ ꯃꯦꯊꯣꯗꯣꯂꯣꯖꯤ ꯃꯌꯥꯝ ꯏꯕ ꯑꯗꯒꯤ ꯗꯥꯇꯥ ꯀꯂꯦꯛꯁꯟ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯗ ꯃꯊꯪ ꯃꯊꯪ ꯑꯗꯒꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯗꯩ ꯔꯤꯄꯣꯔꯠ ꯔꯥꯏꯇꯤꯡ ꯀꯥꯏꯅ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯁꯨ ꯁꯤꯗ ꯈꯤꯇꯪ ꯌꯥꯎꯁꯜꯂꯛꯏꯀꯣ ꯁꯤꯗ ꯌꯦꯡꯉꯣ ꯑꯦꯅꯥꯂꯥꯏꯁꯤꯁ ꯍꯥꯏꯁꯦ ꯀꯔꯝ ꯀꯥꯟꯗ ꯇꯧꯒꯅꯤ ꯗꯥꯇꯥ ꯀꯂꯦꯛꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯧꯗꯣꯏꯅꯤ ꯅꯣꯏ ꯑꯗꯨꯝ ꯈꯪꯉꯦꯀꯣ ꯗꯥꯇꯥꯁꯦ ꯍꯥꯟꯅ ꯀꯂꯦꯛ ꯇꯧꯔ ꯃꯇꯨꯡꯗ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯅꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔ ꯃꯇꯨꯡꯗ ꯂꯥꯁꯇ ꯏꯚꯥꯂꯨꯑꯦꯁꯟ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯔꯤꯄꯣꯔꯠꯇꯨ ꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯑꯍꯨꯝꯁꯤ ꯅꯣꯏꯅ ꯍꯥꯟꯅ ꯈꯪꯒꯗꯕꯅꯦꯕ ꯀꯣ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯂꯥꯛꯀꯗꯕ ꯄ꯭ꯔꯣꯁꯦꯁꯇ ꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯑꯍꯨꯝꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯂꯦꯛ ꯗꯥꯇꯥꯁꯤꯅ ꯍꯥꯟꯒꯗꯕꯅꯤꯀꯣ ꯗꯥꯇꯥꯁꯦ ꯍꯥꯟꯅ ꯀꯂꯦꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯂꯥꯁꯇ ꯏꯚꯥꯂꯨꯑꯦꯠ ꯇꯧꯒꯗꯕꯅꯤ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯏꯅ ꯁꯤ ꯃꯉꯥꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯥꯏꯗꯣꯛꯄ ꯌꯥꯏ ꯑꯗꯨ ꯃꯊꯛꯀꯤ ꯑꯅꯤꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯁ꯭ꯇꯗꯤꯁꯦ ꯄ꯭ꯂꯥꯟ ꯇꯧꯕꯒ ꯑꯩꯈꯣꯏꯅ ꯇꯣꯄꯤꯛ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯁꯦ ꯀꯅꯥ ꯍꯥꯟꯅꯤ ꯅꯣꯏ ꯑꯗꯨꯝ ꯈꯜꯂꯣꯅꯦ ꯅꯁꯥꯅ ꯅꯣꯏꯅ ꯄꯦꯄꯔ ꯑꯃ ꯏꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯅꯪꯅ ꯑꯦꯁꯥꯏꯟꯃꯦꯟ ꯑꯃ ꯏꯕꯅꯦ ꯍꯥꯏꯔꯣꯅꯦꯀꯣ ꯁꯤꯗ ꯇꯣꯄꯤꯛꯁꯦ ꯍꯥꯟꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯁ꯭ꯇꯗꯤꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯏꯔꯛꯀꯗꯒꯦꯅ ꯅꯪꯒꯤ ꯄ꯭ꯂꯥꯟ ꯇꯧꯒꯗ꯭ꯔꯥ ꯀꯔꯝꯅ ꯍꯥꯟꯅꯤ ꯑꯗꯨꯝ ꯑꯣꯕꯤꯌꯁꯂꯤ ꯁꯤ ꯑꯩꯈꯣꯏꯅ ꯇꯣꯄꯤꯛ ꯑꯃ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕꯁꯤꯅ ꯍꯥꯟꯅꯤꯀꯣ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯕꯗꯀꯣ ꯁꯤ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯅꯠꯇ꯭ꯔꯒ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯑꯣꯐ ꯇꯣꯄꯤꯛꯁꯦ ꯁꯤꯅ ꯅꯝꯕꯔ 1ꯗ ꯂꯩꯔꯅꯤꯀꯣ ꯇꯣꯄꯤꯛꯁꯦ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯗ꯭ꯔꯒꯗꯤ ꯅꯪ ꯇꯧꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯌꯥꯔꯣꯏ ꯑꯗꯨꯒ ꯇꯣꯄꯤꯛꯁꯦ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯔ ꯃꯇꯨꯡꯗ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯅꯪꯒꯤ ꯄ꯭ꯔꯣꯖꯦꯛ ꯋꯥꯔꯛꯁꯦ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯄ꯭ꯂꯥꯟ ꯗ ꯁ꯭ꯇꯗꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯇꯣꯄꯤꯛꯇꯣ ꯑꯗꯨ ꯀꯃꯥꯏꯅ ꯅꯪꯅ ꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕ ꯄ꯭ꯂꯥꯟ ꯇꯧꯔꯤꯁꯦ ꯁꯤ ꯄ꯭ꯂꯥꯟ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯗꯥꯇꯥ ꯀꯂꯦꯛ ꯇꯧꯒꯅꯤ ꯑꯗꯨꯒ ꯑꯦꯅꯥꯂꯥꯏꯁ ꯇꯧꯒꯅꯤ ꯑꯗꯨꯒ ꯏꯚꯥꯂꯨꯑꯦꯁꯟ ꯇꯧꯒꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯁꯤ ꯂꯩ ꯇꯥꯔꯗꯤ ꯀꯔꯝꯕ ꯑꯩꯈꯣꯏꯅ ꯁꯤꯀ꯭ꯋꯦꯟꯁꯁꯦ ꯆꯨꯝꯃꯦ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯂꯩꯔꯤꯁꯤꯀꯣ ꯏꯍꯥꯟ ꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯑꯣꯐ ꯇꯣꯄꯤꯛ ꯀꯣ ꯁꯤꯒꯤ ꯕꯤꯁꯤꯅ ꯅꯝꯕꯔ 1ꯗ ꯇꯧꯒꯗꯕ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗ ꯁꯤꯒꯤꯗꯤ ꯕꯤꯁꯤꯅ ꯅꯝꯕꯔ 1 ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯩ ꯃꯊꯪꯗ ꯄ꯭ꯂꯥꯟ ꯗ ꯁ꯭ꯇꯗꯤ ꯁꯤꯅ ꯅꯝꯕꯔ 2ꯗ ꯂꯩꯒꯗꯕꯀꯣ ꯑꯩꯈꯣꯏꯅ ꯁ꯭ꯇꯗꯤꯁꯦ ꯄ꯭ꯂꯥꯟ ꯇꯧꯒꯗꯕ ꯑꯗꯩ ꯃꯊꯪꯗ ꯗꯥꯇꯥ ꯀꯂꯦꯛꯁꯟ ꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨ ꯃꯊꯪꯗ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯗꯩ ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯏꯚꯥꯂꯨꯑꯦꯁꯟ ꯁꯨꯃꯥꯏꯅ ꯂꯩꯒꯗꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁꯁꯦ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯕꯤꯁꯦ ꯇꯥꯕꯅꯤꯀꯣ ꯑꯗꯨꯅ ꯑꯟꯁꯔ ꯁꯤꯒꯤ ꯕꯤꯅ ꯍꯧꯕꯁꯦ ꯇꯥꯕꯅꯤ ꯑꯗꯨꯅ ꯑꯟꯁꯔꯁꯦ ꯑꯣꯞꯁꯟ ꯅꯝꯕꯔ 3 ꯑꯣꯏꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯔꯤꯁꯔꯁ ꯂꯣꯝꯗꯒꯤ ꯂꯥꯛꯄ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯈꯪꯗ ꯇꯥꯔꯁꯨꯀꯣ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯑꯗꯨꯝ ꯈꯨꯝꯕ ꯌꯥꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨ ꯀꯩꯁꯨ ꯌꯥꯝꯅ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯤ ꯄꯣꯠꯇ ꯀꯩꯁꯨ ꯌꯥꯝ ꯌꯥꯎꯗꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯀꯣꯏꯁꯟ ꯍꯪꯉꯦꯀꯣ ꯁꯤꯅꯤ ꯂꯩꯁꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯀ꯭ꯂꯥꯁ ꯇꯧꯕꯗꯀꯣ ꯅꯣꯏꯅ ꯄꯨꯡ 9ꯗꯒꯤ ꯍꯧꯕꯗꯣ 9ꯒꯤ ꯊꯦꯡꯅ ꯆꯪꯉꯛꯄꯗꯣ ꯀꯌꯥ ꯆꯪꯉꯛꯀꯅꯨꯀꯣ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯤ 9ꯒ ꯃꯤꯅꯤꯠ 5 ꯉꯥꯏꯔꯦ ꯈꯜꯂꯣ ꯑꯩꯈꯣꯏꯅ ꯇꯥꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯍꯦꯟꯅ ꯀꯩ ꯍꯥꯏꯅꯤ 9ꯒ ꯃꯤꯅꯤꯠ 5ꯗ ꯊꯦꯡꯊꯔꯛꯇꯣꯏꯅꯤꯗꯅ ꯑꯗꯨꯅ ꯁꯤꯒꯤ ꯊꯦꯡꯊꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ 9ꯗ ꯍꯧꯕ ꯃꯇꯝꯗ 9ꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯅꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯅ ꯆꯥꯛ ꯆꯥꯕ ꯈꯣꯠꯄ ꯇꯧꯕ ꯃꯌꯥꯝꯗꯣ ꯄꯨꯡ 8ꯒ ꯃꯤꯅꯤꯠ 50 ꯑꯗꯨꯋꯥꯏꯗ ꯑꯂꯥꯔꯝ ꯊꯝꯃꯣ ꯑꯗꯨꯒ ꯑꯂꯥꯔꯝ ꯊꯝ ꯂꯣꯏꯔꯒ ꯀꯣ ꯀ꯭ꯂꯥꯁ ꯇꯧꯗꯣꯔꯦ ꯍꯥꯏꯔꯒ ꯍꯥꯟꯅ ꯔꯦꯗꯤꯗ ꯐꯖꯅ ꯂꯩꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯪꯉꯣꯏꯗꯕꯩ ꯃꯇꯥꯒꯨꯝꯕ ꯐꯠ ꯆꯪꯁꯤꯜꯂꯛꯄꯗꯣ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯑꯗꯨꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯆꯪꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯑꯗꯣ ꯍꯌꯦꯡ ꯄꯨꯡ 9ꯗ ꯇꯦꯁ ꯂꯩꯀꯣ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯑꯗꯨꯃ ꯊꯥꯕꯤꯔꯛꯑꯣꯀꯣ ꯇꯦꯁ ꯂꯩ ꯑꯗꯨꯅ ꯃꯤꯅꯤꯠ 20 ꯄꯤꯒꯅꯤ ꯀꯣꯏꯁꯟ 35 ꯀꯣ ꯑꯗꯨꯒꯤ ꯇꯦꯁꯇꯣ ꯑꯩꯅ ꯀꯣꯏꯁꯟ ꯊꯥꯔꯛꯀꯅꯤ ꯑꯩꯅ ꯑꯗꯨꯝ ꯏꯚꯥꯂꯨꯑꯦꯠ ꯇꯧꯒꯅꯤꯀꯣ ꯑꯗꯨ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯟꯗꯦꯗꯅ ꯇꯤꯆꯤꯡ ꯑꯦꯞꯇꯤꯇ꯭ꯌꯨꯠ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯩꯅꯩꯁꯦ ꯁꯤꯒꯤ ꯇꯦꯁ ꯂꯩ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯣ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯐꯔꯦ ꯂꯣꯏꯁꯤꯜꯂꯁꯤ ꯊꯦꯡꯛ ꯌꯨ